Matam kaubi lairenbi nangi lepta khongchatbu nuksi lepku khamluba kanagi matikno leptaba nangi khongchatki khudolni nuksiba kainaba thungnaba tahani chatpa matamna pendaba kayasu khudol oina tamlakpa mahausani hongnabini nuksiye matamagi khongchatse nuksiye matamagi khudolse nuksiye namida dev magi gari da thauduna lakmine lambidani tomthindu tamina asum tonglambadagi wangang bahuri kaidamnane aikhoin chalise tumina dum tong mafam du khanglati tongge adu sunati nangse wayam ngangi waiba masani yadaba nupi faraga purupasi mangaikre ibo last ai oinane jail daga changdana masani yadana nupa ama gari tong hali gaina namai masidi wathi yangangi kei chanarige hangi wahangsiga kaida chanadraba khungliba pakhumsidana anidu wari asam sanaraga lakpada lambi mataida leiramba departmental store amagi mamangda gari do satkhami lao asabu khar lekhise tomthin wahi amata haidana store manungda changrei nangna janbu yawrso khalaga hapo handaksu tomthin do wa kaisu kamde adubu achapot adudi khanbe yakshili khara khalaga pairba basket adu thanbaga devasu purple thari aduga counter da bill ado piramdaga amuk tharaktuna gari de thoduna laklami somdana johnson do boy amaga kolom amaga paiduna magi nabi khusina chak thongliba adugi manakta phamlari khusidi tawriba matawaduda branch padu oiraduna ngangba hori kaino thamai kha ma chatpa sunatre aduga boy kolom am baisilaga kaino toriduba amdu tamina leigo nabi hami sunare aduna tamina leiba ngamtre nate nangi dubo kabiga olage haribra he aduga di tawna tanbe hemandana kabiga changkino kumkabi jang taraga tokani os ngangi da nupi nangsa chakum sina khara inge tawne adubu yade hoi upu manakta fambaga chapmane arang ho isune super khara puk thanboi thandaboi charaga nangbu ngangnaba sa wakhra bazani aduna ne nang sungang dana ba thapukta tawbiyo hai ayin tarise arubu thabakni ne nangbo kari arubano saktana na yamlu bathabu tawdorige jongkheda ko nushibana chaba yadabani habada masidaida aina nushiribani yadana yomse satpan sandana kon akop akai kharaga yawon minadana leire ima kusibema nangi mahausagi isause sukan handeda ko ngasine arembada tamdam phudarkani hare na tu thini dikhangaga nupi phuge ga sahairi sidane aina noi namaga napaga sa yam sauni se adide aidana te noi gisu namaga napaga sa sauni lebane yare tumilero aine migi atomba sendon sa pari bane nangai de ko ho baba na chana lanjare haido hektai de ko aibu onthok nupa amada waithong dana pusi se ka I khar thangaga loidori de ko tanja aduda mapada garigi horana kanna khongba tabudada johnson hairi kanam loyong salo magi horoma khosina aisa sida migi atomba papasa papum khangdreba ifai pema nangai de ko wa serga khusi family bado sat hawgali aduga mapada parpo tharaktuni yengi adubu leiramliba midu ubada hafeti ikaiba poi sat heka khalau haiba ngamjadre kusido dev nokmi tawna hari kakhalauga haire torishibo kusi asemba mino amanoi aduga narumdo have khotun hari haideni lao kakhalau noi habidi leitro lai lao jango something la devagusu mangol da kakhali kusina imung da famuse yar sida sum famage adudi layu ko ai fida lo thuge kusi papar amucha kumda janglei aduga johnson na family besel aduga boy thamni besel aduga du agwet handuna satlawi mapanda devaga johnson ga lai thorolo moidi ke dolai ba napa do bulai ba papar thoro chandana kusi du amu papar thortuna istil anido sathami se sida fam devana nawadubo kokthorok laroidro anobinina ikaidana lehawi tomthina kona ikayo hayo chalo kokthoro ho thore
ꯊꯣꯡꯖꯤꯜꯄꯥꯟꯗꯒꯤ ꯖꯣꯟꯁꯟꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯗꯦꯕ ꯖꯣꯟꯁꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯋꯥꯎ, ꯅꯇꯨ ꯊꯤꯕꯗꯒꯤ ꯁꯛꯀꯗꯤ ꯃꯩ ꯆꯠꯂꯦꯀꯣ꯫ ꯆꯠꯂꯕꯅꯤ ꯂꯥꯞꯅ ꯌꯦꯡꯕꯗ ꯃꯆꯤꯟ ꯉꯥꯛꯇ ꯎꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨꯅꯦ, ꯂꯥꯞꯅ ꯌꯦꯡꯕꯗ ꯅꯀꯣꯛ ꯉꯥꯛꯇ ꯎꯔꯕꯅꯤ꯫ ꯁꯤꯗꯤ ꯅꯪꯅ ꯎꯍꯟꯕ, ꯑꯩꯁꯨ ꯅꯪꯅ ꯎꯍꯟꯕ, ꯈꯪꯉꯕ? ꯎꯍꯟꯕ ꯀꯔꯤ? ꯑꯩꯅ ꯀꯥꯏꯗ ꯑꯣꯏꯍꯜꯂꯗꯅ? ꯑꯣꯏꯍꯜꯂꯦ꯫ ꯗꯦꯕꯅ ꯌꯥꯔꯦ ꯈꯟꯅꯔꯛꯑꯅꯨ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯕ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯥꯏꯔꯛꯄ ꯑꯆꯥꯄꯣꯠꯇꯣ ꯈꯨꯁꯤꯗ ꯄꯤꯁꯜꯂꯤ꯫ ꯁꯦ, ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯄꯅꯤ꯫ ꯈꯨꯁꯤꯁꯨ ꯑꯆꯥꯄꯣꯠ ꯈꯔꯗꯨ ꯂꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯆꯥ ꯊꯛꯁꯦ ꯍꯥꯏꯗꯧꯁꯨ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯇꯣꯝꯊꯤꯟꯅ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯥ ꯊꯛꯄ ꯂꯥꯛꯄ ꯅꯠꯇꯦ꯫ ꯈꯨꯁꯤꯗꯨ ꯖꯣꯟꯁꯟꯗ ꯃꯃꯤꯠꯇ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯒꯝ ꯆꯪꯈ꯭ꯔꯦ꯫ ꯈꯨꯁꯤꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯗꯦꯕꯅ ꯍꯪꯂꯛꯏ, ꯀꯝꯗꯧꯔꯤꯅꯣ ꯅꯪ? ꯈꯪꯗ꯭ꯔꯦ ꯗꯦꯕ, ꯅꯪꯅ ꯍꯧꯖꯤꯛ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯉꯣꯟꯗ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯧꯁꯥ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯅꯦ? ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯨꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ ꯚꯥꯏ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯏꯟꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯉꯟꯅ ꯅꯨꯄꯤ ꯊꯤ ꯍꯥꯏꯕꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯁꯤꯗꯅꯤ ꯂꯩꯍꯜꯂꯤꯁꯦ꯫ ꯇꯣꯝꯊꯤꯟꯅ ꯆꯥꯕ ꯊꯛꯄꯗꯤ ꯀꯝꯗꯧꯔꯤꯒꯦ? ꯅꯪꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ? ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ? ꯆꯦꯛ ꯁꯨꯕ ꯈꯔ ꯆꯠꯂꯤ꯫ ꯗꯦꯕꯅ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ ꯖꯣꯟꯁꯟ꯫ ꯍꯣꯏ, ꯅꯣꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯌꯨꯝ ꯀꯩ ꯄꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯗꯣ ꯅꯣꯏꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯕꯨꯁꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈꯤꯅꯨ꯫ ꯂꯧꯗꯦꯗ ꯑꯗꯨꯕꯨꯗꯤ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯁꯣꯏꯕ ꯍꯥꯏꯗꯨꯗ ꯇꯥꯔꯦ꯫ ꯖꯣꯟꯁꯟ, ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯜꯂꯁꯨ ꯆꯥꯟꯅꯅ ꯅꯤꯡꯊꯤꯅ ꯂꯩꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯈꯨꯁꯤꯁꯦ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤ ꯌꯨꯝ ꯄꯥꯟꯕ ꯅꯠꯇ꯭ꯔꯦ, ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯨ꯫ ꯑꯩꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜ ꯑꯗꯨꯅꯗꯤ ꯑꯁꯤ ꯌꯧꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯗꯨ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ ꯖꯣꯟꯁꯟ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯅꯪ ꯋꯥꯈꯜ ꯇꯥꯕ ꯈꯔꯗꯤ ꯋꯥꯠꯂꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯇꯣꯝꯊꯤꯟꯗꯤ ꯀꯌꯥ ꯌꯥꯎꯗꯦ, ꯇꯨꯃꯤꯟꯅ ꯇꯥꯕꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯔꯁꯨ ꯃꯥꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯕꯒꯤꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯁꯤꯗꯨ ꯆꯥ ꯒ꯭ꯂꯥꯁ 3 ꯄꯨꯗꯨꯅ ꯊꯣꯔꯛꯏ, ꯑꯗꯨꯒ ꯅꯨꯄꯥ 3ꯗꯨꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯦ, ꯆꯥ ꯊꯛꯁꯤ꯫ ꯇꯣꯝꯊꯤꯟꯅ ꯂꯣꯟꯗ꯭ꯔꯁꯨ ꯌꯥꯕꯗꯨꯗ ꯏꯊꯛꯅꯤꯡꯗꯅ ꯁꯠ ꯆꯠꯂꯒ ꯁꯣꯠꯂꯨꯔꯤꯅꯤ꯫ ꯊꯛꯎ꯫ ꯗꯦꯕ ꯅꯐꯣꯏ ꯇꯧꯏ, ꯑꯗꯨꯒ ꯆꯥꯗꯣ ꯁꯤꯞ ꯑꯃ ꯆꯤꯡꯏ꯫ ꯁꯣꯠꯂꯨꯕ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯏ꯫ ꯖꯣꯟꯁꯟꯅ ꯐꯔꯦꯅꯦ, ꯑꯩꯈꯣꯏꯒꯤꯅ ꯄꯨꯟꯁꯤꯁꯦ ꯐꯥꯒꯤ ꯐꯔꯥꯡ ꯇꯥꯔꯁꯨ ꯅꯣꯏꯗꯤ ꯀꯝꯗꯧꯔꯤ? ꯗꯦꯕꯅ ꯍꯟꯗꯛꯀꯤ MBBSꯁꯦ ꯊꯥꯒꯦꯗꯤ ꯈꯜꯂꯤ꯫ ꯈꯜꯂꯦ, ꯐꯔꯦ꯫ ꯈꯟꯗ꯭ꯔꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯇꯝꯂꯒꯦ ꯈꯜꯂꯤ ꯇꯣꯝꯊꯤꯟꯒ ꯄꯨꯟꯅ꯫ ꯐꯩꯌꯦ, ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯌꯥꯗ ꯂꯣꯏꯁꯤꯜꯂꯁꯨ ꯅꯣꯏꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯎ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯒꯅꯨꯗ ꯖꯣꯟꯁꯟ, ꯅꯪꯅ ꯈꯪꯉꯤꯗꯨꯉꯥꯏ ꯑꯩꯒꯤꯁꯨ ꯗꯦꯕ ꯍꯣꯏꯅ ꯍꯣꯠꯅꯕꯤꯕꯒꯤꯅꯤ꯫ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯨꯟꯅ ꯇꯝꯂꯤꯉꯩ ꯃꯇꯝꯗꯣ ꯅꯨꯡꯁꯤꯀꯣ? ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯅꯤꯡꯗꯕꯁꯦ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ꯫ ꯗꯦꯕꯅ ꯑꯗꯨꯅꯦ, ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇ ꯈꯪꯉꯛꯏ꯫ ꯊꯕꯛ ꯑꯃ ꯇꯧꯕꯁꯦ ꯃꯥꯒꯤ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯣꯏꯅ ꯂꯩ ꯍꯥꯏꯕ꯫ ꯖꯣꯟꯁꯟꯅ ꯉꯥꯏꯈꯣꯅꯦ, ꯅꯣꯏꯕꯨ ꯆꯥꯛꯀꯗꯤ ꯆꯥꯔꯛꯑꯕꯣ? ꯆꯥꯔꯛꯏ꯫ ꯆꯥꯗꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ, ꯁꯤꯗ ꯄꯨꯟꯅ ꯆꯥꯅꯕ? ꯏꯆꯦ ꯍꯣꯏꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯃꯥ ꯂꯥꯛꯑꯒ ꯄꯨꯟꯅ ꯆꯥꯁꯦ꯫ ꯑꯗꯣ ꯅꯣꯏ ꯑꯁꯣꯝꯗ ꯆꯠꯇ꯭ꯔꯤꯀꯥꯟꯗꯗꯤ ꯆꯥꯍꯧꯁꯦ꯫ ꯍꯣꯏ, ꯃꯑꯣꯡ ꯌꯦꯡꯂꯁꯦ꯫ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯒ ꯗꯦꯕꯒꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯗꯦꯕꯗꯤ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯔꯁ ꯑꯗꯨ ꯂꯧꯊꯣꯛꯏ, ꯑꯗꯨꯒ 500 ꯆꯞꯄꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯖꯣꯟꯁꯟꯗ ꯄꯤꯔꯛꯏ꯫ ꯁꯦ, ꯌꯥꯝꯕꯗꯤ ꯅꯠꯇꯦ, ꯃꯁꯤꯅ ꯅꯈꯣꯏ ꯅꯨꯡꯉꯥꯏꯔꯅꯤꯅ ꯄꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯀꯔꯤꯅꯣ ꯁꯤꯅꯃꯤꯅꯣ? ꯖꯣꯟꯁꯟ ꯏꯀꯥꯏꯅ ꯌꯥꯔꯅꯤ ꯚꯥꯏ, ꯂꯧꯔꯔꯣꯏ꯫ ꯗꯦꯕꯗꯨ ꯖꯣꯟꯁꯟꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯂꯧꯗꯨꯅ ꯄꯩꯁꯥꯗꯨ ꯄꯥꯏꯍꯜꯂꯤ, ꯑꯗꯨꯒ ꯗꯦꯕꯅ ꯖꯣꯟꯁꯟꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦ, ꯅꯪꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯏꯟꯊꯣꯛꯀꯅꯨ꯫ ꯑꯍꯦꯟꯕꯃꯛ ꯅꯠꯇ꯭ꯔꯁꯨ ꯑꯉꯝꯕ ꯃꯇꯦꯡꯗꯤ ꯄꯥꯡꯂꯛꯀꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯕ ꯌꯥꯕꯗꯨꯁꯨ ꯑꯩ ꯌꯦꯡꯂꯛꯑꯒꯦ꯫ ꯐꯔꯦ, ꯆꯠꯂꯦꯀꯣ? ꯇꯣꯝꯊꯤꯟꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ? ꯍꯣꯏ ꯚꯥꯏ, ꯒꯥꯔꯤꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯕꯅꯤꯅ ꯊꯤꯟꯗꯣꯛꯇ꯭ꯔꯦ꯫ ꯍꯣꯏ, ꯌꯥꯔꯦ, ꯂꯩꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯗꯦꯕꯒ ꯇꯣꯝꯊꯤꯟꯒꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫
ꯗꯦꯕꯁꯦ ꯄꯨꯛꯆꯦꯜꯗꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯡꯉꯥꯜꯂꯤ. ꯇꯣꯡꯉꯥꯟꯕꯅꯤ. ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯖꯅꯤꯡꯕꯅꯤ. ꯈꯪꯗ꯭ꯔꯦꯗ. ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯗꯧꯔꯕ ꯀꯩꯅꯣ? ꯂꯥꯛꯑꯣ, ꯆꯥꯛꯇꯣ ꯂꯣꯏꯔꯕꯅꯤ. ꯆꯥꯎꯔꯁꯤ. ꯆꯪꯉꯣ ꯆꯪꯉꯣ, ꯑꯩꯁꯨ ꯆꯪꯂꯛꯑꯒꯦ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯗꯨꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ. ꯃꯈꯣꯏ ꯄꯨꯜꯂꯝꯕ ꯃꯁꯦꯟꯗꯨꯗꯤ ꯃꯥꯔꯛ ꯋꯥꯡꯕ ꯋꯥꯡꯗꯕ ꯑꯗꯨꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯒ ꯂꯣꯏꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯅꯈ꯭ꯔꯦ. ꯂꯝꯊꯦꯡꯒ ꯗꯦꯕꯒꯁꯨ ꯃꯦꯗꯤꯀꯦꯜ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯁꯔꯁ ꯑꯣꯏꯅ ꯈꯟꯗꯨꯅ ꯇꯝꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ. ꯗꯦꯕ ꯍꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯨ ꯖꯣꯟꯁꯟ ꯍꯣꯏꯗ ꯄꯨꯟꯕ ꯅꯨꯃꯤꯠꯅꯤ. ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯈꯣꯏ ꯑꯔꯣꯏꯕ ꯄꯨꯟꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯩ. ꯑꯅꯥꯃꯤꯀꯥꯁꯨ ꯑꯗꯨꯃꯉꯥꯏ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯟꯅ ꯁꯪꯀꯔꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ. ꯗꯥ ꯁꯪꯀꯔ, ꯍꯥꯎ, ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯅꯪꯕꯣ? ꯂꯣꯏꯔꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯂꯩꯔꯝꯃꯣ, ꯑꯩ ꯊꯤꯟꯕꯤꯒꯦ. ꯌꯥꯔꯅꯤꯌꯦ, ꯑꯩ ꯑꯣꯇꯣꯗ ꯑꯗꯨꯝ ꯆꯠꯀꯦꯕ. ꯏꯁ, ꯌꯥꯝ ꯑꯣꯇꯣꯔꯣꯅ? ꯊꯤꯟꯕꯤꯒꯦ, ꯑꯩ ꯂꯥꯛꯑꯗꯧꯅꯤ. ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯊꯕꯛ ꯍꯥꯞꯄꯗꯣ ꯑꯩ ꯄꯥꯝꯗꯕꯩꯅꯤꯃꯤ. ꯌꯥꯔꯦ, ꯆꯠꯇꯣꯏꯁꯦ ꯅꯪꯒꯤ ꯊꯕꯛꯅꯤ. ꯅꯪ ꯒꯥꯔꯤꯒꯁꯦ ꯑꯃꯠꯇꯅꯤ. ꯋꯥꯊꯤ ꯉꯥꯡꯅꯨ. ꯑꯩ ꯂꯥꯛꯑꯗꯕꯅꯤ. ꯊꯝꯃꯦꯀꯣ. ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯪꯀꯔ ꯀꯣꯜꯗꯨ ꯁꯠꯀꯛꯏ. ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯕ ꯐꯨꯔꯤꯠ ꯑꯃ ꯁꯠ ꯂꯤꯠꯁꯤꯟꯗꯨꯅ ꯑꯅꯥꯃꯤꯀꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ. ꯃꯥꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯑꯅꯥꯃꯤꯀꯥꯗꯣ ꯄꯩꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯐꯦ ꯇꯧꯁꯤꯜꯂꯨꯏ. ꯂꯥꯛꯑꯣꯗꯅ. ꯑꯅꯥꯃꯤꯀꯥ ꯈꯨꯝꯗꯕꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯂꯛꯏ. ꯑꯗꯨꯕꯨ ꯁꯪꯀꯔꯗꯤ ꯏꯁꯩ ꯑꯣꯏꯅ ꯉꯪꯂꯛꯏ. ꯁꯥꯎꯈꯤꯅꯨ ꯅꯪꯕꯨ ꯀꯩꯗꯧꯒꯦ, ꯑꯃꯨꯛꯇꯪꯗꯤ ꯅꯣꯛꯅꯤꯡꯗ꯭ꯔꯁꯨ. ꯇꯥꯅꯤꯡꯗꯦ. ꯇꯥꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯩꯕꯨ ꯅꯥ ꯄꯪꯕꯤꯔꯣ. ꯐꯪꯗ꯭ꯔꯣ ꯍꯥꯏꯁꯦ? ꯁꯪꯀꯔ, ꯍꯥꯎ. ꯑꯅꯥꯃꯤꯀꯥꯗꯣ ꯍꯟꯗꯛꯇꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯁꯪꯀꯔꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯅ ꯐꯣꯏꯔꯛꯏ. ꯑꯦ ꯅꯥꯏꯌꯦ ꯃꯤꯃꯤꯀꯥ. ꯊꯥꯗꯣꯛꯑꯣꯕ. ꯑꯩ ꯂꯥꯜꯂꯦꯕ. ꯒꯥꯔꯤꯁꯦ ꯐꯖꯅ ꯊꯧꯒꯦꯕ. ꯊꯥꯗꯣꯛꯑꯣꯕ. ꯑꯅꯥꯃꯤꯀꯥꯗꯣ ꯁꯪꯀꯔꯒꯤ ꯃꯁꯝꯗꯨ ꯁꯠ ꯊꯥꯗꯣꯛꯏ. ꯈꯪꯕ꯭ꯔꯗꯣ, ꯇꯨꯃꯤꯟꯅ ꯊꯧ. ꯍꯣꯏ, ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅꯩ. ꯑꯗꯨꯅ ꯑꯩ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯒꯦ. ꯑꯅꯥꯃꯤꯀꯥ ꯇꯨꯃꯤꯟꯅ ꯄꯥꯏꯊꯣꯛꯇꯨꯅ ꯂꯩ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯣꯟꯁꯟ ꯍꯣꯏꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗ ꯁꯠ ꯈꯥꯝꯃꯤ. ꯍꯦꯛ ꯈꯥꯝꯕꯒꯁꯨ ꯑꯅꯥꯃꯤꯀꯥꯗꯣ ꯍꯟ ꯆꯣꯡꯊꯗꯨꯅ ꯀꯨꯝꯃꯤ. ꯇꯞꯅ ꯀꯨꯝꯃꯨꯅꯦ ꯅꯪꯕꯣ, ꯂꯥꯛꯇꯦ. ꯀꯨꯁꯤꯅꯤ. ꯍꯣꯏ, ꯀꯨꯁꯤꯅꯤ. ꯑꯗꯣ ꯂꯣꯏꯕꯒ ꯀꯣꯜ ꯇꯧꯔꯛꯑꯣ, ꯑꯩ ꯂꯧꯕ ꯂꯥꯛꯀꯦ. ꯂꯧꯕꯗꯤ ꯌꯥꯔꯅꯤ. ꯑꯩ ꯕ꯭ꯔꯤꯒꯥꯂꯤꯅꯤ ꯍꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯒꯦ. ꯌꯥꯔꯗ꯭ꯔꯣ? ꯌꯥꯔꯅꯤ. ꯁꯦꯡꯉꯕꯣ? ꯑꯁꯦꯡꯕ? ꯅꯃꯥꯏ. ꯁꯪꯀꯔ ꯅꯣꯛꯇꯨꯅ ꯍꯔꯦ ꯆꯤꯟꯗꯤ ꯅꯣꯏ ꯗꯦꯕꯁꯨ ꯌꯥꯎꯅꯤ ꯍꯥꯏꯗꯥꯏ. ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯃꯤꯟꯅꯔꯣ. ꯑꯅꯥꯃꯤꯀꯥ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯆꯥꯃꯤꯟꯅꯒꯦ, ꯀꯦꯅꯗꯅ. ꯑꯗꯨꯒ ꯐꯣꯇꯣꯒ ꯅꯝꯂꯒ ꯊꯥꯔꯛꯀꯦ ꯅꯪꯉꯣꯟꯗ. ꯍꯣꯏ, ꯍꯦꯛ ꯁꯤꯟꯇꯧꯕꯒ ꯑꯩꯗꯤ ꯆꯠꯂꯦ ꯇꯥꯛꯂꯝꯗꯅ ꯍꯥꯏꯗꯣ ꯇꯧꯗꯣꯏꯅꯤ. ꯏꯁ, ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯇꯣꯏꯕ? ꯑꯀꯥꯁꯋꯥꯅꯤ ꯁꯔꯒꯗ. ꯂꯥꯏꯕꯛ ꯃꯥꯅ ꯃꯤꯔꯥꯏꯕꯤꯔꯦ ꯈꯟꯗꯨꯅ. ꯌꯥꯔꯦ, ꯆꯠꯂꯣ. ꯍꯩ ꯈꯪꯗꯦ, ꯍꯩꯗꯤ ꯈꯪꯗꯦ. ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯟꯕꯅꯦ. ꯍꯥꯏꯕ ꯌꯥꯔꯦꯕ, ꯑꯩꯅꯅꯦꯕ. ꯆꯠꯂꯣꯕ. ꯐꯔꯦ, ꯆꯠꯂꯒꯦ. ꯐꯖꯅ ꯆꯪꯉꯣ. ꯑꯩ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ. ꯍꯣꯏ, ꯇꯧꯔꯛꯀꯦ. ꯆꯠꯂꯣ. ꯅꯪ ꯍꯥꯟꯅ ꯆꯪꯉꯣ, ꯑꯗꯨꯒ ꯆꯠꯂꯒꯦ. ꯑꯅꯥꯃꯤꯀꯥꯗꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯅꯐꯦ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ. ꯁꯪꯀꯔꯁꯨ ꯑꯅꯥꯃꯤꯀꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ. ꯁꯣꯝꯗꯅ ꯗꯦꯕꯗꯣ ꯄꯨꯡ 10 ꯇꯥꯕ ꯑꯗꯥꯏꯗ ꯂꯟꯗꯦ ꯃꯥꯟꯗꯦ ꯂꯣꯏꯁꯤꯟꯕꯗꯨ ꯍꯧꯋꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟꯒꯤ ꯔꯤꯡ ꯑꯗꯨꯁꯨ ꯀꯟꯅ ꯈꯤꯡꯂꯛꯏ. ꯑꯗꯨꯕꯨ ꯗꯦꯕ ꯄꯥꯏꯈꯠꯇ꯭ꯔꯦ. ꯇꯧꯔꯛꯂꯤꯕꯗꯨ ꯃꯥ ꯌꯧꯔꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯗꯨꯅ. ꯀꯣꯜꯁꯤꯡꯗꯨ ꯇꯧꯔꯛꯄ ꯂꯦꯞꯈꯤꯕꯒ ꯗꯦꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯇꯝꯊꯤꯟꯗ ꯀꯣꯜ ꯇꯧꯏ. ꯅꯪ ꯆꯠꯂꯕꯣ? ꯆꯠꯂꯦ. ꯅꯪꯅ ꯉꯔꯥꯡ ꯅꯪ ꯊꯦꯡꯅ ꯍꯥꯏꯕꯗꯨꯗ. ꯅꯪꯗꯤ ꯂꯥꯛꯇ꯭ꯔꯤꯕꯣ? ꯂꯥꯛꯇꯧꯔꯦ. ꯐꯔꯦ, ꯂꯥꯛꯑꯣ. ꯃꯤ ꯂꯣꯏꯅ ꯂꯥꯛꯅꯔꯦ. ꯍꯣꯏ, ꯊꯝꯃꯦꯀꯣ. ꯍꯣꯏ. ꯑꯁꯨꯝꯅ ꯀꯣꯜ ꯑꯗꯨꯁꯨ ꯊꯝꯕꯒ ꯑꯃꯨꯛ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯁꯣ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯧꯔꯛꯄꯗ ꯃꯄꯥꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯩ. ꯀꯥꯏꯗꯅꯣ ꯅꯪꯅ? ꯖꯣꯟꯁꯟ ꯍꯣꯏꯗꯅꯦ. ꯑꯩꯈꯣꯏꯁꯨ ꯆꯠꯇꯧꯔꯦ ꯍꯥꯏꯕꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦ ꯍꯥꯏꯔꯤ. ꯏꯍꯦ, ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯅꯐꯤꯅꯔꯣꯜ ꯑꯋꯥꯠ ꯑꯄꯥꯗꯨ ꯑꯩꯅ ꯃꯌꯦꯡꯂꯕ ꯌꯥꯔꯕꯁꯤꯗ ꯆꯠꯇꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ. ꯐꯤꯔꯣꯜꯒꯤꯗꯤ ꯌꯥꯔꯅꯤꯗ ꯕꯕꯥ. ꯑꯗꯨꯒ ꯉꯁꯤꯁꯦ ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯕꯅꯤ.
ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯔꯒꯦ ꯌꯧꯕꯒ ꯍꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯑꯗꯣ ꯇꯣꯝꯊꯤꯟꯒꯤ ꯗ꯭ꯔꯦꯁ ꯀꯩꯀꯥ ꯈꯔ ꯂꯩꯗ ꯌꯥꯔꯣꯏꯀꯣ ꯍꯣꯏꯅꯦ ꯑꯗꯨꯒꯨꯝꯕꯗꯨꯅꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯍꯌꯦꯡꯗꯣ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯗꯦꯕ ꯑꯃꯨꯛ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯖꯣꯟꯁꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗꯤ ꯄꯥꯔꯒ ꯑꯃꯨꯛ ꯇꯣꯏꯕ ꯀꯨꯝꯍꯩ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯔꯤꯒꯥꯂꯤꯅꯤꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯨꯁꯤꯅ ꯏꯃꯥꯏꯄꯦꯝꯃ ꯑꯗꯨꯕꯨ ꯋꯥꯍꯪꯅꯦꯅ ꯑꯣꯟꯊꯣꯛꯄ ꯐꯥꯒꯤ ꯅꯠꯇꯦ ꯅꯨꯡꯉꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯟꯗꯣꯏꯅꯤ ꯅꯠꯇ꯭ꯔꯅꯦ ꯃꯤꯀꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯅꯥꯀꯜꯗꯒꯤ ꯖꯣꯟꯁꯟꯅ ꯉꯁꯤ ꯈꯥꯕꯩꯁꯤꯅ ꯊꯣꯡꯉꯛꯄꯗ ꯄꯥꯟꯕ ꯃꯤ ꯌꯥꯎꯅꯤꯀꯣ ꯖꯦꯛꯅ ꯊꯣꯝꯖꯜꯂꯨ ꯃꯣꯏ ꯋꯥꯔꯤꯁꯤ ꯇꯥꯅꯤꯡꯗꯦ ꯔꯤꯒꯥꯂꯤꯅꯤꯅ ꯍꯦꯔꯥ ꯎꯁꯤꯠꯊꯑꯣꯏꯗꯕꯗꯤ ꯇꯧꯅꯨꯗ ꯅꯣꯏꯁꯨ ꯖꯦꯛꯅ ꯀꯔꯤꯗ ꯎꯁꯤꯠꯇ꯭ꯔꯦ ꯁꯛꯊꯤꯕꯤ ꯁꯥ ꯀꯨꯁꯤꯅ ꯈꯔ ꯃꯝꯕ ꯖꯦꯛꯅ ꯍꯥꯏꯕꯗꯗꯤ ꯏꯀꯥꯏꯕꯤꯗꯦꯗ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯅꯒ ꯍꯥꯏꯔꯛꯂꯗꯤ ꯏꯀꯥꯏꯗꯣꯏꯔꯥ ꯔꯤꯒꯥꯂꯤꯅꯤꯅ ꯑꯗꯨ ꯈꯟꯅꯕ ꯌꯥꯏꯅꯦ ꯑꯗꯣ ꯇꯣꯝꯊꯤꯟ ꯗꯦꯕ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯍꯪꯉꯣ ꯇꯣꯝꯊꯤꯟꯒꯤ ꯃꯋꯥꯅꯤꯅ ꯗꯦꯕꯗꯣ ꯑꯁ ꯁꯨꯝ ꯍꯪꯕꯅꯤꯕ ꯖꯣꯟꯁꯟꯅ ꯑꯗꯨ ꯍꯥꯏꯔꯒ ꯃꯤꯗꯤ ꯔꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯈꯤꯗꯧꯔꯤ ꯈꯨꯁꯤꯅ ꯀꯩ ꯆꯥꯅꯔꯤꯒꯦ ꯅꯣꯏ ꯋꯥꯗꯨꯅ ꯇꯣꯝꯊꯤꯟ ꯅꯣꯛꯃꯤ ꯇꯧꯅ ꯃꯣꯏꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯕꯅꯤ ꯗꯦꯕꯗꯣ ꯂꯥꯛꯑꯦ ꯌꯧꯔꯛꯑꯅꯤ ꯔꯤꯒꯥꯂꯤꯅꯤꯅ ꯃꯥ ꯌꯥꯎꯔꯒ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅꯦ ꯇꯣꯝꯊꯤꯟ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯇ꯭ꯔꯤ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯈ꯭ꯔꯤ ꯑꯗꯨꯕꯨ ꯖꯦꯛꯇꯤ ꯉꯔꯪ ꯉꯥꯡꯗꯨꯅ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯈꯨꯁꯤꯅ ꯀꯩꯅꯣ ꯖꯦꯛ ꯅꯪꯅ ꯉꯔꯪ ꯉꯥꯡꯉꯤꯗꯨꯅ ꯏꯟꯖꯥꯡꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯅꯦ ꯌꯥꯗ꯭ꯔꯣ ꯔꯤꯒꯥꯂꯤꯅꯤꯅ ꯑꯗꯨꯈꯛ ꯍꯥꯏꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯔꯪ ꯉꯥꯡꯉꯤꯗꯣ ꯑꯍꯣꯏ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯣꯏꯗꯣ ꯇꯨꯃꯤꯟ ꯂꯩꯅꯤ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯊꯤꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯅꯥꯃꯤꯀꯥ ꯅꯪꯗꯤ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯇꯣꯝꯊꯤꯟꯒꯤ ꯏꯆꯝ ꯆꯝꯕ ꯋꯥꯍꯪ ꯑꯗꯨꯗ ꯑꯅꯥꯃꯤꯀꯥꯗꯣ ꯇꯣꯝꯊꯤꯟꯗ ꯃꯃꯤꯠ ꯑꯗꯨꯅ ꯇꯔꯨ ꯌꯦꯡꯂꯛꯂꯝꯃꯤ ꯏꯆꯝ ꯆꯝꯕ ꯋꯥꯍꯩ ꯑꯗꯨꯈꯛꯅ ꯍꯪꯂꯛꯂꯕꯁꯨ ꯉꯁꯤꯗꯤ ꯑꯅꯥꯃꯤꯀꯥꯒꯤ ꯃꯐꯝꯗꯗꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯃꯒꯨꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯆꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯐꯥꯎ ꯊꯣꯛꯇ꯭ꯔꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯅꯥꯃꯤꯀꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯤꯒꯥꯂꯤꯅꯤꯅ ꯃꯅꯤꯡꯗꯨꯅ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ ꯀꯩꯅꯣ ꯃꯤ ꯇꯣꯝꯊꯤꯟꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯂꯤꯁꯦ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯇꯣꯝꯊꯤꯟ ꯅꯐꯦꯠ ꯇꯧꯅ ꯑꯩꯈꯣꯏꯅ ꯍꯪꯕꯁꯤꯁꯨ ꯈꯨꯝꯃꯨꯅꯨꯒ ꯍꯥꯏꯕ ꯃꯤꯒ ꯂꯩꯔꯕ ꯖꯥꯠꯂꯣ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯅꯠꯇꯦ ꯂꯩꯇꯦ ꯅꯨꯡꯉꯥꯏꯔꯤ ꯇꯣꯝꯊꯤꯟ ꯅꯪꯗꯤ ꯍꯟꯗꯛꯁꯤ ꯇꯣꯝꯊꯤꯟ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ ꯅꯨꯡꯉꯥꯏꯔꯤ ꯔꯤꯒꯥꯂꯤꯅꯤꯅ ꯑꯩꯅꯁꯨ ꯈꯜꯂꯤꯅꯦ ꯃꯁꯛꯁꯦ ꯐꯖꯊꯣꯛꯑꯦꯅ ꯖꯦꯛꯅ ꯅꯪꯅ ꯑꯃꯨꯛ ꯀꯦꯟꯁꯤꯜꯂꯤꯔꯕ ꯈꯨꯁꯤꯅ ꯀꯦꯟꯁꯤꯜꯂꯗꯤ ꯌꯥꯅꯕ ꯐꯥꯎꯗꯤ ꯍꯥꯏꯕꯤꯕ ꯉꯝꯅꯤꯍꯦ ꯑꯁ ꯌꯥꯏꯌꯦ ꯅꯣꯏꯁꯦ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯃꯅꯤꯡ ꯇꯝꯕ ꯉꯝꯖꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯖꯣꯟꯁꯟꯗꯣ ꯑꯃꯨꯛ ꯑꯅꯥꯃꯤꯀꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯤ ꯃꯤꯀꯥ ꯅꯪꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗ꯭ꯔꯦꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯨꯁꯤꯅ ꯌꯥꯝꯅꯒ ꯉꯥꯡꯂꯛꯄꯒꯤ ꯇꯥꯏꯞꯇꯒ ꯀꯩ ꯆꯥꯅꯔꯤꯒꯦ ꯅꯣꯏ ꯉꯥꯡꯉꯤꯗꯨꯕꯣ ꯏꯟꯖꯥꯡꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯕꯅꯤ ꯃꯥꯏꯗꯦꯕ ꯍꯥꯏꯕ ꯃꯍꯥꯁꯣꯏꯗꯨꯁꯨꯅꯦ ꯌꯧꯔꯛꯇꯦ ꯍꯦꯛ ꯑꯣꯏꯕ ꯔꯤꯒꯥꯂꯤꯅꯤꯅ ꯍꯥꯏꯒꯨꯝꯅꯗꯅ ꯀꯣꯜ ꯑꯝꯇ ꯇꯧꯁꯤꯜꯂꯨ ꯆꯥꯛ ꯂꯥꯝꯃꯤ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯑꯩ ꯇꯧꯒꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯗꯦꯕ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯂꯥꯛꯑꯦ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏ ꯃꯍꯥꯁꯣꯏꯁꯦ ꯖꯦꯛꯅ ꯋꯥ ꯇꯥꯒꯩ ꯂꯥꯛꯏꯁꯤꯗꯤ ꯔꯤꯒꯥꯂꯤꯅꯤꯅ ꯉꯥꯏꯕꯁꯦ ꯋꯥꯏꯍꯦ ꯃꯈꯣꯏ ꯃꯁꯦꯟꯅ ꯗꯦꯕ ꯂꯥꯛꯄꯒꯤ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨꯗ ꯑꯅꯥꯃꯤꯀꯥꯗꯤ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯇꯦ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨꯒꯤ ꯈꯣꯡꯖꯦꯜꯗꯤ ꯑꯁꯨꯝ ꯀꯟꯕ ꯍꯦꯜꯂꯛꯂꯕꯣꯏ ꯃꯅꯤꯡꯉꯤ ꯃꯈꯣꯜ ꯊꯣꯛꯇꯨꯅ ꯆꯣꯡꯂꯝꯕ ꯃꯤꯍꯨꯜꯁꯨ ꯍꯧꯅ ꯆꯣꯡꯂꯛꯂꯕꯣꯏ ꯃꯅꯤꯡꯉꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯤꯅꯣ ꯑꯁꯨꯛ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯔꯤꯕ ꯆꯤꯟꯕꯥꯜꯅ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯊꯃꯣꯏ ꯃꯥꯅ ꯂꯝꯍꯦꯟꯕꯤ ꯑꯣꯏꯀꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯊꯃꯣꯏ ꯃꯤꯍꯨꯜ ꯂꯝꯍꯦꯟꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯅꯍꯥꯛꯇꯤ ꯑꯣꯜꯂꯕꯣꯏꯔꯦ ꯂꯝꯍꯦꯟꯕꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯑꯣꯏꯈꯤꯕꯅꯤ ꯑꯣꯏꯖꯕ ꯊꯤꯕꯤ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯂꯧꯅꯕ꯭ꯔꯥ ꯉꯁꯤꯁꯨ ꯂꯝꯍꯦꯜꯂꯤꯕ ꯊꯃꯣꯏꯁꯤꯅ ꯑꯅꯥꯃꯤꯀꯥꯗꯣ ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯂꯩ ꯗꯦꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯁꯪꯒꯣꯏ ꯑꯗꯣꯝꯗ ꯂꯥꯛꯏ ꯖꯦꯛꯅ ꯃꯍꯥꯁꯣꯏ ꯅꯪꯒꯤꯁꯤꯗꯤ ꯉꯟꯃꯟꯗ꯭ꯔꯣ ꯗꯦꯕ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ ꯆꯥꯕ ꯆꯠꯇꯧꯔꯦꯅ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ
ꯖꯣꯟꯁꯟꯅ ꯀꯩ ꯆꯥꯅꯔꯤꯒꯦ ꯊꯦꯡꯉꯩ ꯂꯥꯛꯑꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯁꯨ ꯋꯥꯔꯕꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯖꯦꯛꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯩꯁꯥꯂꯛꯇ ꯄꯣꯊꯥꯔꯔꯣ ꯗꯦꯕ ꯀꯥꯈꯠꯇꯨꯅ ꯑꯍꯥꯡꯕ ꯁ꯭ꯇꯤꯜ ꯑꯃꯗ ꯁꯠꯐꯝ ꯊꯩ ꯔꯤꯒꯥꯂꯤꯅꯤꯅ ꯀꯩꯅꯣ ꯗꯦꯕ ꯊꯦꯡꯃꯟꯈ꯭ꯔꯦꯅꯦ ꯅꯪꯕꯣ ꯌꯥꯔꯗꯧꯔꯤꯅꯦ ꯂꯤꯅꯤ ꯈꯨꯁꯤꯅ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯌꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯗꯦꯕ ꯇꯣꯝꯊꯤꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯍꯣꯔꯦꯟ ꯍꯟꯕꯗꯣ ꯑꯩꯒ ꯍꯟꯈ꯭ꯔꯁꯤ ꯊꯕꯛ ꯈꯔꯁꯨ ꯂꯩ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯍꯜꯂꯁꯤ ꯍꯣꯏ ꯖꯦꯛꯅ ꯊꯣꯔꯥꯏ ꯃꯆꯥ ꯁꯥ ꯊꯦꯡꯉꯩ ꯂꯥꯛꯑꯒ ꯉꯟꯅ ꯍꯟꯕꯒꯤ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯀꯩ ꯆꯥꯅꯔꯤꯒꯦ ꯇꯣꯝꯊꯤꯟꯅ ꯅꯋꯥ ꯂꯧꯗꯦ ꯖꯣꯟꯁꯟꯅ ꯑꯉꯝ ꯄꯥꯟꯅꯔꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯔꯤꯒꯥꯂꯤꯅꯤꯅ ꯀꯩꯅꯣ ꯃꯤꯀꯥ ꯅꯪꯅ ꯋꯥꯍꯩ ꯑꯝꯇꯒ ꯍꯥꯏꯗ꯭ꯔꯤꯁꯤꯅ ꯀꯩꯅꯣ ꯅꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯤꯅꯦ ꯈꯨꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯁꯥꯅꯨ ꯌꯦꯡꯅꯤꯡꯗꯦ ꯔꯤꯒꯥꯂꯤꯅꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯣ ꯃꯤꯁ ꯇꯧꯋꯦ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯡꯁꯤꯗꯦ ꯑꯅꯥꯃꯤꯀꯥꯒ ꯗꯦꯕꯒ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯄꯅꯤ ꯈꯨꯁꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯁꯦꯁ ꯔꯤꯒꯥꯂꯤꯅꯤꯅ ꯀꯩ ꯆꯥꯅꯔꯤꯒꯦ ꯅꯪꯒꯤꯗꯨꯅ ꯖꯦꯛꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯀꯥꯟꯗ ꯃꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯂꯥꯏꯐ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯤꯒꯤ ꯃꯔꯝ ꯍꯪꯂꯁꯤ ꯖꯣꯟꯁꯟꯅ ꯑꯩꯅ ꯁꯦꯀꯦꯟꯗ ꯂꯩꯖꯔꯤ ꯇꯣꯝꯊꯤꯟꯅ ꯃꯇꯥꯡꯁꯤꯗ ꯑꯩꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇ꯭ꯔꯦ ꯔꯤꯒꯥꯂꯤꯅꯤꯅ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯗꯤ ꯈꯨꯁꯤꯅ ꯀꯣꯏꯁꯟ ꯍꯪꯕ ꯍꯧꯔꯁꯤꯗꯣ ꯖꯦꯛꯅ ꯂꯦꯗꯤꯁ ꯐꯥꯔꯁ ꯔꯤꯒꯥꯂꯤꯅꯤꯅ ꯈꯨꯁꯤ ꯅꯪꯅ ꯑꯣꯏꯅ ꯍꯪꯉꯣ ꯃꯧꯅꯤꯅ ꯈꯨꯁꯤꯅ ꯃꯤꯅꯥꯏꯅꯕꯤ ꯂꯥꯁꯀꯤ ꯋꯥꯍꯩꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯔꯤꯒꯥꯂꯤꯅꯤꯅ ꯁꯣꯔꯤ ꯐꯣꯔ ꯗ ꯗꯦꯠ ꯑꯗꯨꯅ ꯀꯣꯏꯁꯟ ꯍꯪꯕ ꯍꯧꯔꯣ ꯈꯨꯁꯤ ꯈꯅꯥꯎꯒꯗꯣ ꯈꯔ ꯈꯧꯗꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯃꯛꯇꯗ ꯈꯪꯃꯤꯟꯅꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯑꯅꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯍꯥꯟꯕꯗꯤ ꯅꯨꯄꯤꯗꯒꯤ ꯍꯧꯖꯒꯦ ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯁꯦꯀꯦꯟꯗꯔꯤ ꯂꯥꯏꯐꯄꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯑꯅꯥꯃꯤꯀꯥ ꯃꯃꯤꯠꯇ ꯂꯥꯎꯊꯣꯛꯇꯨꯅ ꯈꯨꯁꯤꯗ ꯌꯦꯡꯉꯤ ꯑꯇꯩ ꯃꯌꯥꯝꯗꯨꯅ ꯍꯣ ꯈꯨꯝꯃꯣ ꯉꯥꯏꯔꯕꯅꯦ ꯗꯦꯕꯗꯤ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯅꯥꯃꯤꯀꯥꯁꯨ ꯍꯥꯏꯐꯦꯠ ꯅꯣꯟꯈꯠꯂꯒ ꯌꯦꯡꯂꯨꯕꯗ ꯗꯦꯕꯗꯣ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯅꯤꯗꯣ ꯃꯤꯠꯆꯥꯅꯩ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯁꯠ ꯊꯩꯗꯣꯛꯇꯨꯅ ꯂꯩ ꯔꯤꯒꯥꯂꯤꯅꯤꯅ ꯌꯥꯔꯦꯗ ꯁꯠ ꯈꯨꯝꯃꯣ ꯆꯥꯛ ꯂꯥꯝꯃꯦ ꯖꯦꯛꯅ ꯑꯗꯨꯅꯦ ꯁꯠ ꯈꯨꯝꯕ ꯀꯩꯗꯧꯒꯦ ꯑꯅꯥꯃꯤꯀꯥꯗꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯕꯨ ꯑꯋꯥꯄꯗ ꯑꯣꯏꯍꯟꯕ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗ꯭ꯔꯥ ꯋꯥꯁꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯦꯕꯅ ꯑꯃꯨꯛ ꯁꯠ ꯃꯈꯥ ꯁꯝꯗꯔꯛꯏ ꯃꯪꯗ ꯐꯥꯎꯕ ꯃꯪꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯅ ꯇꯥꯏꯕꯪꯗ ꯊꯣꯛꯄ ꯇꯥꯏꯕꯪꯗ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯅ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯄ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡ ꯃꯤꯠꯀꯤ ꯄꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯦꯡꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯅꯨꯡꯁꯤ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯕꯗ ꯄꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯤ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯗꯦ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯕꯁꯨ ꯃꯇꯝꯗꯨꯅꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯍꯟꯕꯁꯨ ꯃꯇꯝꯗꯨꯅꯤ ꯏꯆꯜꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯥꯎꯊꯣꯛꯇ꯭ꯔꯤꯉꯩ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯍꯟꯕ ꯆꯍꯤꯁꯨ ꯃꯇꯥꯡꯁꯤꯅꯤ ꯇꯁꯦꯡꯅ ꯑꯩ ꯃꯤꯀꯨꯞ ꯑꯁꯦ ꯅꯤꯡꯁꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯇꯣꯝꯊꯤꯟ ꯗꯦꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯇꯧꯔꯦ ꯈꯪꯂꯗꯨꯅ ꯋꯥꯗꯨ ꯊꯩꯗꯣꯔꯛꯂꯝꯃꯤ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯔꯁꯤꯔꯥ ꯈꯨꯁꯤꯅ ꯍꯣꯏ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯁꯨ ꯂꯥꯝꯃꯕꯅꯤ ꯖꯦꯛꯅ ꯍꯣꯏꯅꯦ ꯆꯥꯔꯁꯤ ꯅꯨꯄꯤꯁꯥ ꯅꯣꯏꯅ ꯆꯥꯛꯁꯦ ꯊꯤꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯑꯃꯅ ꯁꯂꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯣ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯔꯒ ꯆꯥꯅ ꯊꯛꯅꯕꯗꯣ ꯁꯦꯝꯕꯁꯨ ꯍꯧꯖꯤꯜꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯅꯗꯨꯅ ꯆꯥꯛꯇꯨ ꯑꯁꯨꯝ ꯆꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯕꯗꯨꯁꯨ ꯂꯣꯏꯔꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯥꯔꯝꯕꯒꯤꯗꯨ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯣꯡꯒꯥꯜꯗ ꯁꯨꯝꯊꯣꯔꯛꯏ ꯖꯦꯛꯅ ꯗꯦꯁꯇ ꯆꯠꯂꯒ ꯉꯧꯁꯤꯟꯅꯒꯅ ꯃꯍꯥꯁꯌꯥꯅꯤ ꯇꯣꯝꯊꯤꯟꯅ ꯈꯪꯗ꯭ꯔꯦ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯤꯕ ꯍꯥꯏꯕꯗꯣ ꯖꯣꯟꯁꯟꯅ ꯀꯩ ꯆꯥꯅꯔꯤꯒꯦ ꯅꯪꯒꯤꯗꯨꯅ ꯄꯨꯟꯁꯤꯁꯦ ꯆꯥꯅꯕ ꯈꯛꯀꯤ ꯈꯜꯂꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯗꯦꯕꯅ ꯌꯥꯔꯤ ꯖꯦꯛ ꯅꯪꯅ ꯀꯩꯅꯣ ꯇꯝꯗꯣꯏꯁꯦ ꯏꯃꯥꯅꯗꯤ ꯇꯦꯛꯅꯤꯀꯦꯜ ꯂꯥꯏꯟꯁꯦ ꯄꯥꯝꯗꯕ ꯕꯕꯥꯅ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁ ꯄꯥꯝꯗꯕ
ꯑꯩꯅ ꯑꯅꯤꯃꯛ ꯄꯥꯝꯗꯕ ꯑꯗꯨꯅ ꯖꯦꯅꯦꯔꯦꯜ ꯑꯣꯏꯅ ꯊꯝꯂꯒꯦ ꯐꯔꯦ ꯐꯔꯦ ꯄꯥꯝꯗꯕ ꯃꯌꯥꯝ ꯃꯔꯛꯇ ꯑꯄꯥꯝꯕ ꯑꯃ ꯂꯩꯖꯔꯤꯗꯣ ꯇꯝꯊꯤꯟꯅ ꯑꯁ ꯐꯥꯒꯤ ꯂꯥꯞꯅꯗꯧꯔꯕꯅꯤ ꯇꯧꯔꯤꯁꯦ ꯖꯣꯟꯁꯟꯅ ꯁꯤꯗ ꯅꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯖꯦꯛꯅ ꯁꯤꯕꯗꯤ ꯍꯥꯏꯔꯨꯅꯨ ꯃꯊꯪ ꯊꯦꯡꯅꯕꯗ ꯅꯪꯗꯤ ꯃꯅꯞ ꯃꯇꯤꯜ ꯑꯣꯔꯣ ꯇꯥꯕ ꯁꯔꯇꯤꯐꯤꯀꯦꯠꯁꯨ ꯌꯥꯎꯔꯝꯂꯅꯤ ꯖꯣꯟꯁꯟꯅ ꯑꯩꯁꯦ ꯅꯪ ꯍꯦꯛ ꯑꯣꯏꯔꯣ ꯖꯦꯛꯅ ꯌꯥꯏꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯇꯝꯊꯤꯟꯅ ꯃꯤꯅꯥꯏꯒꯩꯁꯤꯗꯤ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯒ ꯍꯩ ꯑꯆꯥꯔ ꯈꯔ ꯖꯨꯏꯁ ꯕꯣꯇꯜ ꯑꯃꯒ ꯂꯩꯔꯒ ꯑꯃꯨꯛ ꯆꯪꯉꯛꯏ ꯁꯣꯝꯗꯁꯨ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯇꯞꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯩ ꯀꯣꯟꯁꯤꯡ ꯑꯗꯨ ꯐꯦꯡꯅ ꯈꯨꯁꯤꯅ ꯁꯦ ꯅꯣꯏ ꯌꯥꯎꯕꯩꯅꯤ ꯃꯇꯦꯡ ꯂꯩꯔꯤꯁꯦ ꯕ꯭ꯔꯤꯒꯥꯂꯤꯅꯤꯅ ꯉꯥꯏꯈꯣ ꯅꯣꯏ ꯇꯣꯉꯥꯟ ꯆꯥꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯀꯥꯟꯗꯒꯤ ꯆꯥꯔꯤ ꯑꯅꯥꯃꯤꯀꯥꯅ ꯌꯥꯝ ꯈꯠꯂꯦ ꯅꯪ ꯍꯧꯔꯣꯏꯗꯧꯅ ꯌꯥꯔꯗꯧꯔꯤꯅꯤ ꯏꯕꯦꯝꯃ ꯕ꯭ꯔꯤꯒꯥꯂꯤꯅꯤꯅ ꯑꯣ ꯑꯗꯨꯅꯅꯦ ꯊꯤꯔꯁꯨ ꯕꯨꯠ ꯃꯥꯜꯂꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯍꯨꯏꯃꯨꯛ ꯆꯥꯎꯔꯤꯗꯣ ꯗꯤꯍꯦꯗꯨꯅ ꯍꯨꯏꯅ ꯍꯦꯟꯅ ꯀꯜꯂꯤ ꯍꯟꯗꯤ ꯁꯥꯟꯅꯂꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯧꯗꯤ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯈꯣꯡꯐꯝꯁꯦ ꯁꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯣꯏꯗꯤ ꯁꯣꯏꯍꯟꯅꯤꯡꯗꯦ ꯆꯦꯛꯁꯜꯂꯨ ꯌꯨꯝ ꯄꯥꯟꯕꯁꯦ ꯐꯥꯒꯤ ꯌꯥꯗꯕꯅꯤ ꯌꯦꯁ ꯃꯦꯗꯥꯝ ꯃꯤꯀꯥ ꯅꯪꯗꯤ ꯗꯥ ꯁꯪꯀꯔꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯕ ꯅꯠꯇ꯭ꯔꯣ ꯐꯥꯎꯅꯩꯌꯦ ꯉꯁꯥꯏꯁꯨ ꯃꯥꯅ ꯊꯤꯜꯂꯛꯏ ꯕ꯭ꯔꯤꯒꯥꯂꯤꯅꯤꯅ ꯐꯔꯦ ꯑꯗꯣ ꯅꯣꯏ ꯍꯣꯔꯦꯟ ꯗꯦꯕꯗ ꯀꯩꯅꯣꯝꯇ ꯄꯤꯕꯤꯒꯦꯔꯥ ꯈꯨꯁꯤꯅ ꯄꯤꯌꯨ ꯀꯩꯅꯣ ꯇꯟꯖꯥꯗꯨꯗꯤ ꯑꯩ ꯁꯤꯜꯂꯛꯀꯦ ꯏꯀꯥꯏꯌꯦ ꯇꯥꯅꯤꯡꯗꯦ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯕꯗ ꯅꯨꯄꯥ ꯃꯔꯤꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯛꯅ ꯍꯩ ꯀꯩꯀꯥ ꯂꯩ ꯑꯗꯨ ꯆꯥꯔꯨ ꯂꯥꯛꯑꯣ ꯕ꯭ꯔꯤꯒꯥꯂꯤꯅꯤꯅ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯍꯨꯏꯅꯤꯅ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯒ ꯑꯆꯥꯔ ꯀꯩꯀꯥꯗꯨ ꯆꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯗꯦꯕꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯑꯃꯁꯨ ꯂꯩꯍꯧꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯖꯣꯟꯁꯟꯅ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯑꯩꯅ ꯆꯠꯄꯗ ꯇꯝꯊꯤꯟꯁꯨ ꯄꯨꯈ꯭ꯔꯒꯦ ꯍꯣꯏ ꯄꯨꯅꯈ꯭ꯔꯣ ꯗꯦꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯕ꯭ꯔꯤꯒꯥꯂꯤꯅꯤꯅ ꯗꯣꯛꯇꯔ ꯑꯣꯏꯔ ꯊꯦꯡꯅꯁꯦ ꯈꯨꯁꯤꯅ ꯍꯣꯏ ꯑꯣꯏꯔꯛꯑꯣ ꯏꯆꯥ ꯂꯥꯌꯦꯡꯕ ꯂꯥꯛꯀꯦ ꯇꯝꯊꯤꯟꯅ ꯃꯅꯞ ꯃꯇꯤꯟ ꯑꯣꯔꯣ ꯇꯥꯕ ꯑꯉꯥꯡꯗꯤ ꯑꯩꯈꯣꯏ ꯂꯥꯌꯦꯡꯗꯦ ꯇꯝꯊꯤꯟꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯑꯗꯨꯒ ꯗꯦꯕꯒ ꯇꯝꯊꯤꯟꯒꯁꯨ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯀꯦ ꯇꯧꯕꯒ ꯏꯇꯞ ꯇꯞꯄ ꯈꯣꯟꯖꯦꯜꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯗꯦꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯗꯦꯕꯁꯨ ꯑꯗꯨꯝ ꯈꯪꯂꯦ ꯑꯅꯥꯃꯤꯀꯥꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯈꯨꯝꯕꯗꯤ ꯈꯨꯝꯗ꯭ꯔꯦ ꯆꯠꯂꯤꯕꯗꯨꯗꯤ ꯂꯦꯞꯇꯨꯅ ꯂꯩ ꯇꯝꯊꯤꯟꯅ ꯗꯦꯕꯗꯒꯤ ꯒꯥꯔꯤꯒꯤ ꯁꯣ ꯑꯗꯨ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯒ ꯊꯣꯔꯛꯑꯣ ꯑꯩ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯝꯒꯦ ꯇꯝꯊꯤꯟꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯕꯒ ꯑꯅꯥꯃꯤꯀꯥꯗꯤ ꯗꯦꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯕꯒꯤ ꯇꯥꯟꯖꯥꯁꯨ ꯄꯤꯔꯔꯣꯏꯗ꯭ꯔꯥ ꯗꯦꯕ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯅ ꯈꯨꯝꯃꯤ ꯄꯤꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯍꯪꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯀꯩꯗꯧꯔꯨꯅꯤ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯈꯪꯂꯒ ꯋꯥꯍꯪ ꯑꯃꯨꯛ ꯍꯪꯂꯨꯕꯒꯤ ꯐꯔꯦ ꯇꯥꯔꯒꯦ ꯑꯗꯨꯕꯨ ꯑꯔꯨꯕ ꯋꯥꯍꯪꯗꯤ ꯍꯪꯒꯅꯨ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯇꯥꯒꯗꯕ ꯋꯥꯍꯪꯁꯨ ꯍꯪꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄ ꯊꯣꯛꯂꯕꯗꯤ ꯇꯩꯊꯣꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯑꯩꯅ ꯇꯩꯊꯣꯛꯆꯒꯦ ꯍꯥꯏꯔꯕꯗꯤ ꯍꯪꯉꯔꯣꯏꯗ꯭ꯔꯣ ꯑꯩ ꯆꯠꯆꯕ ꯌꯥꯔꯗ꯭ꯔꯥ ꯑꯅꯥꯃꯤꯀꯥꯗꯣ ꯍꯟꯗꯛꯇꯤ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯇꯨꯅ ꯗꯦꯕꯗ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯁꯅ ꯑꯗꯨꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯑꯍꯥꯡꯕ ꯐꯨꯜ ꯒ꯭ꯂꯥꯁ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯑꯇꯩꯃꯛ ꯍꯥꯏꯗ꯭ꯔꯕꯁꯨ ꯋꯥꯍꯟꯊꯣꯛ ꯑꯗꯨꯃꯗꯤ ꯅꯪꯅ ꯍꯥꯏꯕꯤꯔꯝꯃꯨ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯗ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯐꯝꯗ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯨꯗꯣꯜ ꯑꯃꯗꯤ ꯅꯤꯖꯒꯦ ꯃꯁꯤꯁꯨ ꯄꯤꯕꯤꯒꯗ꯭ꯔꯥ ꯉꯝꯒꯗꯕ ꯑꯣꯏꯔꯗꯤ ꯄꯤꯒꯦ ꯑꯗꯨꯕꯨ ꯉꯝꯂꯣꯏ ꯈꯜꯂꯕꯗꯤ ꯅꯤꯒꯅꯨ ꯉꯝꯗꯕꯁꯨ ꯌꯥꯔꯣꯏ ꯄꯤꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯅꯤꯔꯅꯨ ꯑꯩ ꯄꯤꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯣ ꯑꯗꯨꯔꯥ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯨꯗꯣꯜ ꯑꯁꯦ ꯅꯤꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯥꯔꯛꯂꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯥꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯅꯥꯅ ꯇꯩꯊꯣꯛꯀꯅꯤ
Tanik-tanikpa khonjalda hairakpa wahi aduna Devagi thamoida changkhre. Maithongda awabagi mami tarakadawre. Adubu losali mikup asida awabagi mami utningdraduna losali. Aina warabasu nangdi wahaningde. Ahairo nangi apamba. Pirang thanglaba miyengda Anamika Devada pendana yenglaga hairi. Matam chupa nangna ibu ningsingdaba ngamgani haibagi thazaba pibiramlaga aigi thamoidagi kanagumba amabu nuksibasa puduna chatpiko. Handakti Dev Anamikagi wahi aduda mittagi pi tarakadawre thingba ngamdre. Adubu phazali utningdi mafamda mitki pi karigi nuksibagini henmanbagini nuksiba. Dev mamaido atiyada tapna nankhatuna yengi aduga hairi. Aigi thamoida taba mamidi muthatpa oithokani haiba thajadre. Punsi sipa ningsingdaba ngambagi thaunasu leite. Nangi nafamdagi kanagumba amagi nusibasu aina puduna chatpa ngamloi. Maramde pumnamak maning tamba wakhal magi manglane. Adubu araibu aina ai wahai simadi hairamke. Karigumba nangbu sankarna miraibiba thoklabadi nangi haukiba machat ama faw ningsingda ai nangbu lawshanki. Karigumba pumnamakse oithoktrabasu haukiba bu kauthoktuna lambi lamkhangda thengnaba thoklabadi marup ama oina harau harau kongnasi chalokike. Wasi haraga Dev makongdu thangduna chatpa hawi. Hek chatpa haubaga panduna leiramba mitki pi adusu khazai thakta tapna sintharik lebado makut kusa aduna nanduna taithoi. Takribani mitludagi nuksibirangsu nuksibi magidamak henmankhibana nuksiba khankibani yaifanaba. Nuksizaba kanana makutmakna lengjaba kundo pareng ukhaningbani ngaksamda. Adubu ngamdre henmankhibana nuksiba kathokre nungaini khan minuksis-tauba thamoi amagum. Anamikas adumangai Devana chatkibado yengduna tumin leptuna leiri. Mittagi pisu tapna sintharai. Adubu taithokningdre mikup asida masagi mitlu pirangdo taithokningba phaudre. Asumna amuk tha khara haukhre. Nauma namit ama Rigalinido college chatnaba haiduna reshilingai magi phone gi ringado khengliklami. Kananane matangsida Rigalini phone da lawraga yengi Nitesna nauma tarakpa number duni. Rigalini call da sat okhali. Dani Tes ha ai nangoda kainamta haige tawbani kaidaruge nangbo kare sasirana reshiliye matangsu sadri tawrisi kaino yaniye adam hairo Dani Tes nangsigi number se WhatsApp paiba natro aw paiye farene adude ai audio am tharake tawko kai audio no taro adugo khangari thakrabani thameko. Rigalini su call adu thambaga WhatsApp changduni yengi aduga audio adu tari. Audio du hekta baga Rigalini do khoidaw khangsaw sawningi. Audio adu da hairi. Audio sibu download taraga tari banangondagi hena pangba leiramgadra. Rigalini do Niteski number aduda call su tawsili amada su call ada maya ihi higatlaga pairi. Darabo namai ma nang amusit mande. Farene adu sauno aduga nomaina nangwanda sankargi wa haibada phagi tawbani nangna mo Anamika ga thugai bring ge tawbani nahange iPhone sa isinda tarubudagine leiba ngamdana off thamabani yare yawai ko wani hojipu kaino tamni sibo ai samda baba hoi tawraga yum honge sankar budi khangbani ada sankar gi mama Sonita dadi khangandre kidawbage mana isa machada na nushizabani aduna nungairena khangandre khara lerga lake isal sige sampu silerke ado debudu kamdawrige doctor tamba chakre mabudi fare madu angangdo fabani mayamdagi tongan kharasu tabani anyway adudi college do charo thameko hoi
Koldo thamkibaga Brigalinisu maithong makalamna thoraklami. College tani Sankar ga Anamika gado laiba famba madada faminari. Sankar na college da laiba na pasa. Nang khangdaba yaudre. Nang gaiga koine khangdaba su yaudabani. Nasinyam kan ganada napiya. Nang suni nalputa daba walanga ngangnu. Iron baga chabro isawam lang isibo. Iron bay saw galari. Handar su bot ko idredana. Hek amai su chelo nungai ni no. Hoy ba chelo. Gyan taba amatangi chengi. Anamika mamita paina Sankari yengi. Aina haisagi wangbada thabak tawraba. Nangna tawnu haiba mayam da. Aina amuk loina tawredana. Ses blackman ga tawrisidi. Nangdi blackman da chatpa midani adunani. Yai lao sinju sarse. Chaningde class matam yawri jangage. Fare adudi jangu. Aisa leramge. Hoy jange ko. Anamika da famlambadagi sat haugatuna maki class da changkre. Asumda sum matamdo asum haujingkre. Jahi taruki matungni. Sankardu makuta luges paiduna thoraklaga yumyai kada da thami. Aduga yumki laing thaubusu chetna khurumjai. Mama ibe masunita na sangsunduna machabu yana kakak makuta chiklaga makokta manam nambiri. Isade nako phawjiktabu ayuko. Ima aina chalibam famsa kanada so haidokpiganuko. Hairi adubu nagi na haidi mapung pharaga imagi naktala upo. Ima ai soidana lake matik jaba misa ama oiduna ai imagi naktala ke nachabu lakpa ima na ngaibiramuko. Ima ngaige isa na halakpa ima na soidana ngaige. Chalo Sankar luges to amuk jinglaga tharaklami. Mamagi mitiyengdagi nathaiba mikupta magi mitki pidusu tatna sinthari. Karigi kapliba tuminna karamba aronba warina musimambu otliba angkakpani miyoiba. Sankardu lekaigi mayamba thokpa amana airport fabu theli. Tinbagi lambi aduda magi phone da loktoktuna Anamika da call tawi. Hello, da Sankar. Kaidaruge nangbo? Kistaude sum aiwa mahagena. Kaiwano nang kapoy na hayo. Is kapoy na ay sukaw he kapoy. Sankar pakhe haiba ngamdre tamina amuklay. Kaino hairo? Sankar haiba ngamdre wahaido haibagi mahutta magi mitagi pi oina tapna sinthari. Phagidabani thamage. Wa seharga koldo tapat amukai. Anamika susuklaga khaidanaga story nungaina amoina. Somdana Sankardo phone dagi sendalok thui. Aduga thudektuna lambida hundoklami. Aduga mamitagi mabisu tatna deithui. Garidu Brigalini ki mayumda hana thau haiduna mana lambi taklaga thawali. Mayumda yobaga mana prapap sangsinduna Brigalini bu kauthui. Line tabro line. Brigalini sutaraduna tharaklaga da Sankar lao chango. Changaroi nangoda kainamta piramgena lapani. Wasi hairaga magi pocketagi che machet ama lawtoktuna Brigalini da piri. Se nana mangoda kara pibiyo. Kaino siwa noy ani ki se saunarira. Saunadida. Fare ayum chaleko. Ahoy. Sankar da amu thokre Brigalini de ingangakna magi phone da lawtoktuna Anamika da call tawshili. Kaino bema nang Sankar ga saunabra. Saunade kaidarage. Mada masado khara chokthaba mali sida laammi. Aduga chithira khangde chi ama sapirami. Khairi oiramni. Aingoda su khairaga thamgibda ngairibani. Adu boba adubu erdi fare. Ado chi asidi punna hangdokminasiko. Hoy hayengda aikhoida lao kaina majase. Yayi nanta hekta laage. Fare thamage ko. Hoy thamu. Call the thamkre Anamika su haifeka noptuna Sankar da call tawi. Adubu off harakpadada Mrs. Aina ama thazili. On tarakpaga unabani haiduna. Acting yamai lariki mahut film kum. ISK nafini haidok saru
ꯁꯦꯂꯦꯕ꯭ꯔꯤꯇꯤꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯁꯦ ꯃꯦꯁꯦꯖ ꯑꯃ ꯊꯥꯕꯒ ꯑꯅꯥꯃꯤꯀꯥꯗꯣ ꯑꯃꯨꯛ ꯐꯣꯟꯗ ꯊꯅꯝꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯋꯥꯈꯜꯗ ꯈꯟꯕꯅꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯄꯨꯛꯅꯤꯡꯗ ꯅꯤꯡꯕꯅꯤ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯍꯔꯥꯎꯖꯩ ꯃꯥꯏꯊꯣꯡꯗ ꯑꯣꯏꯅ ꯆꯥꯎꯕ ꯅꯨꯡꯁꯤꯕꯅꯤ ꯈꯟ ꯂꯝꯍꯦꯟꯖꯩ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤꯗꯃꯛ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤ ꯑꯃꯛꯄ ꯌꯥꯎꯗꯅ ꯅꯨꯡꯁꯤ ꯏꯆꯥꯎ ꯊꯣꯛꯄ ꯃꯇꯝꯗ ꯆꯦꯟꯊꯔꯛꯄ ꯑꯀꯟꯕ ꯏꯁꯤꯡꯒꯤ ꯏꯆꯦꯜꯅꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯨꯛꯁꯨ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟꯒꯨꯝꯕ ꯇꯌꯤꯡ ꯇꯌꯤꯡꯕ ꯄꯣꯠꯁꯛꯅꯤ ꯑꯃꯨꯛꯁꯨ ꯎꯐꯨꯜ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯔꯕ ꯃꯥꯂꯦꯝꯅꯤ ꯁꯛꯂꯣꯟ ꯌꯥꯝꯕ ꯅꯨꯡꯁꯤꯕꯅꯤ ꯃꯔꯧ ꯂꯩꯕ ꯅꯨꯡꯁꯤꯕꯅꯤ ꯋꯥꯍꯪ ꯌꯥꯝꯕ ꯅꯨꯡꯁꯤꯕꯅꯤ ꯄꯥꯎꯈꯨꯝ ꯌꯥꯝꯕ ꯅꯨꯡꯁꯤꯕꯅꯤ ꯑꯅꯥꯃꯤꯀꯥꯗꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯥꯝꯗꯨꯅ ꯁꯪꯀꯔ ꯀꯣꯜ ꯇꯧꯔꯛꯂꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯇꯧꯔꯛꯇ꯭ꯔꯦ ꯑꯅꯥꯃꯤꯀꯥ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯁꯠ ꯑꯃꯨꯛ ꯐꯦꯁꯕꯨꯛꯇ ꯆꯪꯂꯒ ꯅ꯭ꯌꯨ ꯐꯤꯁꯁꯤꯡꯗꯨ ꯑꯁꯨꯝ ꯌꯦꯡꯉꯤ ꯁꯪꯀꯔꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯔꯤꯕꯅꯤ ꯅ꯭ꯌꯨ ꯐꯤꯠꯇꯨ ꯑꯁꯨꯝ ꯌꯦꯡꯅ ꯌꯦꯡꯅ ꯄꯨꯡꯗꯨꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ 10:30 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯅꯥꯃꯤꯀꯥꯗꯨ ꯐꯦꯁꯕꯨꯛꯇꯒꯤ ꯆꯠꯊꯣꯔꯛꯇꯨꯅ ꯁꯪꯀꯔꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ ꯍꯥꯟꯅꯒꯨꯝ ꯉꯁꯤꯁꯨ ꯀꯣꯜ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯝꯃꯤ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯑꯅꯥꯃꯤꯀꯥꯗꯣ ꯄꯨꯛꯅꯤꯡꯗ ꯃꯤꯄꯥꯏꯕ ꯍꯧꯔꯛꯂꯦ ꯂꯨꯃꯥꯡꯗ ꯇꯥꯔꯛꯂꯤꯕ ꯁꯥꯏ ꯃꯔꯨ ꯈꯔꯗꯨꯁꯨ ꯅꯥꯔꯨꯝꯗ ꯄ꯭ꯔꯄꯞ ꯌꯦꯞꯁꯜꯂꯤ ꯑꯗꯨꯒ ꯄ꯭ꯔꯤꯒꯥꯂꯤꯅꯤꯗ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ ꯑꯃꯗꯨꯁꯨ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯀꯣꯜ ꯑꯗꯣ ꯐꯠ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ ꯀꯩꯗꯧꯔꯦ ꯗꯤꯅꯦ ꯉꯁꯥꯏꯗ ꯁꯪꯀꯔꯅ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅꯅꯣ ꯀꯩꯗꯧꯔꯒꯦ ꯃꯤꯀꯥ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯍꯥꯟꯅ ꯈꯨꯝꯃꯣꯕ ꯑꯗꯨꯕꯨꯗꯤ ꯁꯛꯇꯣ ꯈꯔ ꯁꯤꯔꯤꯌꯁ ꯇꯥꯔꯝꯃꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯃꯥꯗꯣ ꯉꯁꯥꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯐ ꯊꯝꯃꯦ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯦ ꯍꯥꯏꯗꯤ ꯃꯥꯅꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯣ ꯑꯩꯅ ꯐꯥꯒꯤꯅꯤ ꯈꯪꯈꯤꯕꯅꯦ ꯑꯗꯣ ꯆꯤꯡꯅꯔꯤꯅꯤ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯀꯩꯗꯧꯅꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯅꯥꯃꯤꯀꯥꯗꯣ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯄ꯭ꯔꯤꯒꯥꯂꯤꯅꯤꯗꯨ ꯋꯥꯗꯨ ꯃꯈꯥ ꯆꯠꯊꯕ ꯄꯥꯝꯗ꯭ꯔꯦ ꯆꯠꯊꯔꯗꯤ ꯍꯦꯟꯅ ꯀꯞꯂꯅꯤ ꯈꯟꯗꯨꯅ ꯁꯝꯖꯤꯜꯂꯤ ꯌꯥꯔꯁꯦ ꯄꯣꯊꯥꯔꯣ ꯅꯪ ꯁꯨꯝ ꯄꯥꯈꯠꯅꯕꯒ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯑꯣꯏꯔꯝꯅꯤꯀꯣ ꯂꯤꯅꯦ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯀꯣ ꯀꯔꯤꯒꯤ ꯆꯠꯇꯣꯏꯅꯣ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯅꯍꯥꯛꯄꯨ ꯃꯥꯅ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯅꯪ ꯑꯩꯕꯨ ꯊꯥꯖꯧꯀꯣ ꯂꯤꯅꯦ ꯐꯔꯦꯁꯦ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯍꯌꯦꯡꯗꯣ ꯑꯩ ꯉꯟꯅ ꯂꯥꯛꯀꯦ ꯍꯣꯏ ꯑꯁꯨꯝꯅ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯥꯃꯤꯀꯥꯗꯤ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯦ ꯇꯪꯀꯔꯅ ꯍꯥꯏꯔꯝꯕ ꯅꯪ ꯀꯞꯄꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ ꯍꯥꯏꯕꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯞꯄꯗ ꯇꯥꯔꯛꯏ ꯁꯣꯝꯗꯁꯨ ꯄ꯭ꯔꯤꯒꯥꯂꯤꯅꯤꯗꯨ ꯍꯥꯏꯐꯦꯠ ꯁꯪꯀꯔꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯗ꯭ꯔꯦ ꯋꯥꯈꯜꯗꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄ꯭ꯔꯤꯒꯥꯂꯤꯅꯤꯗꯨ ꯉꯟꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯇꯧꯕ ꯌꯥꯕ ꯈꯔꯁꯨ ꯇꯧꯔꯝꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡ ꯑꯅꯥꯃꯤꯀꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯁꯣꯝꯗꯁꯨ ꯑꯅꯥꯃꯤꯀꯥꯗꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯒ ꯇꯨꯞꯀꯠꯇꯨꯅ ꯆꯥꯗꯨ ꯂꯪꯈꯠꯂꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯤꯕ ꯁ꯭ꯌꯥꯝ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯪꯕꯨ ꯅꯁꯥꯒꯗꯨ ꯉꯝꯗꯕ꯭ꯔꯣ ꯏꯄꯥꯕꯣ ꯏꯆꯣꯛ ꯆꯣꯛꯊꯅ ꯎꯔꯤꯅ ꯇꯧꯔꯤꯁꯤꯕꯣ ꯕꯕꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯅꯪꯅꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯅꯪ ꯏꯄꯥꯗꯗꯤ ꯃꯤꯅꯝꯒꯅꯨꯀꯣ ꯑꯅꯥꯃꯤꯀꯥꯗꯣ ꯃꯄꯥꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯆꯥꯗꯨ ꯀꯞ ꯑꯃꯗ ꯁꯠ ꯍꯩꯗꯨꯅ ꯃꯄꯥꯗ ꯄꯤꯁꯤꯜꯂꯤ ꯆꯥꯁꯤ ꯂꯩꯔꯦ ꯕꯕꯥ ꯀꯗꯥꯏ ꯁ꯭ꯌꯥꯝ ꯃꯆꯥꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥꯗꯨ ꯂꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯁ꯭ꯌꯥꯝꯅ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯔꯛꯄꯒ ꯄ꯭ꯔꯤꯒꯥꯂꯤꯅꯤꯁꯨ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯁ꯭ꯌꯥꯝ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯏꯗꯅ ꯑꯍꯣꯏ ꯕꯕꯥ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯃꯤꯀꯥꯕꯨ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯌꯦ ꯆꯥꯛꯈꯨꯝꯗ ꯂꯩꯕꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯏꯄꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯕꯕꯥ ꯅꯪ ꯃꯔꯨꯞꯇꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯃꯆꯤ ꯃꯪꯕ ꯃꯥꯟꯕ ꯃꯇꯧ ꯈꯔ ꯏꯄꯥꯅ ꯎꯏ ꯍꯪꯂꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏ ꯑꯗꯣ ꯏꯄꯥꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯦ ꯏꯄꯥꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯍꯪꯉꯨ ꯑꯗꯨꯒ ꯏꯄꯥꯗ ꯈꯔ ꯈꯪꯍꯜꯂꯨ ꯍꯣꯏ ꯕꯕꯥ ꯐꯔꯦ ꯆꯪꯉꯨ ꯏꯄꯥꯁꯨ ꯊꯪꯅꯕꯒꯤꯁꯤꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯍꯣꯏ ꯕꯕꯥ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯒꯥꯂꯤꯅꯤꯗꯣ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯆꯥꯛ ꯊꯣꯡꯉꯕꯣ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯅꯥꯃꯤꯀꯥꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ
ꯑꯦ ꯅꯪ ꯂꯥꯛꯑꯕꯣ ꯂꯥꯛꯑꯦ ꯏꯕꯦꯝꯃ ꯑꯍꯤꯡꯗꯣ ꯃꯤꯀꯞ ꯄꯪꯊꯣꯛꯇ ꯊꯣꯛꯇꯅ ꯑꯗꯨꯝ ꯍꯧꯒꯠꯂ ꯂꯥꯛꯑꯕꯅꯤ ꯂꯥꯛꯑꯣ ꯐꯝꯃꯣ ꯑꯩ ꯌꯥꯝ ꯋꯥꯔꯕꯅꯤ ꯍꯣ ꯋꯥꯔꯨꯔꯅꯨꯋꯣ ꯑꯅꯥꯃꯤꯀꯥꯗꯣ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯁꯤꯟꯊꯣꯛꯇꯨꯅ ꯔꯤꯒꯥꯂꯤꯅꯤꯕꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯑꯃꯗ ꯁꯠꯐꯝ ꯊꯩ ꯁꯤꯗ ꯋꯥꯔꯤ ꯁꯥꯁꯤꯔꯥ ꯑꯩ ꯀꯥꯗ ꯆꯪꯁꯤꯔꯥ ꯏꯁ ꯍꯤꯗꯥꯛ ꯊꯥꯔꯕ ꯃꯇꯨꯡꯗꯒ ꯍꯪꯉꯤ ꯁꯣꯔꯤ ꯑꯗꯣ ꯀꯃꯥꯏ ꯇꯧꯕ ꯕꯕꯥꯁꯨ ꯊꯪꯅꯕꯒꯤꯗ ꯆꯠꯈꯤꯕꯅꯤ ꯁꯤꯗ ꯁꯨꯝ ꯐꯝꯂꯁꯤ ꯐꯔꯦꯅꯦ ꯑꯗꯣ ꯀꯗꯥꯏꯅꯣ ꯆꯦꯗꯣ ꯄꯤꯔꯛꯑꯣ ꯔꯤꯒꯥꯂꯤꯅꯤꯗꯨ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯁꯪꯀꯔꯅ ꯄꯤꯔꯝꯕ ꯆꯦ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯁꯦ ꯀꯔꯤ ꯍꯥꯏꯅꯣꯗꯣ ꯄꯥꯖꯔꯣ ꯑꯅꯥꯃꯤꯀꯥ ꯊꯨꯅ ꯆꯦ ꯑꯗꯣ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯍꯦꯛ ꯐꯥꯛꯇꯣꯛꯄꯒ ꯎꯔꯦ ꯁꯪꯀꯔꯒꯤ ꯇꯅꯥꯟ ꯇꯅꯥꯟꯕ ꯈꯨꯏꯅ ꯏꯔꯤꯕ ꯃꯌꯦꯛꯇꯣ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯅꯛꯁꯤꯟꯗꯨꯅ ꯑꯅꯥꯃꯤꯀꯥ ꯋꯥꯔꯣꯜ ꯑꯗꯣ ꯄꯥꯔꯨꯏ ꯃꯤꯀꯥ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯗꯦꯗꯤ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯋꯥꯍꯩꯁꯦ ꯆꯦ ꯑꯃꯗꯤ ꯀꯣꯂꯣꯝꯒꯤ ꯃꯇꯦꯡꯗ ꯅꯠꯇ꯭ꯔꯕꯁꯨ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯋꯥꯍꯩꯁꯦ ꯍꯥꯏꯅꯕ ꯑꯩꯒꯤ ꯊꯧꯅꯥ ꯅꯨꯡꯁꯤꯕ ꯃꯥꯅ ꯄꯤꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯖꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯃꯤꯀꯥ ꯅꯪꯕꯨ ꯀꯥꯎꯔꯒꯦ ꯍꯥꯏꯅꯁꯨ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯃꯒꯨꯟꯅ ꯈꯔ ꯍꯦꯜꯂ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯑꯩꯕꯨ ꯀꯥꯎꯊꯣꯛꯑꯗꯤ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯝꯂꯣꯏ ꯈꯪꯂꯕꯁꯨ ꯇꯝꯂꯒꯦ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ ꯑꯩꯒꯤ ꯈꯣꯡꯒꯣꯜꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯤꯔꯛꯂꯅꯨ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯊꯣꯛꯂꯕꯁꯨ ꯑꯩꯁꯦ ꯂꯝꯂꯥꯟꯕꯅꯤ ꯅꯪꯁꯨ ꯂꯝꯂꯥꯟꯕꯤꯅꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩ ꯋꯥꯔꯧꯔꯔꯣꯏ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯀꯞꯂꯔꯣꯏ ꯃꯤꯀꯥ ꯅꯪꯒꯤ ꯁꯪꯀꯔ ꯆꯤꯊꯤꯗꯨ ꯄꯥꯕ ꯂꯣꯏꯕꯒ ꯑꯅꯥꯃꯤꯀꯥꯒꯤ ꯃꯤꯠꯂꯨꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡꯗꯣ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯏꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤꯁꯦꯕꯨ ꯂꯛꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯈꯨꯝꯃꯜꯂꯤꯅꯦ ꯃꯥꯒꯤꯁꯦꯕꯨ ꯂꯛꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯦꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯑꯅꯥꯃꯤꯀꯥ ꯁꯪꯀꯔꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯑꯣꯐ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯣꯐ ꯇꯧꯔꯤꯕ ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯀꯔꯤꯅꯣ ꯑꯩꯕꯨꯁꯨ ꯈꯪꯍꯜꯂꯝꯈꯨꯑꯣꯗ ꯁꯪꯀꯔ ꯅꯪ ꯇꯨꯃꯤꯟꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯂꯤꯅꯤ ꯅꯪ ꯈꯨꯝꯃꯣ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯗꯕ ꯅꯊꯛ ꯅꯠꯇ꯭ꯔꯣ ꯈꯨꯝꯃꯣ ꯔꯤꯒꯥꯂꯤꯅꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯕꯨ ꯑꯅꯥꯃꯤꯀꯥꯗꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯞꯂꯤ ꯅꯪꯕꯨ ꯍꯥꯏꯈꯤꯗꯥꯏ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯉꯩꯗ ꯆꯠꯂꯣꯏ ꯍꯥꯏꯅ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯉꯁꯤꯅ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ ꯈꯨꯝꯕꯨꯁꯦ ꯂꯤꯅꯤ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯃꯥꯒꯤꯁꯦꯕꯨ ꯂꯛꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯈꯨꯝꯕꯨ ꯂꯤꯅꯤ ꯃꯥꯒꯤꯁꯦꯕꯨ ꯂꯛꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯔꯤꯒꯥꯂꯤꯅꯤꯁꯨ ꯑꯅꯥꯃꯤꯀꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ ꯃꯤꯀꯥ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯇ ꯊꯣꯛꯇ꯭ꯔꯕꯒꯨꯝ ꯇꯧꯔꯦ ꯌꯥꯔꯣꯏ ꯄꯨꯝꯅꯃꯛꯁꯤ ꯅꯝꯊꯥꯛꯅꯤ ꯑꯣꯏꯗꯕꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯂꯤꯅꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯔꯤꯕ ꯌꯥꯔꯣꯏꯌꯦ ꯃꯁꯤ ꯌꯥꯔꯣꯏꯌꯦ ꯃꯤꯀꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯕꯁꯦ ꯂꯤꯅꯤ ꯑꯁꯦꯡꯕꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯕꯅꯦ ꯃꯤꯀꯥ ꯈꯨꯝꯃꯣ ꯂꯤꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯕꯨ ꯂꯛꯅꯕ ꯅꯠꯇ꯭ꯔꯣ ꯈꯨꯝꯃꯣ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯉꯁꯤ ꯑꯩꯕꯨ ꯋꯥꯔꯤꯕ ꯑꯁꯨꯝꯅ ꯃꯥꯗꯤ ꯋꯥꯗꯕ꯭ꯔꯥ ꯑꯩꯅ ꯀꯞꯂꯒ ꯃꯥꯅ ꯅꯣꯛꯂꯤꯕ꯭ꯔꯥ ꯂꯤꯅꯤ ꯑꯩ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯁꯪꯀꯔ ꯑꯩꯒꯤ ꯃꯤꯒꯤ ꯄꯤꯁꯦ ꯅꯈꯨꯠꯇꯨꯅ ꯇꯤꯊꯣꯛꯇ꯭ꯔꯕꯁꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯕꯤꯌꯨꯒꯕ ꯑꯅꯥꯃꯤꯀꯥꯗꯣ ꯍꯦꯛ ꯂꯥꯎꯅ ꯀꯞꯄꯤ ꯌꯥꯝꯅ ꯄꯦꯟꯅ ꯀꯞꯄꯤ
ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯃꯊꯧꯅꯁꯨ ꯂꯝꯍꯦꯟꯈ꯭ꯔꯦ꯫ ꯍꯥꯟꯅ ꯄꯨꯅꯉꯝꯗ ꯃꯅꯤꯡ ꯇꯝꯅ ꯀꯞꯂꯤ꯫ ꯑꯅꯥꯃꯤꯀꯥꯗꯨ ꯀꯞꯄꯗꯨ ꯈꯔ ꯍꯦꯟꯈ꯭ꯔꯗꯨꯅ ꯁꯣꯔꯗꯨꯁꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯄꯥꯈꯠꯅ "ꯃꯤꯀꯥ, ꯁꯦ ꯀꯩꯗꯧꯔꯒꯦ? ꯅꯪ ꯀꯩꯗꯧꯔꯒꯦ?" "ꯂꯤꯂꯤ, ꯑꯩ ꯌꯥꯝ ꯋꯥꯁꯦ ꯍꯥꯏꯕ ꯂꯣꯏꯗꯅ ꯑꯅꯥꯃꯤꯀꯥ ꯃꯃꯤꯠꯇꯣ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯍꯩꯊꯔꯛꯏ꯫ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯗ ꯃꯄꯥ ꯏꯕꯨꯡ ꯁ꯭ꯌꯥꯝꯁꯨ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯪꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯃꯤꯀꯥꯗꯨ ꯋꯥꯟꯊꯔꯛꯑꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯁꯦ." "ꯑꯍꯥ, ꯑꯩꯒꯤ ꯏꯆꯥꯕꯣ?" ꯋꯥꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯊꯨꯅ ꯂꯩꯀꯥꯏꯗꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯋꯥꯏꯔꯨꯗꯨꯅ ꯑꯅꯥꯃꯤꯀꯥꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯑꯅꯥꯃꯤꯀꯥꯕꯨ ꯏꯃꯔꯖꯦꯟꯁꯤ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯊꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯍꯦꯛ ꯄꯨꯁꯤꯟꯕꯒ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯁꯨ ꯃꯔꯥꯡ ꯇꯧꯗꯨꯅ ꯑꯅꯥꯃꯤꯀꯥꯕꯨ ꯌꯦꯡꯉꯤ꯫ ꯅꯔꯁ ꯑꯃꯅꯁꯨ ꯍꯤꯗꯥꯛ ꯂꯩꯔꯨꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟꯁꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯑꯀꯣꯏꯕꯗ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯅꯥꯃꯤꯀꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯑꯀꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯎꯔꯛꯏ ꯃꯊꯪ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯗꯣ ꯗꯣꯛꯇꯔ, ꯅꯔꯁ, ꯃꯄꯥ ꯂꯣꯏꯅꯅ ꯄ꯭ꯔꯤꯒꯥꯂꯤꯅꯤꯕꯨ꯫ ꯑꯗꯨꯕꯨ ꯑꯅꯥꯃꯤꯀꯥꯗꯤ ꯄ꯭ꯔꯤꯒꯥꯂꯤꯅꯤꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯃꯤꯠꯀꯤꯄꯤ ꯑꯗꯣ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯁ꯭ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯒꯤ ꯃꯤꯠꯀꯤꯄꯤ ꯇꯩꯊꯣꯛꯄꯤꯔꯤ꯫ "ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯁꯦ ꯀꯞꯀꯅꯨ." ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃꯁꯦ ꯃꯁꯥ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯑꯩꯅ ꯏꯔꯤꯕ ꯇꯦꯁ ꯈꯔꯁꯦ ꯇꯧꯊꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯍꯤꯗꯥꯛꯇꯣ ꯊꯥꯔꯁꯤ꯫ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯒ ꯍꯤꯗꯥꯛ ꯊꯥꯕꯗꯨꯁꯨ ꯂꯥꯟꯒꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯃꯁꯥꯁꯦ ꯀꯟꯅꯕ ꯗ꯭ꯔꯤꯞꯁꯤꯗꯤ ꯌꯥꯜꯂꯁꯤ." "ꯑꯍꯣꯏ ꯗꯣꯛꯇꯔ." "ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯇꯦꯁꯇꯨ ꯇꯧꯔꯒ ꯑꯩꯒꯤ ꯔꯨꯝꯗ ꯂꯥꯛꯄꯤꯔꯣ." "ꯍꯣꯏ." ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯣꯛꯈꯤꯕꯒ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ ꯏꯕꯦꯝꯃ?" "ꯉꯝꯅꯤꯌꯦ." "ꯐꯔꯦ, ꯄ꯭ꯔꯤꯒꯥꯂꯤꯅꯤꯗ ꯍꯥꯏꯐꯦꯠ ꯁꯧꯔꯒ ꯂꯥꯛꯃꯤꯟꯅꯔꯣ." ꯑꯁꯨꯝꯅ ꯄ꯭ꯔꯤꯒꯥꯂꯤꯅꯤꯅ ꯁꯝꯗꯨꯅ ꯑꯅꯥꯃꯤꯀꯥꯒꯤ ꯇꯦꯁꯁꯤꯡ ꯑꯗꯨ ꯇꯧꯕ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯩ꯫ ꯅꯨꯄꯥ ꯃꯥꯅ ꯉꯧꯕ ꯀꯨꯆꯨꯗ ꯃꯒꯨꯟ ꯍꯥꯞꯄ ꯇꯦꯟꯇꯛ ꯇꯧꯅ ꯀꯛꯄ ꯁꯥꯏ ꯃꯔꯨ ꯈꯔꯗꯨ ꯂꯨꯃꯥꯡꯗ ꯌꯨꯡꯂꯞ ꯍꯥꯠꯇꯨꯅ ꯁꯨꯝ ꯐꯤꯔꯥꯜ ꯆꯥꯔꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯥꯏꯠ ꯋꯥꯏꯠ ꯀ꯭ꯔꯤꯝ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟꯁ ꯑꯃ ꯁꯦꯠꯇꯨꯅ ꯂꯥꯏꯠ ꯄꯤꯡ ꯃꯆꯨꯒꯤ ꯃꯦꯟ ꯁꯔꯠ ꯑꯃ ꯂꯤꯠꯂꯤ꯫ ꯃꯊꯛꯇꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯑꯦꯄ꯭ꯔꯣꯟꯗꯨ ꯂꯤꯠꯂꯤ꯫ ꯉꯛꯁꯝꯗꯅ ꯁ꯭ꯇꯦꯊꯣꯁꯀꯣꯞ ꯑꯃ ꯌꯥꯜꯂꯗꯨꯅ ꯕ꯭ꯔꯥꯎꯟ ꯀꯂꯔꯒꯤ ꯈꯣꯡꯎꯞ ꯑꯃ ꯇꯣꯡꯂꯗꯨꯅ ꯄ꯭ꯔꯞ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯪꯂꯛꯏ ꯗꯦꯕ꯫ ꯍꯦꯛ ꯌꯦꯡꯕꯗ ꯁꯤꯟꯐꯝꯗꯨꯅꯔ ꯀꯔꯤꯅꯣ ꯂꯝ ꯉꯥꯜꯂꯤ꯫ ꯑꯎꯕꯅ ꯉꯥꯎꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯥꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯑꯀꯣꯏꯕꯗ ꯌꯦꯡꯕꯗ ꯎꯔꯛꯏ ꯂꯥꯛꯇꯛꯅ ꯅꯨꯄꯤ ꯑꯃꯅ ꯁꯝꯗꯨꯅ ꯆꯠꯂꯤꯕ ꯏꯁꯣꯟ ꯁꯣꯟꯕꯤ ꯅꯨꯄꯤ ꯑꯗꯣ꯫ ꯗꯦꯕ ꯆꯪꯕꯗꯤ ꯆꯪꯁꯤꯟꯗ꯭ꯔꯤ, ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯀꯗꯣꯝꯗ ꯆꯠꯄꯅꯣ ꯍꯥꯏꯕꯗꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯍꯪꯂ ꯂꯥꯛꯄꯅ ꯇꯦꯁ ꯇꯧꯕ ꯃꯗꯨ ꯌꯧꯔꯕ ꯃꯇꯨꯡ ꯇꯦꯁꯇꯨ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯗꯦꯕ ꯋꯥꯈꯜꯗ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯎꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯈꯪꯉꯤ ꯉꯁꯤꯁꯨ ꯑꯅꯥꯃꯤꯀꯥ ꯂꯩꯁꯥꯔꯤ ꯍꯥꯏꯕ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯦꯁ ꯇꯧꯕꯗꯨ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯅꯥꯃꯤꯀꯥꯕꯨ ꯕꯦꯗꯇꯨꯗ ꯄꯣꯊꯥꯗꯨꯅ ꯊꯝꯃꯤ꯫ ꯗꯦꯕꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯨ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯅꯥꯃꯤꯀꯥꯅ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯅꯤꯡꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯕ ꯄꯥꯝꯗꯕ, ꯋꯥꯔꯤꯗꯣ ꯑꯅꯥꯃꯤꯀꯥꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯍꯟꯕ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯁꯨ ꯇꯦꯁꯀꯤ ꯔꯤꯖꯜꯇꯨ ꯂꯧꯕꯒꯤ ꯀꯧꯔꯗꯨꯅ ꯂꯧꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯔꯛꯇꯨꯅ ꯗꯣꯛꯇꯔꯗ ꯄꯤꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯔꯤꯖꯜ ꯑꯗꯣ ꯃꯨꯟꯅ ꯀꯨꯞꯊꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯄ꯭ꯔꯤꯒꯥꯂꯤꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯏꯅꯝꯃ ꯑꯣꯏꯗꯣꯏꯔꯥ ꯃꯥꯁꯦ?" ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯉꯛꯅ ꯗꯣꯛꯇꯔꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯗꯣ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯅꯠꯇꯦ, ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ, ꯅꯅꯝꯃꯁꯦ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ." ꯗꯣꯛꯇꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯌꯥꯝꯁꯨ ꯄ꯭ꯔꯤꯒꯥꯂꯤꯅꯤꯁꯨ ꯑꯅꯥꯃꯤꯀꯥꯗ ꯄꯨꯂꯞ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯃꯁꯤꯒꯤ ꯃꯈꯥꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯅ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁ ꯑꯃꯒ ꯑꯣꯏꯅ ꯇꯥꯟꯅꯕꯤꯔꯣ꯫ ꯑꯩ ꯅꯣꯏꯒꯤ ꯔꯤꯁꯔꯁꯀꯤ ꯆꯦ ꯏꯔꯒꯦ, ꯑꯗꯣ ꯋꯥꯈꯜꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯈꯟꯕꯤꯌꯨꯀꯣ, ꯑꯗꯨꯒ ꯌꯥꯜꯂꯤꯕ ꯗ꯭ꯔꯤꯞꯁꯦ ꯂꯣꯏꯕꯒ ꯆꯠꯄꯤꯕ ꯌꯥꯔꯅꯤ." ꯗꯣꯛꯇꯔꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯌꯥꯝꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯑꯅꯥꯃꯤꯀꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯀꯥꯏꯕꯒ ꯄꯦꯟꯗꯕꯒ ꯌꯥꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯗ꯭ꯔꯤꯞꯇꯨꯁꯨ ꯂꯣꯏꯔꯒ ꯑꯅꯥꯃꯤꯀꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯗꯦꯕ
ngasai Anamika bu yengba doctor adugi manakta samsinduna wari sarami. Doctor, hoziki fashion nupidugi condition dubu kamdawano. Masado khara sono ine. Oh, nupido wakal ka hena khanba. Aduga kasipsu oire adunani. Oh. Asika hairaga Dev amuk thoraktuna wakan khali. Ukri film madudi film pandri taklibani. Aduga amuksu fiba maduda karigi ka hena ahenba wakan khaliba haiduna mikup aduda Dev wakalna sagatuna wahang kaya ama masana masada hangje. Adubu wakum phangde iyana sane. Khanjaki bani wakalda yaifabi oiramgani haiduna. Adubu khangdre kari haigani mikup asida oiramliba fiba masi. Warawi, tasayna mikup asida nongda mamagi laibuk sangingse warawi. Somdasu makoy ahumdo wahay amata hainadana mayum yarukli. Adubu Anamikadi ikaiba na mamaydo nangkat pangamjadre. Rigalinina mahabu samduna magi kada pusinduna thami. Aduga tapna warisay. Mika, nang kari khalino. Wahangdudana hena pukni nungshikiduna Anamikado mamitagi mapido tapna sinthari. Rigalinina mapido taithoktuna hairi. Kakadabanati nang kari khalibano. Leihao maongsida dasankarna halakani haiba ay thazadre. Denny, kaino ina tawgadaba. Ay angobi haibadu oire. Aina marab oiraga ababusu biya mamagda ikay firu nanghangadawre. Hawziti kaplano wakalda tara thokna khalaga khongthangadabani. Denny, mahanasida huglakani aiba ay khaludabani. Aduna kasi haino wabane. Wasa haduna Anamika makutuna mabuk aduda tapna nanjay. Ayfang pauchiba anga kasisu mama amoy ayna nungsiba paoy. Adubu ayna tawgadaba si karino aiba ay khangdre. Madubumba oidunasu nang hawziti kakadabanate. Aigi wakaldadi noi ani leibak miyam khangba lawna lainaba nate. Sankarna angangase magi nate hairabadi pumnamona nangbu lamsat naidabi ogdabini haikini. Aduna nangi amadi babagi thagaisigi izatkidamak angangsina ngangkrasi. Denny, aina haisa nang khallamika. Aigi oiba wakandadi angangse manganbana fare haina khali. Fare. Aisi masigi ahingsimadi wakal khanbagi tanjadadi piko. Fare. Adudi matam sisu thengi. Aisa hana batarage. Wasne harga prigalinisu mayamda hanbagi thokri. Mathanta ngairaba matamda Anamikado pukni hena nusikre. Mikki pidusu asam leptana tari. Thasankar, aina nangbu asam nungsiraga anati aibu minambirabako. Aibu nagi minambagi kodola sesedaduna hingko aibro. Aina siraga nangna peladi kalibro. Nangna buyam pati. Ifagi bema. Itak tapak konjalda thongzindagi mapana karakpani. Anamika mamaidu nangkatpa ngamjadre nami lukthaduna lei. Siam machagi manata samsindina hairi. Isagi punsida asoiba ama tawkre haiba ipa yare. Mado napa aina seksinba watpana thokpani laurake. Adubu mikup asida ipa nangbu thina susaire. Adubu nang shingnadi khum. Nupa machadu kanana nang magi manakta chakhragi haibra. Anamika khumde namina lukthaduna lei. Adubu siam makha tari. Taha sukhungan halu. Adubu tanja asida hiwa masina nana matam kuina lawbudi chomde. Nagi khongthangaduna lakadaba oirakadaba sukhung. Mamadugi machane haiba wahi asisu nangna miyamna hainabagi tanja su lawganu. Anamika handakti mapada nushina yengi. Aduga taniklaba khonjanda kawi. Papa, ifagi Thoibi. Anamika puk hawgatuna mapada chena konsindana kapi. Papa, ay lale. Najalan kre. Pisak pingna baba naibu. Jaho na bayaw pibagi laman sing bagi mahon. At hiba pingja na mahang tatore. Nadya
Nacha lale baba. Hai, isa lande. Lali bade, macha bu khong thang khudi. Thena ba ngam daba, na ba ini. Icha lande ne. Isa gi ngasigi fiba basigi marando. Ifa ne yana lauriye, baba gi Thoibi. Baba, kapasida sukari gido. Baba na ipo, thina chaidriba. Mi kapasida ulliba, baba gi minungsi asida. Nacha, atik chadre. Nacha se, habjen bi oire baba. Ifa gi Thoibi. Patre haidana, nangbo agi ichanate haigadaba mapadudi. Aidi natene. Kumnamak na ichabu, intok labasu. Ichagi maikeda lepkadabadi, ipani ni Thoibi. Ipagi asawba amada, asayba wahai amada. Ichani ipabu thadokuna chatlabadi. Ipadi kana yengduna legani. Kanagi asadana, ipani hingadaba. Baba, miko basida, baba agi minusi utiranuba. Nasak kangba yamda ware. Siam, mathadagi machabu lakthuktuna, nachagi mapido nuksina daithokpiri. Kakada, isagi miki pise, ipada uhangana. Adugana, ipabusu thadokuna, satki haina khangana. Adugune, nang wakhandi khaluko. Wasi hariga Siam, machagi kadagi thokre. Adubu anamikade, utlamba mapagi minungsi aduna, hena thamoi kaikre. Mikup asida oiredo, nujamadi. Ha uro, namang sulang, natum suten haibado. Hingsi ngamda, sige ngamda, wana chaina khangbado. Sadan bagi langda thukrabi, saji among. Sadan bagi apamba phanglabada, thambiramle, makhong makhut kaktuna, minungsi yawde haibu utuna. Anamika, machinda tapna soli. Sankar, nang egi mangsida, amukta lepla roba. Nangna lepla drabadi, himahicha, nang bungai bungam gani haibat ajadre. Pusi haibana hause, mangphang nadaba, ahingda, anirak suna manggi yadaba, manglal amagi mamingla. Oirabadi, pusi nahakna, manglal, mangphang na hanbiro, mikupsida, pamjadre, manglang ki khudon. Mathangi numitni, Dev, masado, hospital chatnabani haiduna, lushinba hawi. Tanjado na mapa ibunga ke sorsu, changlap-lami. Haima, karino ni nangbo, ngasidi ngalida. Duty, angan badalay, antunane. Ise, ipadi, chalan baloy bidangay ni tarushe. Yari, chakiwa already, ay charege. Khangde tarushe. Adubunang, matungdagi narondo, karakla roluko. Hoy, nachaloy na khangjari. Adudi amu, lingthaw jargeda. Haima, chaduri thakwadana nangbo. Yari ba, pona thagi. Wasi haraga Dev, magi pugadaba posay paiduna, thuna praprakumthaduna, magi garido thauduna lai. Garido thauna, magi phone do silauthokuna, tomthengi number da call set tawshili. Hawalaba minai. Hawale. Fare, rishulamo, ayor tori. Thabam ta sase. Kaidano. Kothano, praprolashilamo. Gari ne na thawise, thame. Asanda call do tabat katlaga, magi thawum thopa garido thauduna, tomthengi mayam tamna lai. Sonda Suprigalini call hanjin tawi off laire khanglaba number aduda hanjin tawrambadagi Prigalini Niteski number da amu call tawshili madusu off haitlami upai rite Prigalini su mana fani khalaga tawhankiba thabak ado asumna oirakani haibadi khalludabana tungki aiba wakhalsu khalludabani Debu sumagi garido thongal da khamduna prapap sangsilai sumang yobaga Ima, may libro. Hoy ni, ingbana. Sese, sida fam. Nang sumaysay ni hagdiu. Iyar nida, ima sumpamo. Ado, nang babadi, ana eka yaw diko. Hoy, kasi sidak pa tawdi ima. Fay. Ado da nang bo, nang marup ka, wari ka isa sana drabo. Sanay da, hosita so sana raga nila ise. Imay pima, ay nahabadi na koy bo. Luhong kongdong bagi wari ka, sana dabra haywani ne. Dev mayado higatana khumi is adogi wa oire aiko ibu yamli yodawna pakhang sa kalak pen jufao oikini ima aina changati harisidi sida ima na faduna thamna boire Dev tomthinda amo sida I fa abanate aina lepani ado nang bulore banatro loire
Dev mamada among silai. Ima, adade amu chalakige. Ahoy hoy, chalo chalo. Tomthinna, Ima, chaleko. Ahoy ni. Anido amu gari do thauduna lai. Somdana Anamikado, Juni amana makokdo haife kupi. Aduga thorai. Madu ubada mapa ibunga sayamdo. Khabar parambadagi hari. Hoy, kaidano bema. Mapa na hangbu wahang adugi bakumdo pibagi mahut. Anamikado tamina lay. Siam sumachana wahang dugi bakum piba ngamlaray khangladuna wada makhatari. Isana chatning mafamda chatpada ngasisu ipa thingloy. Adubu nangna ipada ikaiduna haidrubasu yumsida halakani haibagi thajabadi biram. Handakti Anamikado mamai adu lukthaduna tapna khumlai. Baba, nasa yumsida soidana halakani. Nasani yumsida halaktaba thoklabadi. Nacha nushiraba ima bababu ikusina hatba papuge. Ifagi bima. Nacha chasarukige. Wase haiduna thoraklaga gate to hangbado laptopna debana uraduna garido khami aduga asum yengi. Anamika parpap thoraktuna arapu auto amada thatuna tongkhatlaga chakri. Devasu pantha tauda Anamika na chatliba lambi aduda tanaraklami. Tomthena nangi thabukside arubanina. Mane tumina tong. Kaino kai chanarige nangi dubo. As tomthen magi wari yamna laikre. Ai no malige. Masidi hanglana. Kaino aibo khanganbada kayam kairage. Kaide adubu ai hojikti hainingdreba. Okay. Mina hainingdaba wada aina namdana hanglaga haingadaba nate. Handakti Dev tomthinda haife yenglai. Adubu wahai oinadi amuk makha taraktre. Anamika su auto adu Sankargi mayum haijinbam aduda khamlaga baradu piramduna satchanglai. Koktu kupliba chuni adusu haifet amu chingkhatuna kupi. Mahaki matung inaduna anidusu karidu asum thaujilai. Aduga Anamika na chatpa leptuna lepliba mafamado yafatana khami. Anamika su asum leptuna mafam aduda asum yengi. Gate aduda kanasu sangba yaroi haibagum achawba so amanasu londuna lairi. Anamika sangsinduna so ado makutna chetna paiduna lay. Khanghaudanasu Anamika gi mitludagi bisu tapna sintharai. Oh, asira napa oibagi pukche aduk chawna binamba. Aiba nushiba sabada nangdi wari ni dako. Matamduda phangba chaina aduga chaphanana aisumikup asida phangli. Hehi launa kaptuna Anamikado iliba fi aduna mamaidu amukhumjali. Ngaihaki matungdadi masu upai leita mafam adudagi khongthangdarai. Matangasida aina nangbu thiba oithoktre. Masisu kanak aigi ifamdagi lotpa ngamba oibiyuko. Wahai simachinda tapna sonduna makhongda thangdarai. Anamikana hek chathokpaga Dev garida thaujili. Aduga ngasai Anamikana leplamba mafam aduda gumthaduna changshili. Loliba gate adugi so adusu haifet paiduna yengjai. Aduga makokto haifet nomi. Tanja aduda lagaigi ahal ama lakpa aduda Dev sangsinduna hangli. Kaka, yumsi so lolise kidobu yauge. Haima, yumsi burane ibungo. Hoy kaka. Khangde ne ibungo. Macha nupaduna kari lamdano khangde. Miramdadi chakhibani. Macha aduna hek chakhibaga mamasu asum sakre. Kanamtade hek hairamdene. Aisai magi masiga thangnaribani. Insang fao lanthok lansin tawnaribani ne. Adubu handaki matang simadi khangdre. Moise nungainadabagadi lebikhibra. Karaidagi lainadeda. Adugumba amata hek lainade. Adu kaka lanadi rawini. Yumsigi nupado Sankardo yum kaide pankraba. Pandene ibungo. Me masak mataw fajakraba pakhangni. Oh, yam nungaijare. Adudi akai amu yobsakragi. Ho chalo. Asamna amu nupa anido thoraklami. Tawriba thabak khuding tomthindi taranga madani yauriba. Karido amu asum thaudarakpana Nideski mayumda amu lai. Yum aduda changlaktuna sumangda leptuna kawi. Yumsibo kana lege. Mi lebi bro. Mapangda mi kaubuda tabada kanano haiduna ningthibi parpok thorai. Adubu nupa anidu ubada ngakna haidai. Aya,
Kaino, yam thazadiye. Devasu haipet ngakjanana. Kaino, no yum losa. Mane, lao fam kise. Tamthen, namsu sang lo lao. Nufa ani do kakatu nufa mi, ningti bina. Chalo lake. Devana, yare, loluranuda. Nana yarasu, tamthen yaram jadi. Aina hena yare haiduni. Farine dadi. Ad noibu kailega, chundas malakro. Devana, miya maki yum thibane. Ado, noigi oram laba. Oh, laknina lakpadi na tine. Hausiti khangabani na yare da, adam lakpa. Ad ngaiko, noida thirisana kanano. Yum sidadi leirambane, nitiyasana khangbro. Oh, thaina gida. Kuire, moidi yumin ko nyawna pulo yan tho amaga chakre. Kuire da. Karai da. Khang diye dadi. Ado kai gina thira ide. Dev, wakal amada mangduna leibadada, Tomthina oina kumlai. Aikoi si thaina luna dinare. Kuire, pau phone daba. Ado gini. As, aidi aruba ga maluri. Marup haisisu aruba amani kaino. Faredo, yumsu khange, nahong fazana laage. Hoi, hospital da thena se horendo. Hoi. Tomthin, Devada onsinduna, Jasim haswai. Dev kumde, mangduna asamlay. Tomthin su Devana manglibado, Fanaba, koning na hibetili. Jasulao. Dev, ikang na, hoi. Asum na anido amuk, yung madudagi thorak minari. Ningthi binasu, makoy anibu, get forward hinduri. Ningthi bisi, Dev hoy punna medical taminarakpani. Tamningay matam adudagi hauna, Devasi, Ningthi bina nushiduna lakpani. Wafamsi, Tomthin sukhangi. Aduba Devadadi haidokti. Hai rabasu, hai rabagi kanaba layroi khangbanani. Tomthin nadi, Ningthi bida Devabu khalunu, nushirunu, oiroi adumak haizabani. Ningthi bina, Musibu kanaba kakhalaga, hingbra haiduna, ngasisu nushiduna layribani. Tasengna maksu, miyoi bagi punsida kanaba kakhalabadi, satlamoy, angangba kurang mapat, loinana, laklamoy, naton chabi layrangi basantasu. Dev, wakal amada mangduna garida thorai. Tomthin su Devada haife ti yenglui. Mityeng aduna karigumba amadi hainingi haibatakli. Adubu tanjadi Devana piraktre. Masimangdasu, hangningba wahangdo Tomthinna magi nushiba marup oiriba Devada hangbangam dribani. Garidu asam tharakpana lamhang oina leiba khongnang makhong amagi manakta khami. Hek yengbada da khangi, khongnang ado sana khongnang ni haiba. Mafam aduda laktuna, aikoi miyoibada awa ana tabu khuding, laibak thiba, khongnang aduda mahut maring sinbiyu haiduna, thawni zaba khongnang ni. Devadi, khongnang aduda munna, yamna munna yengduna lei. Karino, napunsida khongnang pambi ngasina ahanba ubra. Tomthinna maya higatuna hairakpani. Dev, Tomthinda haife luthana yengi, aduga khumlai. Bye. Khongnang pambi sa. Maning tamna mafamsida athingbi yaudana horamganiko. Heramadho, kari nisanane nangiduna. Asingbani aina haise. Khongnang pambi sa, maning tamnamgani. Haisak, makata ni daba manba. Kai sanarige nangidubo. Khongnang se, ontokna wana ni lairibase. Sige su ngamda, hinge su, ana khangli baniko. Handakti Dev, Tomthinda taru, pangliba mamit aduna nushina yengi. Second tararong munna asum yenglaba matungda, Dev mamaidu amulay thokre. Aduga takna, asangwa sor amo hadoi, aduga hairi. Tomthin, nuksibasa layramdre. Thamoygi partada hapkiba nuksibasa. Punsisina hingliba makai, adumuk yauduna laygani haibasa. Ay ngasidi khangle. Aigi thamoygi partada yauduna laykraba, aigi nuksibasa. Ngasisu yauduna adumak layri. Ay mabu nuksiriye bai. Tomthin Devagi manakta takna changsili. Aduga Devagi lingjumda makuta takna thamduna hairi. Dev, aisu khangi. Nangna anamika bu nukshi haiba. Ngasisu, haujiksu nangna mabu nuksiri haiba aisu khangi. Adubu nangna ngasi uliba maong asigi wahan thokti. Aina khangba lamba ngamdre. Masini arubasai. Tomthingi wadra Dev magi mitludagi pi tapna sinthari. Aduga hairi. Tomthin, mana khara khazik awabagi mami tawada.
ꯑꯩꯅ ꯍꯦꯟꯅ ꯋꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤꯁꯨ ꯈꯪꯉꯨꯕꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯃꯥꯕꯨ ꯁꯪꯀꯔꯗ ꯁꯤꯟꯅꯈꯤꯕꯗꯤ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯣ ꯎꯕ ꯄꯥꯝꯗꯕꯒꯤꯅꯤ ꯗꯦꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯤꯠꯀꯤ ꯄꯤ ꯎꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯅꯥꯛꯇ ꯊꯝꯂꯒ ꯃꯃꯜ ꯅꯧꯍꯟꯒꯦ ꯈꯟꯗꯕ ꯅꯪꯒꯤ ꯋꯥꯈꯟꯗꯣ ꯅꯔꯥꯜ ꯑꯃꯗꯤ ꯂꯩꯔꯦ ꯃꯥꯅꯦ ꯑꯩ ꯏꯔꯥꯜ ꯂꯩꯌꯦ ꯑꯩꯒꯤ ꯏꯔꯥꯜꯁꯤꯅ ꯂꯝꯖꯤꯡꯗꯨꯅꯅꯦ ꯉꯁꯤ ꯑꯩꯅ ꯀꯞꯂꯤꯕꯁꯨ ꯐꯔꯦ ꯅꯪꯁꯨ ꯉꯁꯤꯗꯤ ꯀꯞꯄꯨ ꯃꯃꯥꯡꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯅꯪꯅ ꯀꯞꯄꯗ ꯑꯩꯅ ꯅꯪꯒꯤ ꯄꯤꯗꯣ ꯇꯩꯊꯣꯛꯏ ꯃꯔꯝꯗꯤ ꯄꯤꯔꯥꯡꯗꯨꯒꯤ ꯃꯔꯝ ꯑꯩꯁꯨ ꯈꯪꯕꯒꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯇꯩꯊꯣꯛꯂꯣꯏ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯁꯤꯒꯤ ꯃꯔꯝ ꯑꯩ ꯈꯪꯗꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯗꯦꯕꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯤꯕꯁꯤ ꯋꯥꯔꯧꯕꯒꯤ ꯋꯥꯔꯧ ꯋꯥꯍꯩꯅꯤ ꯋꯥꯍꯩ ꯑꯁꯤꯅꯁꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯏꯆꯥꯎ ꯊꯣꯛꯂꯤꯕꯅꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯊꯥꯛꯄ ꯑꯆꯥꯛꯄ ꯃꯩꯗ ꯊꯥꯎ ꯊꯥꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯗꯦꯕ ꯃꯄꯤꯗꯨ ꯇꯞꯅ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯐꯠ ꯐꯠ ꯅꯥꯟꯗꯨꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯋꯥꯗꯨ ꯇꯞꯅ ꯉꯥꯡꯂꯛꯏ ꯇꯣꯝꯊꯤꯟ ꯑꯅꯥꯃꯤꯀꯥꯗꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯕꯤꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟ ꯉꯛꯅ ꯀꯔꯤꯒꯤ ꯀꯝꯗꯧꯅ ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯑꯗꯨꯝꯅ ꯀꯞꯄꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯞꯐꯝꯁꯨ ꯊꯣꯛꯏꯗ ꯇꯣꯝꯊꯤꯟ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯈꯨꯝꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯅꯅꯤ ꯉꯁꯤ ꯃꯥꯅ ꯀꯞꯂꯤꯕ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯔꯤꯕ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯪ ꯇꯣꯝꯊꯤꯟ ꯑꯅꯥꯃꯤꯀꯥꯗꯣ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯋꯥꯁꯤ ꯇꯥꯕꯗ ꯇꯣꯝꯊꯤꯟ ꯃꯁꯥꯗꯣ ꯏꯉꯛꯉꯛꯏ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯠꯇ ꯗꯦꯕꯗ ꯅꯠꯇꯅ ꯇꯣꯝꯊꯤꯟꯁꯨ ꯁꯪꯀꯔꯒꯤ ꯃꯐꯝꯗ ꯑꯁꯥ ꯇꯧꯔꯨꯗꯕꯅꯤ ꯑꯁꯥ ꯇꯧꯗꯦ ꯃꯇꯤꯛ ꯃꯥꯗꯤ ꯂꯝꯍꯦꯟꯈ꯭ꯔꯦ ꯄꯥꯡꯒꯟ ꯁꯣꯟꯕꯤ ꯁꯖꯤ ꯑꯃꯃꯝꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯃꯣꯏꯊꯦꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯑꯃꯕꯨ ꯃꯥꯡꯍꯜꯂꯒ ꯂꯣꯠꯂꯤꯕ꯭ꯔꯥ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯧꯁꯤꯟꯅꯕ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯁꯣꯝꯗꯁꯨ ꯑꯅꯥꯃꯤꯀꯥ ꯃꯌꯨꯝꯗ ꯄ꯭ꯔꯄ꯭ꯔꯞ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯀꯞꯄꯤ ꯌꯥꯝꯅ ꯄꯦꯅ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯀꯞꯄꯤ ꯀꯔꯝꯅꯁꯨ ꯀꯞꯂꯣꯏ ꯊꯋꯥꯏꯅꯤ ꯈꯟꯅ ꯅꯨꯡꯁꯤꯔꯨꯕꯅꯤ ꯊꯥꯖꯕꯁꯨ ꯊꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕꯤꯔꯝꯂꯦ ꯊꯥꯖꯕ ꯄꯨꯝꯕ ꯃꯤꯅꯝꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨꯝꯗ ꯇꯠꯇꯅ ꯇꯥꯔꯝꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯁꯨ ꯉꯁꯤꯗꯤ ꯑꯣꯏꯔꯦ ꯍꯨꯒꯤ ꯃꯁꯛ ꯅꯣꯛꯈꯤꯕ ꯃꯤꯅꯝꯕꯒꯤ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯑꯣꯜꯂꯛꯑꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯥꯍꯤꯡ ꯆꯥꯕ ꯀꯩꯖꯥꯎꯅ ꯁꯖꯤꯗꯨ ꯁꯣꯟꯕꯤꯕꯨ ꯁꯔꯥꯛ ꯇꯝꯂꯝꯗꯥꯏꯒꯤ ꯂꯥꯎ ꯐꯣꯡꯕ ꯑꯣꯏꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯍꯥꯛꯅ ꯍꯜꯂꯝꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯄꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯅꯥꯃꯤꯀꯥ ꯃꯕꯨꯛꯇ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯅꯥꯟꯖꯩ ꯃꯃꯥꯒꯤ ꯊꯋꯥꯏ ꯅꯪ ꯃꯃꯥꯕꯨ ꯋꯥꯔꯧꯅꯨꯀꯣ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯔꯤꯒꯥꯂꯤꯅꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯂꯤꯅꯤ ꯍꯥꯎ ꯊꯕꯛ ꯂꯩꯕ꯭ꯔꯣ ꯊꯕꯛꯀ ꯂꯩꯔꯤ ꯅꯥꯈꯣꯡꯒꯤ ꯁꯤꯁꯤꯗꯣ ꯀꯞꯄꯨꯔꯕ꯭ꯔꯅ ꯑꯃꯨꯛ ꯀꯞꯇꯦꯗ ꯑꯗꯣ ꯊꯕꯛ ꯂꯩꯕ꯭ꯔꯕ ꯍꯣ ꯂꯩꯇꯤꯌꯦ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡꯗꯣ ꯅꯪ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯂꯤꯅꯤ ꯀꯧꯕ ꯈꯛ ꯀꯧꯏ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯣꯏꯅꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯃꯤꯀꯥ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯅꯪꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯈꯨꯗꯤꯡ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯅꯤꯌꯦ ꯂꯤꯅꯤ ꯍꯥꯏꯌꯣꯕꯁꯦ ꯂꯤꯅꯤ ꯑꯩ ꯈꯜꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯝꯃꯔꯛ ꯍꯟꯅ ꯈꯜꯂꯦ ꯃꯍꯥꯛꯇ ꯏꯃꯥ ꯏꯆꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯊꯥꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯄꯤ ꯃꯤꯀꯥ ꯑꯁꯦꯡꯕꯅꯦ ꯃꯍꯥꯛꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯇꯨꯡꯂꯝꯆꯠꯀꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅ ꯍꯪꯂꯛꯀꯗꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯄꯤꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯏꯃꯥꯗ ꯑꯣꯛꯇꯕꯤ ꯃꯤꯡꯊꯣꯜ ꯑꯁꯤꯒꯤꯗꯃꯛ ꯀꯞꯈꯤꯕ ꯑꯩ ꯀꯥꯎꯗ꯭ꯔꯤꯌꯦ ꯂꯤꯅꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯑꯝꯇ ꯄꯥꯡ ꯑꯩ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯃꯤꯀꯥ ꯃꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯁꯨ ꯌꯥꯔꯦ ꯐꯔꯦ ꯂꯤꯅꯤ ꯅꯪ ꯑꯩꯕꯨꯗꯤ ꯁꯥꯎꯅꯨꯀꯣ
ꯅꯪꯅ ꯇꯥꯛꯄꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯌꯥꯜꯂꯛꯄ ꯃꯍꯩ ꯑꯩꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯍꯥꯏꯅ ꯃꯤꯀꯥ ꯑꯩꯒꯤ ꯏꯐꯝꯗ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥꯕꯨꯗꯤ ꯑꯩꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕ ꯑꯩꯒꯤ ꯏꯄꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯏꯆꯝ ꯆꯝꯅ ꯍꯥꯏꯕ ꯋꯥꯍꯩꯁꯨ ꯉꯁꯤꯗꯤ ꯔꯤꯒꯥꯂꯤꯅꯤꯗ ꯑꯇꯝꯅꯅ ꯍꯥꯏꯔꯕꯣꯏ ꯃꯅꯤꯡꯉꯤ ꯋꯥꯈꯜꯗ ꯄꯦꯟꯗꯕꯒꯤ ꯅꯤꯡꯗꯥꯁꯨ ꯇꯧꯔꯛꯏ ꯈꯜꯂꯨꯗꯕꯅꯤ ꯅꯣꯡꯃꯗ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯑꯣꯏꯔꯦ ꯁꯦꯟꯅ ꯁꯦꯟꯅꯅ ꯆꯠꯂꯤꯕ ꯎꯅ ꯎꯅ ꯂꯥꯛꯈꯤꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇ ꯅꯤꯡꯗꯥ ꯇꯧꯖꯔꯣ ꯍꯥꯏꯕꯒꯨꯝ ꯇꯝꯂꯔꯦ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯛꯂꯔꯣꯏꯗꯕ ꯗꯥꯛꯐꯝ ꯑꯃ ꯂꯩꯉꯣꯏꯗ ꯈꯨꯡꯒꯜ ꯇꯥꯈꯤꯕ ꯅꯣꯡꯃ ꯁꯣꯏꯗꯩ ꯃꯨꯠꯈꯤꯕ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯍꯥꯏꯕ ꯃꯁꯛ ꯃꯆꯨ ꯌꯥꯎꯗꯕ ꯋꯥꯍꯩ ꯑꯁꯤꯗ ꯇꯥꯈꯤꯕ ꯃꯆꯨꯗꯤ ꯃꯄꯣꯛꯇꯨꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯆꯨꯍꯧꯏ ꯑꯃꯣꯠꯄ ꯃꯆꯨ ꯃꯩꯇꯥꯜꯅ ꯋꯥꯏꯈꯥꯏꯗ꯭ꯔꯤꯐꯥꯎ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯌꯨꯔꯨꯔꯕꯅꯤ ꯊꯃꯣꯏꯗ ꯎꯒꯤ ꯇꯤꯡꯈꯪ ꯑꯣꯏꯅ ꯊꯛꯀꯦ ꯐꯪꯗ ꯂꯧꯊꯣꯛꯀꯦ ꯎꯗ ꯌꯨꯔꯤ ꯑꯁꯨꯝ ꯃꯇꯝꯒꯤ ꯂꯦꯞꯇꯕ ꯈꯣꯡꯆꯠꯅꯁꯨ ꯊꯤꯟꯖꯤꯜꯂꯛꯏ ꯌꯨꯔꯤꯕ ꯇꯤꯡꯈꯪ ꯑꯁꯤꯅ ꯊꯃꯣꯏ ꯊꯨꯝꯅ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯦ ꯅꯨꯡꯁꯤ ꯅꯪ ꯍꯥꯏꯕꯒꯨꯝ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯤꯁꯣꯔꯒ ꯗꯦꯕꯒꯗꯣ ꯄꯨꯟꯅ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯩ ꯆꯥꯔꯤ ꯍꯥꯏꯕꯈꯛꯅꯤ ꯗꯦꯕꯗꯤ ꯆꯥꯛꯇꯣ ꯌꯣꯠꯁꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯒ꯭ꯂꯥꯁ ꯑꯗꯣ ꯍꯥꯏꯐꯦꯠ ꯎꯪꯗꯨꯅ ꯁꯥꯟꯅꯩ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯦꯁꯣꯔ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯆꯥꯛꯇꯣ ꯆꯥꯎꯅꯦ ꯗꯦꯕ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯕꯕꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯏꯃꯥꯗ ꯍꯥꯏꯒꯗꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯂꯩꯇꯕꯅꯤꯅ ꯕꯕꯥꯗ ꯑꯣꯏꯅ ꯍꯥꯏꯗꯣꯏꯅꯤ ꯍꯩꯃꯥ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯀꯔꯤꯅꯣ ꯏꯄꯥꯅ ꯍꯥꯏꯗ꯭ꯔꯣ ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯩꯁꯦ ꯅꯄꯥꯁꯨ ꯑꯣꯏꯒꯦ ꯅꯃꯥꯁꯨ ꯑꯣꯏꯒꯦ ꯅꯆꯟ ꯅꯆꯦꯁꯨ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯩꯁꯦ ꯅꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯑꯗꯨꯒꯅꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯗꯦꯕ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯆꯤꯟꯕꯥꯜꯅ ꯍꯥꯏꯕ ꯉꯝꯗꯕ ꯋꯥꯍꯪ ꯈꯨꯗꯤꯡ ꯌꯥꯎꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯂꯨꯊꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯇꯔꯨ ꯇꯔꯨ ꯄꯥꯝꯕ ꯃꯤꯁꯅ ꯑꯋꯥꯕꯒꯤ ꯁꯛꯐꯝ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯐꯨꯝꯖꯤꯟꯕꯒꯤ ꯆꯩꯅꯥ ꯂꯣꯏꯅꯅ ꯄꯥꯈꯨꯝ ꯉꯥꯏꯔꯤꯕꯒꯤ ꯂꯥꯡꯇꯛꯅꯕ ꯁꯛꯇꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅ ꯏꯈꯧ ꯂꯥꯡꯕ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥ ꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕ ꯑꯃꯨꯛꯁꯨ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯃꯃꯥ ꯃꯄꯥꯒꯤ ꯈꯟꯖꯕ ꯑꯅꯤꯁꯤ ꯇꯣꯉꯥꯜꯂꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ ꯀꯔꯤꯒꯤ ꯊꯥꯕꯨꯡ ꯇꯔꯥꯅ ꯄꯨꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯌꯦꯡꯖꯅꯤꯡꯅ ꯉꯥꯏꯈꯤꯕ ꯁꯛꯇꯝ ꯑꯃꯅꯤ ꯃꯆꯥ ꯑꯣꯏꯕ ꯍꯥꯏꯅꯩ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯀꯅꯥꯅ ꯍꯦꯟꯒꯅꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯃꯆꯥꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯦꯁꯣꯔꯗꯣ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯦ ꯊꯣꯏꯕ ꯅꯪ ꯏꯄꯥꯕꯨ ꯆꯤꯡꯅꯕ꯭ꯔꯣ ꯗꯦꯕ ꯃꯀꯣꯛꯇ ꯐꯠ ꯐꯠ ꯍꯥꯏꯔꯗꯨꯅ ꯆꯤꯡꯅꯗꯦ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯕꯕꯥ ꯀꯦꯁꯣꯔ ꯈꯨꯝꯗꯦ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯗꯣ ꯍꯥꯏꯔꯣ ꯍꯥꯏꯕꯒꯨꯝ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯗꯦꯕ ꯏꯀꯥꯏ ꯏꯀꯤ ꯍꯨꯟꯗꯣꯛꯇꯨꯅ ꯃꯁꯥꯗꯣ ꯁꯣꯔ ꯑꯃ ꯇꯞꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯕꯥ ꯅꯆꯥꯁꯦ ꯂꯨꯍꯣꯡꯂꯦ ꯍꯥꯏꯅ ꯈꯜꯂꯁꯦ ꯑꯗꯨꯗ ꯑꯩꯅ ꯂꯧꯔꯛꯄ ꯅꯨꯄꯤꯗꯣ ꯕꯕꯥ ꯃꯥꯁꯨ ꯑꯩꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯗ꯭ꯔꯥ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯀꯦꯁꯣꯔ ꯃꯆꯥꯕꯨ ꯍꯦꯟꯅ ꯂꯨꯊꯅ ꯌꯦꯡꯂꯛꯇꯨꯅ ꯂꯩ ꯗꯦꯕꯁꯨ ꯃꯄꯥꯅ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯁꯣꯏꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈ꯭ꯔꯤ ꯃꯆꯥꯅ ꯃꯃꯥꯏꯗꯨ ꯍꯦꯛ ꯅꯣꯟꯊꯈꯤꯕꯒ ꯀꯦꯁꯣꯔ ꯑꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤ ꯈꯨꯝꯅꯔꯣꯏ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯑꯩꯒꯤ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯄ ꯈꯨꯗꯤꯡ ꯏꯄꯥꯅ ꯍꯔꯥꯎꯅ ꯂꯧꯁꯤꯟꯒꯅꯤ ꯑꯃꯣꯠꯄ ꯂꯨꯈꯥꯀꯣꯝꯗ ꯁꯥꯠꯄ ꯂꯩꯔꯥꯡ ꯑꯣꯏꯔꯕꯁꯨ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛꯇꯣ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯕꯕꯥ ꯊꯣꯏꯕ ꯃꯄꯥꯒꯤ ꯑꯄꯥꯝꯕ ꯃꯁꯛ ꯈꯪꯅ ꯈꯣꯡ ꯊꯥꯡꯂꯤꯕ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯀꯔꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯌꯦꯠꯂꯨꯒꯅꯤ ꯏꯄꯥ ꯌꯦꯠꯂꯣꯏ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯏꯄꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯍꯣꯠꯅꯒꯅꯤꯅꯦ ꯊꯣꯏꯕ ꯐꯔꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯗꯦꯕ ꯍꯔꯥꯎꯅ ꯑꯃꯨꯛ ꯆꯥꯛꯇꯨ ꯆꯥꯔꯤ ꯑꯁꯦꯡꯕꯅꯤ
ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯑꯐꯕ ꯃꯆꯥ ꯐꯪꯖꯕꯗ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯑꯄꯦꯟꯕ ꯐꯥꯎꯖꯕꯒꯨꯝ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤ ꯊꯃꯣꯏꯗꯁꯨ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯃꯥ ꯃꯄꯥ ꯐꯪꯖꯕꯗ ꯀꯔꯤꯒꯤ ꯂꯩꯔꯣꯏ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯄꯦꯟꯕ꯫ ꯁꯣꯝꯗꯅ ꯁ꯭ꯌꯥꯝꯗꯣ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯅꯥꯃꯤꯀꯥꯁꯨ ꯆꯥꯛꯇꯨ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯄꯥꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯎꯔꯦ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯍꯥꯏꯐꯦꯠ ꯉꯥꯊꯔꯒ ꯐꯝꯂꯒ ꯃꯈꯨꯠꯇꯨꯅ ꯆꯦꯠꯅ ꯀꯅꯥꯅ ꯂꯧꯈꯤꯅꯤ ꯃꯇꯥꯒꯨꯝ ꯆꯦꯖꯠ ꯀꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯉꯩ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯗ ꯀꯥꯞꯃꯤꯟꯅꯕ ꯐ꯭ꯔꯦꯝ ꯆꯟꯕ ꯐꯣꯇꯣ ꯑꯗꯨ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯍꯦꯟꯅ ꯊꯃꯣꯏꯗꯣ ꯂꯨꯝꯊꯈ꯭ꯔꯦ꯫ ꯑꯅꯥꯃꯤꯀꯥꯗꯣ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯍꯟꯗꯣꯛꯀꯦꯁꯨ ꯉꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯈꯥꯡꯂꯤ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ꯫ ꯁ꯭ꯌꯥꯝꯗꯨꯁꯨ ꯑꯃꯨꯛ ꯃꯄꯤꯗꯣ ꯃꯈꯨꯠꯇꯨꯅ ꯊꯥꯡꯒꯠꯇꯨꯅ ꯇꯩꯊꯣꯛꯏ꯫ ꯑꯅꯥꯃꯤꯀꯥꯗꯤ ꯅꯣꯡꯃꯗ ꯈꯜꯂꯨꯗꯕꯅꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯥꯒꯤ ꯃꯄꯥꯅ ꯀꯌꯥꯗ ꯋꯥꯔꯝꯒꯗꯕ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯛ ꯋꯥꯅ ꯂꯦꯜꯂꯒ ꯃꯆꯦꯠ ꯑꯃꯠꯇ ꯃꯆꯥꯒꯤ ꯃꯐꯝꯗ ꯎꯠꯇꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯊꯃꯣꯏꯗꯅ ꯍꯧꯈꯤꯕꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯆꯩꯅꯥ ꯃꯊꯛꯇ ꯑꯋꯥꯕꯕꯨ ꯑꯃꯨꯛ ꯂꯣꯠꯁꯤꯟꯕꯒꯤ ꯆꯩꯅꯥ꯫ ꯆꯩꯅꯥ ꯑꯅꯤꯗꯨꯅ ꯃꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯌꯥꯗ ꯑꯣꯠꯂꯝꯒꯗꯕ ꯈꯜꯂꯨꯕꯗ ꯃꯤꯠꯀꯤ ꯄꯤꯗꯣ ꯊꯤꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯋꯥꯔꯧꯏ ꯄꯨꯟꯁꯤꯅ ꯂꯥꯏꯕꯛꯇ ꯋꯥꯔꯧꯏ꯫ ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯦ ꯎꯍꯟꯕꯅꯣ ꯈꯟ ꯄꯨꯟꯁꯤꯅ ꯂꯥꯏꯕꯛꯇ ꯋꯥꯔꯧꯏ꯫ ꯄꯥꯝꯃꯨꯕꯁꯨ ꯐꯥꯎꯔꯛꯏ ꯈꯪꯕꯤꯗꯕ ꯅꯨꯡꯁꯤꯕꯒꯤ ꯁꯤꯟꯊꯈꯤꯕ ꯄꯤꯔꯥꯡꯗꯣ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯈꯪꯖꯔꯝꯃꯣꯏ ꯅꯨꯡꯁꯤꯕ ꯉꯥꯏꯖꯔꯝꯒꯅꯤ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯇꯩꯊꯣꯛꯆꯅꯕ ꯃꯄꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯄꯥꯞ ꯆꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯃꯄꯥꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯅꯥꯃꯤꯀꯥꯗꯣ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯃꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯕꯕꯥ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁ꯭ꯌꯥꯝ ꯃꯄꯤꯗꯣ ꯃꯈꯨꯠꯇꯨꯅ ꯐꯠ ꯅꯥꯟꯗꯨꯅ ꯇꯩꯊꯣꯛꯂꯒ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯄꯥꯏꯔꯤꯕ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯆꯟꯕ ꯑꯗꯨꯁꯨ ꯇꯦꯕꯜ ꯃꯊꯛꯇ ꯇꯞꯅ ꯊꯝꯃꯤ꯫ ꯏꯄꯥꯅ ꯇꯦꯕꯜꯁꯤ ꯀꯟꯊꯣꯛꯄꯗ ꯀꯦꯜꯂꯛꯂꯦ ꯇꯧꯔꯤꯁꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯑꯅꯥꯃꯤꯀꯥꯗꯣ ꯊꯃꯣꯏꯗ ꯅꯧꯊꯈ꯭ꯔꯦ꯫ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ꯫ ꯁ꯭ꯌꯥꯝ ꯃꯤꯀꯨꯞ ꯑꯁꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯊꯥꯗꯒꯤ ꯃꯆꯥꯕꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯏꯆꯥ ꯀꯩꯗꯧꯔꯦ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯦ ꯈꯨꯝꯃꯨ ꯏꯆꯥꯒꯤꯗꯃꯛ ꯏꯄꯥ ꯂꯩꯔꯤ ꯈꯨꯝꯃꯨ ꯏꯆꯥ ꯀꯩꯗꯧꯔꯦ꯫ ꯕꯕꯥ ꯍꯥꯏꯌꯨꯅꯦ ꯊꯣꯏꯕꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯑꯅꯥꯃꯤꯀꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ꯫ ꯑꯅꯥꯃꯤꯀꯥ ꯃꯤꯠꯀꯤ ꯄꯤꯗꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯁꯤ ꯉꯥꯡꯉꯛꯏ꯫ ꯕꯕꯥ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯈꯣꯡꯁꯤꯗ ꯀꯥꯐꯩ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯀꯅꯥꯁꯨ ꯂꯩꯅꯧ ꯌꯥꯗꯕ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯩꯍꯧꯅꯕ ꯊꯦꯝꯕꯗ ꯑꯩꯅ ꯑꯗꯨꯝ ꯀꯞꯄꯗꯣ ꯑꯩꯅ ꯑꯁꯨꯝ ꯀꯞꯄꯗ ꯕꯕꯥꯅ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯣꯔꯒ ꯕꯕꯥꯒꯤ ꯊꯕꯛ ꯆꯠꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯕꯕꯥꯕꯨ ꯎꯕꯗ ꯅꯣꯛꯅꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯀꯩꯁꯨ ꯈꯪꯗꯅ ꯕꯕꯥꯗ ꯂꯛꯅꯔꯦ ꯍꯥꯏꯗꯨꯅ ꯀꯞꯄꯗ ꯕꯕꯥꯅꯁꯨ ꯑꯩꯕꯨ ꯊꯦꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯄꯗ ꯕꯕꯥ ꯅꯤꯡꯁꯤꯡꯕ꯭ꯔꯥ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯤꯗꯨꯅ ꯏꯄꯥꯗ ꯇꯥꯍꯜꯂꯤꯕ꯫ ꯏꯄꯥꯁꯨ ꯅꯤꯡꯁꯤꯡꯉꯤ ꯊꯣꯏꯕꯤ ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯅꯆꯥꯅ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯕ ꯄꯥꯝꯂꯨꯔꯦ ꯕꯕꯥ꯫ ꯑꯗꯨꯒ ꯑꯩꯅ ꯕꯕꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕꯗꯣ ꯃꯃꯥꯅ ꯏꯜꯂꯒ ꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯕꯕꯥꯅ ꯑꯩꯕꯨ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯐꯨꯈꯤꯕꯗꯨꯁꯨ ꯑꯩ ꯅꯥꯗꯤꯌꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯃꯨꯛ ꯕꯕꯥꯅ ꯑꯩꯕꯨ ꯅꯥꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯐꯨꯈꯤꯕ ꯃꯐꯝꯗ ꯑꯃꯨꯛ ꯅꯥꯟꯕꯤꯕ ꯑꯗꯨꯅ ꯉꯁꯤꯁꯨ ꯕꯕꯥ ꯅꯆꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯐꯨꯕꯤꯌꯨꯕ꯫ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯃꯇꯝꯗꯨꯗ ꯏꯆꯥꯕꯨ ꯏꯄꯥꯅ ꯐꯨꯕꯒꯤ ꯑꯣꯏꯔꯗꯤ ꯏꯄꯥ ꯂꯥꯜꯂꯦ ꯊꯣꯏꯕꯤ ꯏꯄꯥ ꯂꯥꯜꯂꯦ ꯏꯄꯥ ꯅꯪꯕꯨ ꯑꯃꯨꯛ ꯐꯨꯔꯔꯣꯏꯌꯦ꯫ ꯕꯕꯥ
Pirangtana chotlaba misna aduna taru machadi yengduna lei siamdo. Anamika kadudagi praprothokri aduga ngihakki matungda hukam mamada isang tengkol ama hapi aduga ising glass amasu paiduna changlaklaga table mathakte isingda thami aduga mapagi makutta paiduna famungda famali. Babana nachambu chawna ba yopibagi laman nachana simba ngamgani haibasi thasati aduna ngasidi baba chakse nachana ingeko wasi hairaga chaktu satwali aduga mapada ilaklami Siamsu ahanba chakhom adudi machagi makutta paiduna chai adubu anirak suba chakhom adudi chabagi mahut machada oina nuksini yengduna leiri adubu Anamikadi mapada chakto charo haibagum Mangta haife iladuna ingi taruklami adubu ngamdri Siam machana ilakpa chakhom adu chaba ngamdri mikludagi su pirang tapna sintharaikliba pirang adunasu chakhom aduda tasalaklami Anamika chakhom aduda nuksina yengi aduga magi mayada oina hui mapagi thamoida leiba nuksiba pumba pirangduna horakpam oibagum chakhom aduda loina yaukhrabagum thawali masada Anamikado amuk chakhom amaga inge haiduna thangatli adubu handaksu Siam chakhom aduda min ingduna lei Bungton Nachang murambi Pobige Pobi sanam Nang bige Hai pong jarom Amatang Tada birau Ta bungton Ta bungton Ifagi bima Karino Nagna si tauri basa ipabab tatre machagi kaplubagi isisiraba khonjal duna kapna sakpa isaida Siam thamoidu pethakre aina chak yadaba matamda babane isai saknaga pijari dudi chaksu chachalo baba wase hairaga chakhum damasu insili Siam wahai amata haidre Machana iliba chakto asum chare Anamikado miki pidi lepte adubu chaktu su asum ili inna wari sulirei Mama machakak leiba yamaduda himchabido laaga kaure Sachi mama ho sasigi mama Sachigi mapabu yamda leibro Yare lepo ibema Nangi wari lepo Nangi wari sinay pase Amoy puba ngamloy dore Ipaga sidi Nangi wari to tadik Nang wari liranoy bema Anamikado Wahi amata haidana Mamiki mapida taitui Siamdi tapna wangang lei Ipagi bema Napai bitalo tunu sakinu ko Chatwi baba Nachang baba ko tawtaw tuna Kaida ngoy da chala Ay boss, nungsibi ba bababu? Ay nakaigin adaw ito na chatoy no. Ngasidi ay babagi nagtatangke. Bababu su ay nasumbigi ko. Asam na makutaham dai Anamikado. Aduga mapagi famdu tharadu na mapabutum na basumbiri. Machindasu isay tap na. Nang ol thaki thajet hawan Marakta Naitongan bi sajik tabagum Sitabiramli imana najabu Ipagi bima Papa Nang ipaga lebase Nungay trabo Mapagi wahangda Anamikasu Baptaraduna Tapna kumlai Sorry baba Asi haiduna Anamika tamil laikre Siam su adu mangai Wahai amata haidana mamitu tapna isangkre Isik chikpa ahingi michik miraukal tadraba Naitom taba mikupta Khong liba tinka Kaungzengi khonjel dusu Ngasidi sur amata da itinduna Inthok pire no jama budi Naitom tajaro haiduna
Devado makutuna cha glass ama pairi aduga thongnaudo masu launa hangdoi. Angan ba yuki matam maduda ching anigi karaktagi tande mande thoraknaba hotnaribado yengi. Namit mana fanatalle hairabasu matamagi lamhenba khongchat adunadi hanjin kaihuduna onthorai nomagi sintha panglunaba haiduna. Dev pairiba cha glass adudagi chado sip ama chingduna tapna thakliba cha adugi mahaudu laurari. Tanja aduda Devagi phone ki ringa dasu khinglakpa aduda Dev changsinduna lakliba phone adu lokhatuna yengi tamthingini. Dev call adu service tarami kedaroge bai aise nanga wari ama sasira tawbani ai ngarang tumba gamte yade tan chadana karigi nangna ahing tumba yadriba Dev chan haiba sanhran ba saning hanba man bado mai wakandane ahing tumba yadriba haisab nang bai ginu pira ha kai kanda bada nan tumba yabidriba ko se thamora Dev naumi tawduna kamlai hera kaino nawana puroi bana ohina bada aduk sawu hairo kaino nangna haini bado hairo ho moi samkhya aina haijaning badi brigalni do amukta unaraga wari sasira haiba samkhya gi thamoi do khara leitana ba hai sida sabi ai sukhali bani ne fare nangna hodorpa matang chare athubada brigalni do unana badawase ivo nangama mina ne nangna tawthorpa khudingsa phaqida malabani nana thawai nuai dega haido kanamta nangi damak wabidamni madu farabani Dev hai saibani nangi apambada aina marup amo aina yekidi khande aduvana ningthi bigisu akon khara dikhalani handakti Dev sir ado tatna sawna hondoi tumthe ai samyoy bani kappa nokpa sawba pendaba nungaitaba tumna makhange adubu aigi pendaba nungaitaba sa ningonda hainingde karige aigi nungaitaba maram oiraga masu aigi damak waramgani khanbagi aduga aisu ningthi bisa nusidabadi nate nuksi adubu aina ningthi bi nusibaga anamika nusiba anisa kaidangwaida khak changdanaba yaroi ahoi nusiba anima thamoidagidi hore adubu amana maruki nusibane amana pusigi nusibane masi haire haiduna aina marupu punsi supanu share habidi nate adubu ningthi bina kanagumba amaga luhongkhibada aingonda nungaitaba khak phawre maramde aigi wakhanda masa marupne tamthengi wahai khara adugi damak khumlakliba diabagi pakhumada lumankhre adumna khumlakani haiba tamthendu khaludabani adubu tasengna lumankhre tamthen suwaridu asumlu tharakpa aduda amarumda thaidoktuna ngihak sanaraba matung kol adu thamnakre somdana anamika tamin mangdana famlaga lei maithong aduda awabagi mami adu khakni tariba kaino nasangam drabanangba sankarna sangsindana hairakpani anamika mamituna sankarda luthana taru pangduni yengi adubu wahai oinadi karisu hairakte anamika natamina leiba aduda sankarda amuka hanglei kedaroge nasangam dabranangba kaishu tawdeda aduga kaigi namaidu imangma iba khangde aduda sankar aibu nagi yamda pubiroga ba hey hojikti nangsu aisu angang oiri hayang aina matik charaba matamda nangbu soidana loksingi khangde ngaside egi pukning wakhalasa leita jatre angabi hojikti aisu nangi oirabani nangsu egi oiraba masida nangna amu thajadriba kaigino thajadaba nate thajai thajaba nasune ngasi aina akiba pokliba sankarda handakti anamika gi lengchumda makut ani dana pairga hairi mika ain angonda aibu thajau haibasa wahaisina hainingdi thabo oina utke handakti anamika gi mitludagi pisu tapna sintharai adubu sankarna thuna fatfat nadun taithoi kakano nana kapada nangi thamoida lebanu shibado pathokidabo male anamika do sankarda tapna chetna kosili ta sankar aibu thadok pinuko matam chupada aisa nangi makha polabine masi khakobiganu ko kainane
ꯃꯤꯅ ꯀꯧꯕ ꯂꯥꯡꯕꯒ ꯇꯥꯗꯅ ꯃꯪꯂꯤꯗꯨꯅ ꯊꯣꯡꯖꯤꯟꯗꯒꯤ ꯄ꯭ꯔꯤꯒꯥꯂꯤꯅꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯅꯥꯃꯤꯀꯥ ꯃꯁꯥꯗꯣ ꯇꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯐꯠ ꯐꯠ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯎꯗ꯭ꯔꯕꯗ ꯃꯆꯤꯟꯗ ꯇꯠꯅ ꯁꯣꯜꯂꯛꯏ꯫ ꯑꯣ, ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯕꯀꯣ? ꯃꯤꯅ ꯍꯥꯏꯕꯗꯤ ꯈꯨꯝꯗꯦ, ꯅꯊꯟ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯀꯩꯅꯣ ꯅꯪꯅ? ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯁꯠꯐꯝ ꯊꯩ꯫ ꯑꯅꯥꯃꯤꯀꯥꯁꯨ ꯄ꯭ꯔꯤꯒꯥꯂꯤꯅꯤꯅ ꯐꯝꯊꯕꯒ ꯁꯠ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯐꯝꯃꯨ, ꯑꯩ ꯐꯤ ꯍꯣꯡꯒꯦ꯫ ꯋꯥꯍꯩ ꯑꯗꯨꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯃꯪꯂꯝꯕ ꯋꯥꯈꯜꯒꯤ ꯃꯍꯥꯁꯥꯒꯔꯗꯣ꯫ ꯈꯜꯂꯨꯗꯕꯅꯤ ꯋꯥꯈꯜꯗ ꯄꯥꯛꯂꯕ ꯃꯍꯥꯁꯥꯒꯔꯒꯤ ꯏꯄꯥꯛꯇ ꯆꯦꯟꯊꯔꯛꯄ ꯅꯨꯡꯁꯤ ꯏꯖꯦꯜ ꯂꯦꯞꯈꯤꯅꯤ, ꯊꯤꯡꯈꯤꯅꯤ ꯍꯥꯏꯕꯁꯨ꯫ ꯑꯗꯨꯕꯨ ꯂꯣꯠꯈ꯭ꯔꯦ, ꯊꯤꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛꯁꯨ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁꯀꯤ ꯗꯣꯛꯇꯔ ꯑꯃꯒ ꯀꯟꯁꯜ ꯇꯧꯗꯨꯅ ꯎꯅꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ, ꯑꯅꯥꯃꯤꯀꯥ, ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ, ꯅꯁꯥꯗꯨꯕꯨꯗꯤ ꯏꯁꯣꯟ ꯁꯣꯟꯅ ꯎꯔꯦ, ꯑꯗꯨꯕꯨ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯑꯅꯥꯃꯤꯀꯥ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯖꯗ ꯏꯜꯂꯤꯕ ꯆꯨꯅꯤ ꯑꯗꯨꯒꯤ ꯐꯤꯖꯤ ꯑꯗꯣ ꯃꯈꯨꯠꯇꯨꯅ ꯁꯨꯔ ꯁꯨꯔ ꯅꯩꯗꯨꯅ ꯈꯥꯡꯂꯤ꯫ ꯍꯦꯛꯇ ꯍꯥꯏꯌꯨ, ꯀꯩꯗꯧꯒꯦ? ꯆꯍꯤꯁꯨ ꯂꯣꯡꯒꯥꯕꯨ ꯑꯣꯏꯅꯤ, ꯃꯤꯡ ꯑꯣꯏꯅ ꯍꯦꯛꯇ ꯀꯧꯅꯁꯤꯁꯦ꯫ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯤꯕꯤ ꯀꯧꯏ꯫ ꯗꯣꯛꯇꯔ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯁꯦ ꯂꯥꯟꯅꯗꯤ ꯂꯧꯕꯤꯅꯨꯀꯣ꯫ ꯅꯤꯡꯊꯤꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤ ꯂꯧꯗꯣꯏꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞꯅꯦ꯫ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯗ ꯍꯥꯏꯕ ꯋꯥꯕꯨ ꯃꯔꯨꯞ ꯑꯃꯅ ꯂꯥꯟꯅ ꯂꯧꯐꯝ ꯊꯣꯛꯄ꯭ꯔꯅꯦ? ꯅꯤꯡꯊꯤꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯅꯥꯃꯤꯀꯥꯗꯣ ꯐꯨꯟꯒꯠꯂꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯀꯣꯛꯂꯕꯒꯨꯝ ꯋꯥꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯣꯛꯇꯔ, ꯑꯩ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯂꯦꯞꯄꯦ꯫ ꯍ꯭ꯋꯥꯠ? ꯀꯩꯅꯣ ꯑꯅꯥꯃꯤꯀꯥ ꯅꯪꯅ ꯍꯥꯏꯁꯦ? ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯉꯥꯡ ꯐꯪꯗꯕꯒꯤ ꯋꯥꯔꯤ, ꯑꯗꯨꯒ ꯅꯪꯅ ꯃꯥꯡꯍꯟꯕ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯂꯣꯟꯅꯁꯨ ꯌꯥꯗꯦ꯫ ꯗꯣꯛꯇꯔ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯉꯥꯡꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕ ꯃꯇꯝꯗ ꯍꯪꯂꯛꯀꯗꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯩꯕꯨꯁꯨ ꯈꯪꯍꯜꯂꯨ, ꯃꯗꯨꯒ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯗꯣꯛꯇꯔ, ꯑꯁꯦꯡꯕꯅꯤ, ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯔꯕꯗꯤ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯩꯕꯨꯁꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯨ꯫ ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯁꯦ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯤꯌꯨ꯫ ꯑꯅꯥꯃꯤꯀꯥ ꯁꯣꯔ ꯑꯃ ꯇꯞꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯂꯤꯗꯨꯅ ꯗꯣꯛꯇꯔ ꯅꯤꯡꯊꯤꯕꯤꯕꯨꯁꯨ ꯈꯪꯍꯜꯂꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯤꯕꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯊꯠꯅ ꯆꯤꯡꯊꯔꯛꯏ꯫ ꯗꯣꯛꯇꯔ, ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯔꯤꯅ ꯀꯞꯐꯠꯂꯕ꯭ꯔꯥ? ꯅꯤꯡꯊꯤꯕꯤ ꯃꯄꯤꯗꯣ ꯐꯠ ꯐꯠ ꯅꯥꯟꯗꯨꯅ ꯇꯩꯊꯣꯛꯏ꯫ ꯀꯞꯇꯦꯗ, ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯪꯒꯤ ꯑꯋꯥꯕꯗꯤ ꯈꯪꯉꯤ꯫ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯖꯕ ꯂꯩ, ꯑꯩꯇꯅ ꯃꯥꯕꯨ ꯈꯟꯖꯕ, ꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦꯗ꯫ ꯐꯔꯦꯁꯦ, ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯒꯗꯧꯔꯦ꯫ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ, ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯈ꯭ꯔꯁꯤ꯫ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯛꯇꯥꯏ? ꯃꯄꯥꯟꯗ ꯂꯩꯍꯧꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯤꯗꯥꯛ ꯈꯔ ꯏꯒꯦ, ꯁꯤꯗꯤ ꯃꯥꯅ ꯂꯧꯍꯜꯂꯨꯔꯁꯤꯀꯣ꯫ ꯍꯣꯏ ꯗꯣꯛꯇꯔ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯅꯤꯡꯊꯤꯕꯤꯅ ꯍꯤꯗꯥꯛ ꯈꯔ ꯏꯔꯒ ꯆꯦ ꯑꯗꯣ ꯑꯅꯥꯃꯤꯀꯥꯗ ꯄꯤꯔꯛꯏ꯫ ꯍꯦꯛ ꯄꯤꯔꯛꯄꯒ ꯑꯅꯥꯃꯤꯀꯥꯁꯨ ꯊꯣꯔꯛꯇꯨꯅ ꯄ꯭ꯔꯤꯒꯥꯂꯤꯅꯤꯗ ꯄꯤꯔꯛꯏ꯫ ꯂꯤꯅꯤ, ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯑꯝꯇ ꯂꯩꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯆꯦ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯅꯥꯃꯤꯀꯥꯅ ꯑꯃꯨꯛ ꯄꯩꯁꯥ ꯈꯔꯗꯨ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯄ꯭ꯔꯤꯒꯥꯂꯤꯅꯤꯅ, ꯌꯥꯔꯦ, ꯄꯩꯁꯥꯁꯦ ꯅꯪꯉꯣꯟꯗ ꯊꯝꯖꯔꯣ, ꯑꯩ ꯄꯨꯊꯣꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯍꯤꯗꯥꯛꯇꯨ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯇꯝꯗ ꯍꯦ ꯊꯃꯣꯏ ꯂꯝꯍꯦꯟꯕꯤ, ꯅꯪꯗꯤ ꯀꯔꯤꯒꯤ ꯍꯣꯡꯗ꯭ꯔꯤꯕ? ꯑꯍꯣꯡꯕ ꯌꯥꯎꯗꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯄꯨꯟꯁꯤꯕꯨ ꯑꯣꯠꯂꯤꯕ? ꯋꯥꯃꯟꯈ꯭ꯔꯦ ꯅꯪꯒꯤ ꯆꯥꯡꯌꯦꯡ, ꯂꯣꯏꯁꯤꯟꯕꯤꯔꯣ ꯃꯄꯣ, ꯄꯤꯕꯤꯔꯅꯨ ꯑꯃꯨꯛ ꯑꯅꯧꯕ ꯄꯨꯟꯁꯤ꯫ ꯀꯤꯖꯔꯦ ꯃꯤꯡꯊꯣꯜ, ꯄꯨꯟꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ꯫ ꯑꯁꯨꯝꯅ ꯑꯅꯥꯃꯤꯀꯥꯒꯤ ꯄꯤꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯐꯤꯕꯝꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯗꯣꯛꯇꯔ ꯅꯤꯡꯊꯤꯕꯤꯁꯨ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯄ ꯑꯗꯨꯗ ꯗꯣꯛꯇꯔ ꯇꯣꯝꯊꯤꯟꯒꯁꯨ ꯍꯦꯛ ꯃꯥꯌꯣꯛꯅꯕ ꯑꯗꯨꯗ ꯀꯧꯖꯔꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟ, ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯣ? ꯍꯣꯏ, ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯊꯣꯔꯛꯏꯅꯤ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯩꯁꯨ ꯍꯜꯂꯒꯦꯅ ꯊꯣꯔꯛꯂꯕꯅꯤ, ꯑꯗꯣ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯗꯤ ꯊꯛꯎꯈꯤꯁꯤ꯫ ꯍꯣꯏ ꯌꯥꯏꯌꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯃꯨꯛ ꯄꯤꯛꯇꯛ ꯇꯧꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤꯟꯅꯩ꯫
ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯆꯥ ꯑꯅꯤꯗ ꯄꯤꯌꯨꯕ, ꯕꯣꯔꯥ ꯑꯁꯥꯕꯗꯣ ꯄ꯭ꯂꯦꯠ ꯑꯃꯒ ꯄꯤꯕꯤꯌꯨ." "ꯍꯣꯏ ꯍꯣꯏ, ꯄꯤꯒꯦ ꯏꯕꯨꯡꯉꯣ. ꯁꯤꯒꯤ ꯕꯣꯔꯥꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ." ꯇꯣꯝꯊꯤꯟꯅ ꯅꯤꯡꯊꯤꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ, ꯋꯥꯍꯩ ꯑꯣꯏꯅꯗꯤ ꯍꯥꯏꯔꯛꯇꯦ꯫ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯏ, "ꯏꯁꯥꯁꯨ ꯃꯇꯤꯛ ꯆꯥꯔꯦ, ꯑꯗꯨꯕꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒꯁꯦ ꯏꯈꯟ ꯈꯟꯗ꯭ꯔꯕ ꯀꯩꯅꯣ?" ꯍꯟꯗꯛꯇꯤ ꯅꯤꯡꯊꯤꯕꯤꯗꯣ ꯋꯥꯍꯟꯊꯣꯛ ꯌꯥꯎꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯇꯣꯝꯊꯤꯟ, ꯄꯨꯟꯁꯤ ꯑꯁꯦ ꯌꯥꯝꯅ ꯂꯨꯏꯀꯣ. ꯑꯣꯏꯍꯟꯅꯤꯡꯕꯗꯨ ꯈꯛꯇꯃꯛ ꯑꯣꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ. ꯃꯁꯤꯗꯅꯦ ꯑꯩꯅ ꯋꯥꯔꯤꯕꯁꯦ." "ꯅꯤꯡꯊꯤꯕꯤ, ꯑꯣꯏꯔꯣꯏꯗꯕ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯒꯨꯝꯁꯤꯗ. ꯀꯩꯗꯧꯅꯤ, ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯈꯜ ꯈꯜꯂꯒ ꯍꯦꯟꯅ ꯋꯥꯅꯕꯅꯤ." "ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯈꯜꯂꯣꯏ ꯍꯥꯏꯔꯕꯁꯨ ꯈꯟꯗꯕ ꯉꯝꯗꯦ. ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯔꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯨꯗꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯦ ꯅꯨꯡꯁꯤꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯂꯦ. ꯊꯥꯖꯗꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯑꯩ ꯀꯞꯄꯦ ꯇꯣꯝꯊꯤꯟ." ꯋꯥꯁꯦ ꯍꯥꯏꯔꯒ ꯅꯤꯡꯊꯤꯕꯤ ꯃꯃꯤꯠꯇꯣ ꯐꯠ ꯐꯠ ꯀꯨꯞꯄꯤ, ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯣ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯒ ꯕꯣꯔꯥꯒꯁꯨ ꯄꯨꯔꯛꯇꯨꯅ ꯊꯝꯂꯔꯤ꯫ "ꯁꯦ, ꯆꯥꯁꯤ ꯊꯛꯑꯣ." ꯑꯅꯤꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯤꯡꯊꯤꯕꯤ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯔꯛꯄ ꯄꯨꯟꯁꯤꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯁꯦ ꯄꯥꯀꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯅꯪꯒ ꯗꯦꯕꯒꯅ ꯈꯨꯗꯝ ꯑꯣꯏꯔꯗꯨꯅ ꯈꯪꯉꯤ." "ꯑꯗꯨ ꯍꯥꯏꯔꯒ ꯉꯥꯏꯈꯣꯅꯦ, ꯗꯦꯕꯒꯤꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ? ꯃꯉꯣꯟꯗ ꯍꯪꯕꯗꯤ ꯉꯝꯗ꯭ꯔꯦ, ꯅꯪꯅ ꯑꯣꯏꯅ ꯍꯥꯏꯌꯨꯅꯦ." "ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗ." "ꯍꯣꯏꯅꯦ, ꯑꯗꯨꯕꯣꯕ ꯍꯥꯏꯔꯛꯑꯣ ꯇꯥꯒꯦꯕ." ꯇꯣꯝꯊꯤꯟꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯗꯣ ꯆꯞꯁꯤꯟꯗꯨꯅ ꯎꯔꯨ ꯎꯪꯗꯨꯅ ꯁꯥꯟꯅꯔꯒ ꯋꯥꯔꯤꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ "ꯃꯥꯁꯨ ꯅꯪꯒꯨꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯅ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯖꯈꯤ. ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤ. ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨꯕꯨ ꯉꯥꯎꯖꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩ. ꯑꯗ ꯃꯥꯅ ꯑꯗꯨꯗ ꯑꯣꯏꯅ ꯀꯠꯊꯣꯛꯄꯒꯤ ꯋꯥꯅꯤꯗ." "ꯑꯦ, ꯀꯩꯅꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯀꯠꯊꯣꯛꯏꯕ?" "ꯍꯣꯏ, ꯀꯠꯊꯣꯛꯄꯅ ꯃꯁꯔꯨꯛ ꯑꯣꯏꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ. ꯑꯗꯨꯅ ꯀꯠꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯃꯥꯅ ꯀꯞꯄꯦ. ꯅꯣꯡꯃꯗ ꯀꯞꯇꯕ ꯃꯥ ꯅꯨꯄꯤꯗꯨꯒꯤ ꯀꯞꯈꯤ. ꯌꯨ ꯊꯛꯇꯕ ꯃꯥ ꯅꯨꯄꯤꯗꯨꯒꯤ ꯊꯛꯈꯤ." "ꯀꯩꯅꯣ, ꯑꯗꯨꯛ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯠꯊꯣꯛꯏꯕ?" "ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ. ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯋꯥꯔꯅꯤ ꯈꯜꯂꯗꯨꯅ ꯀꯠꯊꯣꯛꯏꯕ. ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯇꯁꯦꯡꯅꯗꯤ ꯑꯉꯛꯄ ꯐꯥꯎꯕꯅꯤ." "ꯅꯨꯄꯤꯗꯨꯒ ꯈꯪꯅꯍꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯦ?" "ꯈꯪꯗꯦꯗ." "ꯑꯣ, ꯑꯗꯣ ꯅꯨꯄꯤꯗꯨꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ? ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯗꯦꯕꯒꯤ ꯊꯃꯣꯏ ꯁꯨꯝꯕ ꯉꯝꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯀꯣ?" "ꯍꯣꯏ, ꯅꯨꯄꯤꯗꯣ ꯃꯒꯨꯟ ꯌꯥꯝꯅ ꯂꯩ. ꯃꯃꯤꯡꯕꯨꯗꯤ ꯑꯅꯥꯃꯤꯀꯥ ꯀꯧꯏ. ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤꯅꯤ." "ꯀꯔꯤ, ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤ ꯑꯅꯥꯃꯤꯀꯥ?" "ꯍꯣꯏ, ꯀꯩꯗꯧꯔꯒꯦ?" ꯅꯤꯡꯊꯤꯕꯤ ꯏꯊꯛ ꯊꯛꯀꯠꯄ ꯑꯗꯨꯗ ꯍꯪꯂꯛꯄꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯀꯣꯛꯇꯣ ꯐꯠ ꯐꯠ ꯍꯥꯏꯔꯒ, "ꯑꯣ, ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯗꯣ ꯀꯩꯅꯣꯝꯇꯒ ꯍꯪꯒꯦꯅ." "ꯀꯩꯅꯣ?" "ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯝꯂꯗꯤ ꯃꯥ ꯀꯩꯗꯧꯅꯤ?" "ꯀꯩꯕꯨ ꯇꯧꯅꯤ, ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨ, ꯁꯤ ꯃꯉꯥꯏꯗꯅ." "ꯑꯗꯣ ꯃꯌꯨꯝꯗꯤ ꯄꯥꯟꯗ꯭ꯔꯤ. ꯗꯦꯕꯅꯁꯨ ꯃꯥꯒꯤ ꯐꯤꯕꯝ ꯂꯣꯏꯅ ꯈꯪꯂꯕꯅꯤ." "ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯩꯁꯨ ꯆꯠꯂꯒꯦ, ꯊꯦꯡꯉꯦ. ꯕꯣꯔꯥꯒꯤ ꯄꯩꯁꯥꯁꯦ ꯑꯩ ꯄꯤꯔꯝꯂꯒꯦ." "ꯌꯥꯔꯦ, ꯑꯩ ꯄꯤꯒꯦ." "ꯌꯥꯔꯦꯗ." ꯋꯥꯁꯦ ꯍꯥꯏꯔꯒ ꯅꯤꯡꯊꯤꯕꯤꯅ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯂꯒ ꯍꯣꯇꯦꯜꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯌꯨꯝꯗꯅ ꯑꯅꯥꯃꯤꯀꯥꯗꯣ ꯐꯤ ꯈꯔ ꯑꯁꯨꯝ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗꯨꯗ ꯃꯄꯥꯒꯤꯁꯨ ꯀꯔꯤ ꯑꯃꯣꯠꯄ ꯂꯩꯕ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯆꯪꯂꯛꯂꯝꯃꯤ꯫ "ꯍꯩꯃꯥ, ꯅꯪꯕꯨ ꯐꯤ ꯁꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ?" "ꯍꯣꯏ ꯕꯕꯥ." "ꯅꯁꯥꯗꯣ ꯏꯁꯣꯟ ꯁꯣꯜꯂꯤꯅꯦ ꯅꯪꯕꯣ. ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯇꯧꯔꯨꯈꯤꯅꯨꯅꯦ." "ꯕꯕꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ." "ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ, ꯑꯗꯨꯕꯨ ꯏꯄꯥꯗꯤ ꯅꯪꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯕ ꯉꯝꯗꯦꯅꯦ." ꯍꯟꯗꯛꯇꯤ ꯑꯅꯥꯃꯤꯀꯥ ꯃꯄꯥꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯕꯕꯥ, ꯅꯆꯥ ꯏꯊꯟꯗꯅ ꯂꯝꯖꯤꯡꯗꯨꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯅꯆꯥ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯕ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯗꯤ ꯕꯕꯥꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯈꯣꯡꯁꯤ ꯊꯥꯡꯖꯒꯦꯀꯣ." "ꯕꯦꯝꯃ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯣꯏꯗꯕ ꯉꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯁꯣꯏꯈ꯭ꯔꯦ ꯈꯪꯂꯕ ꯏꯆꯥꯅ ꯊꯧꯅꯥ ꯂꯩꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯉꯝꯕ ꯑꯁꯤꯅꯁꯨ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ
ꯍꯦꯟꯅ ꯑꯄꯦꯟꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯄꯥ, ꯏꯆꯥꯗ ꯇꯁꯦꯡꯅ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ꯫ ꯕꯕꯥ, ꯐꯔꯦ ꯐꯔꯦ, ꯐꯤ ꯁꯨꯅꯤ ꯍꯥꯏꯗꯥꯏ ꯁꯨꯔꯨꯔꯣ, ꯑꯗꯨꯕꯨ ꯌꯥꯝꯅꯒꯗꯤ ꯁꯨꯔꯨꯅꯨꯀꯣ, ꯅꯁꯥꯗꯣ ꯁꯣꯜꯂꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯑꯅꯥꯃꯤꯀꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯆꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁ꯭ꯌꯥꯝ ꯎꯞꯂꯤꯕ ꯑꯅꯣꯛ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯟꯊꯣꯛꯏ꯫ ꯑꯣ, ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯀꯣ꯫ ꯋꯥꯍꯩꯁꯦ ꯇꯞꯅ ꯁꯣꯜꯂꯗꯨꯅ ꯑꯅꯣꯛꯇꯨ ꯑꯃꯨꯛ ꯇꯞꯅ ꯎꯞꯁꯤꯜꯂꯤ ꯁ꯭ꯌꯥꯝꯗꯨ꯫ ꯁꯣꯝꯗꯅ ꯗꯦꯕꯗꯨ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯄ꯭ꯔꯤꯒꯥꯂꯤꯅꯤꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯂꯥꯛꯏ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯑꯍꯣꯡꯕ ꯂꯩꯇꯕ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯗꯦꯕ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯅꯣꯛꯏ꯫ ꯑꯍꯣꯡꯕ ꯅꯥꯏꯗꯕ ꯃꯐꯝ ꯑꯁꯤꯒꯨꯝꯅ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯄ꯭ꯔꯤꯒꯥꯂꯤꯅꯤꯒꯤ ꯋꯥꯈꯜꯗꯨ ꯍꯣꯡꯂꯝꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗꯨꯅ ꯊꯃꯣꯏꯗ ꯃꯤꯄꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯂꯤꯕꯅꯤ ꯃꯤꯅꯣꯛ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯗꯦꯕ ꯁꯨꯃꯥꯡ ꯌꯧꯕꯒ ꯌꯨꯝꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯏ, ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯒꯦ? ꯂꯤꯅꯤ, ꯄ꯭ꯔꯤꯒꯥꯂꯤꯅꯤ꯫ ꯃꯄꯥꯜꯗ ꯀꯧꯕꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯒꯥꯂꯤꯅꯤꯁꯨ ꯑꯆꯠꯄ ꯃꯁꯝꯗꯨ ꯁꯝꯆꯦꯠ ꯑꯃꯅ ꯍꯥꯏꯐꯦꯠ ꯍꯥꯠꯄꯣꯏ ꯅꯥꯟꯕꯣꯏ ꯇꯧꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯍꯩꯃ, ꯗꯦꯕ ꯅꯪ ꯂꯥꯛꯏꯔꯣ? ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ꯫ ꯗꯦꯕꯁꯨ ꯇꯞꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯣ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯍꯦꯛꯇ ꯐꯝꯃꯣ꯫ ꯗꯦꯕ ꯑꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯏꯆꯝ ꯆꯝꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯅꯣꯛꯂꯤꯕ ꯗꯦꯕꯒꯤ ꯑꯆꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯀꯤꯖꯩ꯫ ꯀꯔꯤꯒꯤ? ꯑꯣꯏꯔꯨꯕꯅ ꯃꯐꯝꯗ ꯃꯔꯥꯜ ꯂꯩꯕꯤ, ꯃꯁꯥ ꯃꯊꯟꯇ ꯑꯣꯏꯈꯤꯕꯅ ꯃꯔꯥꯜ ꯂꯩꯕꯤ ꯑꯄꯤꯛꯄ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ꯫ ꯀꯝꯗꯧꯔꯤ, ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯇꯤꯡ ꯇꯤꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯗ ꯄ꯭ꯔꯤꯒꯥꯂꯤꯅꯤꯗꯣ ꯄꯥꯛ ꯍꯦꯛ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯍꯪꯗꯨ ꯍꯪꯈꯤꯕ ꯁꯦꯀꯦꯟ 10ꯃꯨꯛ ꯂꯩꯔꯒ ꯈꯨꯝꯂꯛꯏ꯫ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯅꯪꯗꯤ? ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯏ꯫ ꯐꯝꯃꯣ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ꯫ ꯌꯥꯔꯦꯗ, ꯂꯣꯜꯂꯨꯔꯅꯨ꯫ ꯅꯨꯡꯉꯥꯏꯇꯦꯗ, ꯇꯣꯏꯅ ꯎꯅꯕꯁꯨ ꯅꯠꯇꯕꯁꯤꯗ, ꯀꯨꯏꯔꯣꯏ, ꯁꯠ ꯂꯣꯜꯂꯛꯀꯦꯕ꯫ ꯅꯠꯇꯦꯕ, ꯑꯩꯗꯣ ꯊꯣꯛꯂꯛꯄꯗꯁꯨ ꯉꯥꯏꯔꯤ, ꯑꯗꯨꯅꯅꯦ, ꯂꯣꯜꯂꯨꯔꯅꯨ, ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ꯫ ꯗꯦꯕꯒꯤ ꯋꯥ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯄ꯭ꯔꯤꯒꯥꯂꯤꯅꯤꯁꯨ ꯂꯩꯔꯤꯕ ꯁ꯭ꯇꯨꯜ ꯑꯗꯣ ꯂꯧꯗꯨꯅ ꯐꯝꯊꯩ꯫ ꯀꯥꯏꯗ ꯄꯨꯔꯤꯒꯦ? ꯊꯕꯛꯇꯤ? ꯀꯨꯏꯔꯦ ꯎꯈꯤꯗꯕ, ꯄꯥꯎ ꯐꯥꯎꯅꯗꯕ꯫ ꯑꯩꯁꯨ ꯇꯣꯝꯊꯤꯟꯁꯨ ꯄꯨꯟꯅ ꯔꯤꯝꯁꯇ ꯄꯨꯔꯦ꯫ ꯐꯔꯦꯅꯦ, ꯅꯁꯥ ꯃꯇꯤꯛꯁꯨ ꯆꯥꯔꯦ, ꯑꯗꯨꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯁꯨ ꯌꯥꯔꯦ꯫ ꯀꯩꯅꯣ, ꯕꯕꯥꯁꯨ ꯃꯃꯧꯅꯒ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯅꯤꯡꯂꯝꯂꯅꯦꯕ꯫ ꯗꯦꯕ ꯆꯤꯝꯕꯥꯜꯗ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯆꯥꯅꯤꯡꯕꯖꯥꯠꯅꯤ꯫ ꯑꯗꯨꯅꯦ, ꯒ꯭ꯌꯥꯟ ꯇꯥꯗꯕ ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯍꯥꯏꯅꯔꯅꯤ, ꯃꯤꯒꯤ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯤꯉꯩ ꯅꯁꯥꯒꯤꯗꯤ ꯌꯦꯡꯗ꯭ꯔꯦꯅ ꯍꯥꯏꯅꯈ꯭ꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯐꯔꯦꯁꯦ, ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯀꯩꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯗꯦꯕ ꯋꯥꯗꯨ ꯀꯔꯥꯏꯗꯒꯤ ꯍꯧꯁꯤꯒꯦ ꯈꯪꯗ꯭ꯔꯗꯨꯅ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯀꯩꯗꯧꯔꯒꯦ? ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯅꯣ ꯗꯦꯕ꯫ ꯂꯤꯅꯤ, ꯑꯩ ꯋꯥꯁꯦ ꯀꯃꯥꯏꯅ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯅꯣ, ꯑꯩꯁꯦ ꯊꯥꯏꯅ ꯅꯈꯣꯏꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯝꯕ ꯄ꯭ꯔꯤꯒꯥꯂꯤꯅꯤꯗꯨꯅꯤꯀꯣ꯫ ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯨ ꯀꯔꯤꯅꯣ? ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯍꯣꯏꯁꯦ, ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯟꯅꯒꯅꯦ ꯁꯨꯛꯂꯧ ꯍꯦꯛ ꯂꯧꯖꯔꯣꯏ, ꯍꯥꯏꯔꯛꯑꯣꯁꯦ꯫ ꯑꯅꯥꯃꯤꯀꯥꯗꯣ ꯀꯝꯗꯧꯈ꯭ꯔꯦ? ꯗꯦꯕꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯗ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡꯗꯣ ꯁꯠ ꯍꯟꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯗꯦꯕ ꯄ꯭ꯔꯤꯒꯥꯂꯤꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯏ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯤꯅꯤ, ꯅꯪ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯎꯔ ꯃꯥꯜꯂꯦ꯫ ꯑꯩ ꯃꯣꯏꯗ ꯌꯦꯠꯀꯦꯅ ꯍꯪꯕ ꯅꯠꯇꯦ, ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯑꯩꯁꯨ ꯀꯥꯎꯒꯦꯕꯨꯗꯤ ꯈꯟꯕꯁꯦ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯑꯣꯏꯕꯅꯔ ꯈꯪꯗ꯭ꯔꯦ, ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯏꯔꯥꯜꯕꯨꯗꯤ ꯑꯣꯏꯔꯕꯅꯦ ꯑꯩꯁꯦ꯫ ꯗꯦꯕ, ꯅꯪ ꯂꯥꯟꯗꯦ꯫ ꯄ꯭ꯔꯤꯒꯥꯂꯤꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯕꯁꯦ ꯑꯩꯒꯤ ꯑꯆꯧꯕ ꯏꯔꯥꯟꯅꯤ꯫ ꯐꯔꯦꯅꯦ, ꯑꯗꯣ ꯃꯥꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦ? ꯗꯦꯕ, ꯑꯩ ꯃꯥꯒꯤ ꯋꯥꯁꯦ ꯀꯝꯗꯧꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯦꯛꯇ ꯍꯥꯏꯌꯨ, ꯑꯩꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯣꯛꯅꯒꯦ ꯈꯟꯅ ꯍꯪꯕꯁꯨ ꯅꯠꯇꯦ꯫ ꯄ꯭ꯔꯤꯒꯥꯂꯤꯅꯤꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯗꯦꯕ ꯑꯅꯝ ꯈꯔ ꯀꯟꯖꯩ ꯍꯥꯏꯕ, ꯑꯗꯨꯅ ꯂꯣꯠꯀꯦ ꯈꯟꯕꯗꯨ ꯂꯣꯠꯄ ꯉꯝꯂꯣꯏ ꯈꯟꯅ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯂꯤꯊꯔꯛꯂꯝꯃꯤ꯫
Devana wakhalda chingnaduna leiramba khuding achumba oire khallubada famlambadagi tapna hawgatli aduga hairi fare adudi aishu chalagi noma mulake ahoy adubu nang Anamika budi lan lawbinuko Dev handaksu achamba mino ama noktuna ahoy fare chalukige thindoktrego Dev makhata na kumlamda yumadadagi khongthangdoraklami Thamoida leiramba Anamika bu nungsibasu asum hengatpagumsu tawrari Ningthibi magi mayumda magi kada hospital dagi halakpaga mafido hongduna tumin famduna leiri Wakhalda sukhalibani ngasi magi thamoida fawriba devagi nungsiba pumba devagi mafamda sufharongani adabu suknatagi misakto onaba khakidamakni ngasi ningthibina wariba Ningthibi wakhanda khali mahausa mana Dr. Tamlingai matamgi warido Anamikada lirusira haiduna adabu ikai aigi haibu wakhal asin lamjingoiduna hairuba thoklabade mabu aizaba thibini khankhidra khanbada amuksu kijai aizaba thibagi maramda nungsi lambida langdam firal theba pamjade Ningthibi hanjin wakhaldu tare thokna khali adabu aithokpa yabadi letraduna masado asangba sor ama tapna hondoi aduga seliba firol adu tapna hongdokpa hawi Nungsilgi matamni Anamikadu magi kada chaiduna leiriba mafi marol singado thapjinduna asum lashinabu hotnari tanja aduda magi manakta leiriba phone adugi ringadusu khilakpa aduda kanano haiduna yengi mapa ibunga sembi number ni Anamika lakliba phone ado sar receive tawkhali hello aha baba bo Anamika thupke tawramba mafi marol du supai paiduna thanumlaga hospital tamna lai Hospital dana asokpada doctor singa duna ko chencheduna lagani adubu devadi misakto ubada adum khangli Anamika gi mapa ibunga sayamne haiba ngaihaki matungda Anamika su hospital yoraklaga mapana laiba adomdu tamna thiraga lai laptop na Kumar leptuna leibudu ubada Anamika professor sangsilai ka Kumar kamai tawbuno aiga tamoga halaklaga tamona irosiyamada sasaiduna tatpani Lambida ATM put ama leiramba aduda paisa khara chatke haiduna khamaga chappada khanghaudana yangna thorpa gari amana thongi baba bu thanum liba gari dudi adugi di bema nangi kakabu ngao nang kakana gari do faba ngam haudre mi lalpagi tanja lawduna gari do yangna thokre handakti Anamika makhadana amu hanglakti Loliba operation theater gi thonga duda hafe yengduna laikre mai thonga dusu imak makchili tanja aduda loliba ka gi thongdu hangdoraktuna nurse ama thoraktuna hairi patient se I ka hina thokibana masa se sondare aduda I kara tharong tobiyo B positive ni wa se har ga amu thongdo satlon singkre Anamika do Kumar do onsinduna hairi ka Kumar baba gi sa kariyeng biramo ido aingondagi pirage Wase hedina Anamika do magi blood to check tongnabagi jangaklami somdasu doctor nurse ngado kochenjenduna siamgi operation dusu pangthokli ngehaki matungda debasu OT room dagi thoraklami mana thorakpaga mapa chanana Anamika gi blood test ki report la amba aduda lokhatuna yengli adubu test ki result adu ubada lawai luton gi samdo chap yumkhiba khangodi amuksu khale I wakhalda Wafamse Anamika na khanglagana kari oikiba haibado asengba nushiba oibanara mikap asidasu magi wakhal khaluriba khudaktuda devadagi blood to lawduna test toba loiraduna siamgi awatpa ido pirami dev anoba doctor oibana tariba operation adugi knowledge laina ba haiduna yenglibani pangtholiba operation aduda mahaki mathau thoina leiriba oidabanasu thabaktu pangthokpa ngamlibani Ngaihaki matung operation adu suloraduna siambu I adu kapami adubu mapada idu kapkhrabasu Anamika da kariso haraktabaduda blood test tabumaduda magi result ado lawnabagi laklami Doctor ayumta sanjarakeba yani bema nasa blood test tarombadu natra mani Doctor aduna report adu Anamika da pirakpaga Anamika room adudagi amuk thoraktuna
Haifet result aduda nonthaduna yenglubada ure result aduda tharibado Anamika masinda tapna soli oh HIV positive Uhai se sanba loibaga khanghaude Anamika gi mamitagi mapidu tapna sintharakpa Tasankar masina nagi pusi supa kokleroidaba nashibagi khudol oireko Ivema nakaldagi Kumar na kaurakpani Anamika mapidu fatfatay thui aduga kaka kay hage nang kaka si yadre yumdagi kosi tarakpada imasu masangamdre hairi aduna nang saurnu kaka sa hanaba tarage yani kaka hanbiru nang nungaitaba kaisu khanganuko Anamika hoi haibagum mangamta fatfat nomi aduga makhongdu mapani hipliba room adu tamna lai Thong manak aduda leptuna gyalak triba mapabu nushina yengjay yengna yengna magi mitagi pisu tapna sintharai aduga wakhaldana hanglai wahangama mapagi kapliba I asina kadaidagi kanana kamdawna haiba wahang tanja aduda nurse ama room adudagi tharakpa aduda Anamika sat hanglai sister kapliba mapagi isibu daste ekogi staff amadagi lawre Wase harigo chatke tawi nurse ado mami amuta habiba yagadra Dr. R.K. Devjan kobuni anu dem chacharukhige patient sedi kaisu sedokpa tawaroi gyan lapo kobiro asumna nurse ado sasakre adubu Anamika di mangduna leplaga lehawi pukning mana nawtharakpa matam aduda nurse adugi wahai aduna amuka hena nawthakre Dev ngasi sunangna egi awaba mikup asida Mateng panglibasigi tawimmal utnaba aigi thawna leitre ai khongsa thangbam khangre namangda aigi isaksa amuk hana utpa ngamgani haiba thajatre somdana debaga tamthingado hanaba tharakpa aduda warido asum sanari tamthinna bai na kari khalige kaino ai kari bu khandorige phagina de ninga pana bitawrse ngakhone ai kainamta hangena tamthe kaino Aikhoyani Sankardam to Thisra Tamthin Mamita Daltokuna Kaige Anamika do Nungaiti Amutang de Lakshan View Hajagitobani Tamthin Devadalu Thanengi Hairi Bawadu Pagi Oina Hibenate Serious Ibatoni Kangladuna Tapna Kumi Bye Nanganamika say Kamusi Kay Wahangu Nagiduna Asimbani Nang Agi Wahang say Hanam Dukum Dev Isam chamba mino amanai aduga khumnai Tamthen Nuksi base wahai na phungdo puya ba oiramnadi ngasi aina mabu asu khali basa khalamna aduga nuksi bagi sangsa ona ba khulai du sularamnadi aina khulai aduna piba changdagi hendokna piba singamnangani yare adudi aduk nushiraga kariga muka thoke khalibana ngasi dinang matik jare aduna nangi nushibada kathoklana Tamthen Asengbani nang asidi mabu tukochaba hangoiba phawraba nushibada hangoiba haiba amam leitida aina mabu nushibade magi asengba thamoi adugani mapal thungi hakchang dunate aikhoi miyoi bana hingbada nushiba ani sangi amana thamoigi amana hakchangi oiba nushibade loiba naibani adubu thamoigi oiba nushibade loiba naidi aduna ngasi so aina mabu nushibasa Mahing tabaledri Masina tale Madadi Aigi nushibasa Thamoigi oiba asengba nushibani Dev Farise Nang sahidokro Mama thanta ngaramnani Aishu saleko Wasi hairaga Tamthingi lingchungda Dev Makhut aduna pop tharmlaga chakri Thangu khungthang Nushibagi manakta Yengu saktam Nushibagi thamoida latliba Uraktaba mikupta ushalu namit jajet Urakani saktam mama Thamoida latliba nushibagi saktam mama Oizaba thiba taibangda nangdi karigi thiramde Karamba oizabagi thongjalda nangdi pukchel piklamde Nuksiba magi thongjinda leplubanara Nahakna oizaba mabu mirairiba Mafa naidraba matamgi paklaba lamdamda Aigi haiba khuraba lamkhai nungamada Nasagi oizaba wakhalna Nasaba pullibi He Pitribi
ꯀꯣꯏꯔꯤꯗꯣ ꯅꯪꯒꯤ ꯃꯥꯏꯀꯩ ꯃꯔꯤꯁꯦ ꯐꯖꯕꯅ ꯃꯤꯍꯨꯠ ꯊꯣꯡ ꯑꯣꯏꯔꯤꯕ ꯑꯍꯣꯕ ꯂꯩꯇ꯭ꯔꯕ ꯑꯁꯤꯕꯒꯤ ꯋꯥꯡꯂꯕ ꯐꯛꯂꯥꯡꯅ 1978ꯗ ꯐꯣꯡꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯁꯨꯔꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍꯅ ꯏꯈꯤꯕ ꯕꯁꯟꯇꯒꯤ ꯕꯥꯁꯤ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯐꯖꯕꯒꯤ ꯃꯤꯍꯨꯠꯊꯣꯡ ꯍꯥꯏꯕ ꯀꯕꯤꯇꯥ ꯑꯁꯤꯗ ꯑꯩ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯂꯝꯖꯤꯡꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯒꯤ ꯐꯛꯂꯥꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤ ꯇꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯂꯕ ꯗꯦꯕꯗꯤ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯕ꯭ꯔꯥ? ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯑꯣꯏꯂꯛꯇ ꯃꯥꯗꯤ ꯀꯔꯤꯒꯤ ꯊꯤꯔꯝꯗꯦ? ꯀꯔꯝꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯗ ꯌꯥꯎꯔꯝꯗꯦ? ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯤꯡꯊꯤꯕꯤꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯒꯦꯞ ꯐꯪꯕ ꯑꯗꯥꯏꯗ ꯃꯈꯣꯡꯗꯣ ꯑꯁꯨꯝ ꯊꯥꯡꯗꯨꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯝꯁꯤꯡꯗꯨ ꯍꯥꯏꯐꯦꯠ ꯑꯁꯨꯝ ꯌꯦꯡꯂꯗꯨꯅ ꯆꯠꯂꯤ꯫ ꯃꯥꯅ ꯑꯁꯨꯝ ꯆꯠꯄ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯔꯨꯝ ꯑꯃꯗ ꯑꯅꯥꯃꯤꯀꯥ ꯆꯪꯈꯤꯕꯗ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯁꯤꯕꯨ ꯑꯅꯥꯃꯤꯀꯥ ꯅꯠꯇ꯭ꯔꯅꯦ? ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ? ꯅꯤꯡꯊꯤꯕꯤ ꯋꯥꯈꯜꯗꯨ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯔꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯒ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯅꯤ, ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯔꯤꯕ ꯅꯨꯄꯤꯗꯨꯅꯤ꯫ ꯑꯦ ꯗꯣꯛꯇꯔ! ꯏꯊꯥ ꯊꯥꯖꯗꯅ ꯗꯣꯛꯇꯔ ꯅꯤꯡꯊꯤꯕꯤꯅ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯑꯅꯥꯃꯤꯀꯥꯅ ꯍꯔꯥꯎꯅ ꯀꯧꯔꯛꯄꯅꯤ꯫ ꯕꯕꯥꯔꯣ? ꯑꯍꯣꯏ ꯃꯥꯅꯤ, ꯂꯥꯛꯑꯣ ꯆꯪꯉꯣ ꯐꯝꯁꯦ꯫ ꯑꯩꯁꯦ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯅꯪ ꯃꯥꯟꯕ ꯑꯃ ꯆꯪꯈꯤꯕ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯆꯪꯂꯛꯂꯕꯅꯤ꯫ ꯕꯕꯥꯁꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯀꯔꯤ ꯑꯦꯛꯁꯤꯗꯦꯟꯅꯦ? ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ꯫ ꯑꯣ, ꯕꯕꯥꯁꯦ ꯇꯨꯝꯂꯤꯕ ꯃꯥꯜꯂꯤ꯫ ꯑꯥꯎ, ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯌꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯗ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯕꯕꯥꯅ ꯇꯨꯝꯕꯗ ꯀꯥꯏꯇꯣꯛ ꯂꯩꯔꯅꯤ꯫ ꯑꯗꯣ ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯁꯤꯔ ꯉꯥꯏꯍꯥꯛ? ꯌꯥꯏꯌꯦ ꯗꯣꯛꯇꯔ, ꯁꯥꯁꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯐꯩꯖꯨꯞ ꯑꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯇꯨꯅ ꯁꯨꯄꯤꯔꯝꯂꯒ ꯑꯅꯤꯗꯨ ꯊꯣꯔꯛꯇꯨꯅ ꯂꯩꯔꯤꯕ ꯕꯦꯔꯟꯗꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯅꯥꯃꯤꯀꯥꯅ, ꯗꯣꯛꯇꯔ ꯀꯩ ꯃꯇꯥꯡꯒꯤꯅꯣ? ꯀꯩꯁꯨ ꯂꯨꯕ ꯋꯥꯔꯤꯗꯤ ꯅꯠꯇꯦꯗ, ꯑꯗꯣ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯗꯣꯛꯇꯔ꯫ ꯑꯅꯥꯃꯤꯀꯥ, ꯅꯪ ꯃꯥꯕꯨ ꯊꯥꯖꯔꯤꯕ꯭ꯔꯥ? ꯍꯥꯏꯗꯤ ꯁꯪꯀꯔꯗꯣ ꯑꯃꯨꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯪ ꯊꯥꯖꯔꯤꯕ꯭ꯔꯥ? ꯑꯅꯥꯃꯤꯀꯥ ꯂꯩꯔꯝꯂꯤꯕ ꯃꯥꯏꯊꯣꯡꯗꯨ ꯁꯠ ꯑꯣꯟꯗꯨꯅ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯗ ꯈꯨꯝꯂꯛꯏ꯫ ꯊꯥꯖꯗ꯭ꯔꯦꯗ, ꯀꯩꯒꯨꯝꯕ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯃꯤꯠꯃꯥꯡꯁꯤꯗ ꯂꯦꯞꯂꯔꯕꯁꯨ ꯃꯗꯣ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯃꯃꯤ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯤ ꯂꯩꯇꯅꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇꯗꯤ ꯇꯝꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯥꯕꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯍꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯅꯥꯃꯤꯀꯥ, ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯑꯩ ꯂꯧꯁꯤꯟꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯗꯦ꯫ ꯗꯣꯛꯇꯔ, ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯏꯉꯥꯎ ꯉꯥꯎꯅ ꯃꯪꯂꯥꯜ ꯑꯣꯏꯅ ꯇꯥꯕꯅ ꯐꯔꯦ꯫ ꯅꯪꯒꯤ ꯋꯥꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯂꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯪꯀꯔ ꯅꯠꯇꯕ ꯅꯪꯕꯨ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯃꯥꯡꯗ ꯂꯦꯞꯂꯔꯕꯗꯤ ꯅꯪ ꯀꯩꯗꯧꯒꯅꯤ? ꯅꯤꯡꯊꯤꯕꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯅꯥꯃꯤꯀꯥ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩ꯫ ꯈꯨꯝꯃꯨꯅꯦ ꯑꯅꯥꯃꯤꯀꯥ, ꯅꯪ ꯀꯩꯗꯧꯅꯤ? ꯑꯅꯥꯃꯤꯀꯥꯅ ꯁꯨꯈꯨꯝ ꯈꯨꯝꯗ꯭ꯔꯕꯗ ꯅꯤꯡꯊꯤꯕꯤꯅ ꯍꯟꯗꯨꯅ ꯍꯜꯂꯛꯄꯅꯤ꯫ ꯑꯅꯥꯃꯤꯀꯥ ꯃꯁꯥꯗꯨ ꯇꯞꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯅꯁꯨ ꯊꯥꯖꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯃꯤꯁꯛ ꯑꯃ ꯂꯦꯞꯂꯔꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯃꯤꯁꯛ ꯑꯗꯨꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅꯤ꯫ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯐꯔꯦ ꯗꯣꯛꯇꯔ, ꯗꯣꯛꯇꯔꯁꯨ ꯍꯟꯕꯤꯔꯣ, ꯑꯍꯤꯡꯁꯨ ꯊꯦꯡꯈ꯭ꯔꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯅꯥꯃꯤꯀꯥ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯅꯤꯡꯊꯤꯕꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯤꯉꯝꯗ꯭ꯔꯦ꯫ ꯑꯣꯏꯖꯕ ꯀꯧꯕ ꯃꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯨꯕ ꯀꯤꯖꯔꯦ ꯈꯟꯗꯨꯅ ꯂꯦꯞꯂꯨꯗ꯭ꯔꯦ꯫ ꯃꯊꯟꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯅꯥꯃꯤꯀꯥ, ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯣꯏꯈ꯭ꯔꯒꯦ꯫ ꯇꯥꯔꯛꯀꯗꯧꯒꯤ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯄꯤ ꯑꯗꯣ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨꯅ ꯐꯠ ꯅꯥꯟꯗꯨꯅ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯈꯟꯈ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯦꯕꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪꯗꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯗꯦꯕ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯇꯥꯋꯦꯜꯗꯨꯃ ꯁꯦꯠꯂꯒ
ꯃꯥꯅ ꯁꯦꯠꯀꯗꯕ ꯈꯣꯡꯒ꯭ꯔꯥꯎꯒ ꯐꯨꯔꯤꯠꯀꯗꯨ ꯄ꯭ꯔꯦꯁ ꯇꯧꯔꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯦꯁꯣꯔꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯤ ꯅꯪꯅ ꯅꯪꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤꯅꯦ." ꯗꯦꯕ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯏꯪꯂꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯁ ꯕꯕꯥ, ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯋꯥꯊꯤ ꯉꯥꯡꯂꯛꯀꯅꯨꯕ." "ꯀꯔꯤ ꯋꯥꯊꯤ? ꯅꯪꯅ ꯅꯍꯥꯟ ꯍꯧꯗꯣꯛꯄꯗꯨꯗ ꯏꯄꯥꯗꯤ ꯁꯣꯏꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯈꯟꯅꯤ, ꯅꯣꯡꯉꯥꯟꯕꯒꯤ ꯍꯦꯛꯇ ꯍꯥꯃꯨ ꯇꯥꯈꯤ꯫ ꯃꯁꯤꯗꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯤꯕꯨ? ꯉꯥꯏꯕꯗ ꯀꯜꯂꯣ, ꯊꯣꯛꯑꯕ ꯃꯔꯥꯏ ꯂꯥꯛꯆꯅꯤ." "ꯍꯩ, ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏꯅꯦ꯫ ꯀꯔꯤꯅꯣ ꯏꯄꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯇꯥꯍꯟꯒꯅꯨꯅꯦ ꯅꯪꯕꯣ." "ꯉꯥꯡꯗꯅꯗ ꯂꯩꯔꯕꯗꯨꯗ ꯑꯃꯨꯛ ꯉꯥꯡꯗꯕꯒ ꯁꯥꯔꯅꯨꯒ ꯕꯕꯥ, ꯑꯩꯒꯤ ꯋꯥꯗꯤ ꯃꯇꯝ ꯉꯥꯏꯁꯦ ꯍꯥꯏꯁꯤꯗ ꯂꯩꯔꯦꯀꯣ." ꯋꯥꯁꯤ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯇꯧꯕ ꯂꯣꯏꯔꯕ ꯃꯐꯤꯗꯣ ꯑꯃꯨꯛ ꯁꯦꯠꯆꯜꯂꯤ꯫ "ꯑꯩꯁꯨ ꯈꯪꯗꯦ, ꯏꯃꯧ ꯄꯥꯝꯂꯦꯀꯣ, ꯏꯃꯧ ꯄꯥꯝꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯋꯥꯁꯤ ꯍꯥꯏꯔꯒ ꯀꯦꯁꯣꯔ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯗꯦꯕ ꯃꯌꯥꯗꯨ ꯍꯥꯏꯐꯦꯠ ꯎꯠꯇꯨꯅ ꯅꯣꯛꯂꯒ ꯂꯣꯏꯁꯤꯟꯕꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯑꯗꯨ ꯄꯨꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯅ ꯗꯣꯛꯇꯔ ꯅꯤꯡꯊꯤꯕꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯊꯣꯔꯛꯄ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯑꯌꯨꯛꯀꯤ ꯗ꯭ꯌꯨꯇꯤ ꯂꯥꯛꯄꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯀꯧꯅꯩ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯅ ꯋꯥꯔꯤ ꯈꯔ ꯁꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯁꯥꯟꯅꯩ꯫ ꯅꯤꯡꯊꯤꯕꯤꯅ, "ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯕꯤ ꯑꯃꯗ ꯅꯦꯛꯑꯒ ꯐꯣꯡꯗꯣꯛꯍꯜꯂꯗ꯭ꯔꯥ?" "ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ, ꯑꯗꯨꯗꯤ ꯋꯥꯗ꯭ꯔꯣꯞ ꯀꯦꯟꯖꯔꯅꯤ." "ꯐꯔꯦꯁꯦ ꯑꯗꯣ ꯇꯣꯝꯊꯤꯟ, ꯅꯪ ꯑꯩꯒ ꯗꯦꯕꯒ ꯎꯅꯅꯕ ꯑꯝꯇ ꯁꯤꯟꯒꯦꯔꯥ? ꯑꯩꯅ ꯎꯅꯁꯦꯒ ꯍꯥꯏꯔꯗꯤ ꯃꯥ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯅꯤ." "ꯏꯃꯥ ꯏꯕꯦꯝꯃ, ꯍꯣꯏ ꯁꯤꯟꯒꯦ, ꯍꯣꯔꯦꯟ ꯍꯦꯛꯇ ꯁꯤꯟꯒꯦ꯫ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯥꯏꯗ DM ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯂꯩꯔꯝꯃꯣ, ꯑꯥꯔꯠꯁ ꯃꯃꯥꯡ ꯑꯗꯥꯏꯗ." "ꯑꯗꯨꯗꯤ ꯀꯩꯒꯤ?" "ꯍꯣꯅꯦ, ꯑꯩꯁꯨ ꯅꯪꯅ ꯎꯅꯁꯤ ꯍꯥꯏꯔꯒ ꯌꯥꯅꯕ ꯁꯤꯟꯕꯗ ꯉꯥꯡꯅꯕꯗꯣ ꯇꯟꯕ, ꯑꯗꯨꯅ ꯂꯝꯕꯤ ꯊꯣꯛꯄ ꯁꯥꯁꯤ ꯁꯤꯅꯤ꯫ ꯑꯩ ꯍꯣꯔꯦꯟ ꯑꯉꯥꯡ ꯑꯃꯒꯤ ꯗꯣꯀꯨꯃꯦꯟ ꯈꯔ ꯂꯧꯊꯣꯛꯄ ꯆꯠꯀꯅꯤ." "ꯐꯔꯦꯅꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ꯫ ꯑꯗꯣ ꯅꯪꯕꯨ ꯅꯊꯟ ꯄꯣꯛꯇꯥꯏꯅꯦ?" "ꯍꯦꯔꯥ ꯅꯤꯡꯊꯤꯕꯤ, ꯑꯣꯏꯕ ꯌꯥꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ, ꯆꯪꯉꯦꯀꯣ ꯑꯩ." ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯣꯝꯊꯤꯟ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯕꯕꯥ, ꯍꯛꯆꯥꯡꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯕꯣ?" ꯑꯅꯥꯃꯤꯀꯥꯅ ꯃꯄꯥꯗ ꯍꯥꯏꯕꯅꯤ꯫ ꯁ꯭ꯌꯥꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ꯫ "ꯅꯨꯡꯉꯥꯏꯔꯦ, ꯏꯄꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯟꯕ ꯌꯥꯒꯗꯧꯔꯤꯒꯦꯅꯦ?" "ꯕꯕꯥ, ꯅꯁꯥꯗꯣ ꯏꯁꯣꯟ ꯁꯣꯜꯂꯤꯌꯦ, ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤ." "ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ, ꯏꯄꯥ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦꯅꯦ ꯅꯪꯕꯣ." "ꯑꯁ ꯀꯩꯅꯣ ꯕꯕꯥ, ꯅꯥꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯒꯗꯕꯅꯤ. ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯇꯅ ꯑꯅꯥꯕ ꯀꯃꯥꯏ ꯐꯔꯛꯇꯣꯏꯅꯣ?" "ꯍꯩꯃꯥ, ꯏꯄꯥ ꯅꯥꯕ ꯐꯔꯁꯤꯗꯤ." "ꯅꯥꯕ ꯐꯔꯁꯨ ꯅꯁꯥꯗꯣ ꯀꯟꯈꯠꯇ꯭ꯔꯤꯌꯦ." "ꯏꯍꯦ, ꯁꯤꯗꯤ ꯃꯇꯝꯅ ꯑꯁꯨꯝ ꯀꯟꯈꯠꯆꯔꯛꯀꯗꯧꯅ ꯂꯩꯔꯕꯅꯤꯅꯦ. ꯃꯁꯤꯗ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯍꯦꯛꯇ ꯉꯥꯡꯉꯤ ꯇꯧꯔꯤꯁꯦ." ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯨꯁꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯄꯥ ꯃꯆꯥꯗꯣ ꯊꯣꯡꯗ ꯄꯨꯂꯞ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯗꯦꯕ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯁꯦ, ꯁꯤꯗ ꯐꯝꯕꯤꯌꯨ." ꯑꯅꯥꯃꯤꯀꯥꯅ ꯏꯁꯇꯨꯜ ꯑꯃ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯗꯦꯕ ꯏꯁꯇꯨꯜ ꯑꯗꯨ ꯂꯧꯔꯒ ꯇꯞꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯀꯦꯁꯣꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ?" ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯣ ꯏꯕꯨꯡꯉꯣ, ꯏꯄꯥꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯗꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯅꯤ?" "ꯕꯕꯥ, ꯉꯁꯤ 2-3 ꯑꯁꯤꯗ ꯑꯁꯨꯝ ꯍꯟꯕ ꯌꯥꯔꯅꯤꯗ." "ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ, ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯤ ꯏꯄꯥ ꯇꯥꯈ꯭ꯔꯕꯒꯨꯝ ꯇꯧꯏꯅꯦ." ꯍꯟꯗꯛꯀꯤ ꯋꯥꯗꯨꯗ ꯑꯅꯥꯃꯤꯀꯥꯗꯣ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯦꯕꯅ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯈꯔ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯑꯩ ꯗꯦꯕꯅꯦ, ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯣ?" ꯅꯤꯡꯁꯤꯡꯉꯤ. ꯏꯄꯥꯅ ꯅꯪꯁꯦ ꯇꯠꯇꯅ ꯎꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯅꯤ. ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯒ ꯊꯦꯡꯅꯕꯁꯦ." "ꯑꯩꯒꯤꯗ ꯅꯠꯇꯅ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯁꯨ ꯊꯦꯡꯛ ꯌꯨ." "ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯁꯦ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ. ꯃꯇꯦꯡ ꯄꯥꯡꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯏꯟꯅꯗꯕꯅ ꯍꯦꯟꯅ ꯐꯩ." "ꯍꯟꯗꯛꯇꯤ ꯏꯄꯥꯅ ꯍꯦꯛ ꯐꯕꯒ ꯏꯆꯥꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦ. ꯏꯕꯦꯝꯃꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯁꯨ ꯏꯄꯥꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯦ." "ꯅꯠꯇꯦ, ꯅꯪꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ?" "ꯀꯨꯏꯗ꯭ꯔꯤꯌꯦ ꯕꯕꯥ." ꯋꯥꯁꯤ ꯍꯥꯏꯔꯒ ꯗꯦꯕ ꯈꯨꯗꯥꯡ ꯒꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯕꯕꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ..." "ꯍꯣꯏ, ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ." ꯑꯅꯥꯃꯤꯀꯥꯒꯤ ꯋꯥꯗ ꯗꯦꯕ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯄꯤꯗꯦ. ꯊꯤꯟꯗꯣꯛꯀꯦ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯃꯛ ꯊꯤꯟꯗꯣꯛꯍꯜꯂꯤ꯫ ꯑꯅꯤꯗꯨꯅ ꯃꯄꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯦꯛ ꯂꯥꯜꯂꯛꯄꯒ ꯗꯦꯕꯅ ꯇꯞꯅ ꯀꯧꯔꯛꯏ, "ꯃꯤꯀꯥ,
Hꯧꯖꯤꯛꯇꯤ ꯅꯪ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯕ ꯃꯇꯥꯡ ꯑꯣꯏꯔꯕ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯅꯥꯃꯤꯀꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯗꯦꯕ ꯃꯈꯥ ꯇꯥꯔꯛꯏ, ꯐꯔꯦ ꯂꯩꯍꯧꯔꯣ, ꯑꯗꯨꯕꯨ ꯅꯪ ꯋꯥꯈꯜ ꯈꯜꯂꯣ, ꯅꯪꯅ ꯍꯣꯡꯂꯕꯁꯨ ꯑꯩꯗꯤ ꯍꯣꯡꯗꯦ, ꯃꯍꯧꯁꯥꯒꯤ ꯗꯦꯕ ꯉꯁꯤꯁꯨ ꯑꯗꯨꯝ ꯑꯣꯏꯔꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯗꯦꯕ ꯒꯝꯒꯝ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯅꯥꯃꯤꯀꯥꯗꯤ ꯇꯨꯃꯤꯟ ꯃꯨꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯐꯖꯕꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯃꯤꯑꯣꯏꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯩꯈ꯭ꯔꯕꯅꯤ ꯃꯤꯌꯥꯝꯅ ꯇꯥꯟꯅꯔꯤꯕ ꯐꯖꯕꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯃꯥꯏꯊꯣꯡꯗ ꯇꯩꯈ꯭ꯔꯕꯅꯤ ꯑꯃꯨꯕ ꯃꯆꯨ, ꯀꯣꯛꯍꯟꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ꯫ ꯄꯨꯡ 1:30 ꯇꯥꯕ ꯑꯗꯥꯏꯗ ꯇꯣꯝꯊꯤꯟ ꯗꯦꯕ ꯄꯨꯗꯨꯅ DM ꯀꯣꯂꯦꯖ ꯐꯥꯎꯕ ꯂꯥꯛꯃꯤꯟꯅꯩ꯫ ꯂꯥꯛꯃꯤꯟꯅꯕꯒꯤ ꯂꯝꯕꯤꯗ ꯗꯦꯕꯅ ꯇꯣꯝꯊꯤꯟꯗ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯉꯤ, ꯀꯔꯤꯒꯤ ꯀꯩꯗꯧꯕ ꯍꯥꯏꯗꯨꯅ꯫ ꯇꯣꯝꯊꯤꯟꯁꯨ ꯗꯦꯕꯒꯤ ꯋꯥꯍꯪ ꯈꯨꯗꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯤꯡꯊꯤꯅ ꯃꯆꯥ ꯈꯥꯏꯅ ꯄꯤꯔꯔꯤ꯫ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯅ DM ꯀꯣꯂꯦꯖ ꯑꯥꯔꯠꯁꯀꯤ ꯒꯦꯠ ꯌꯧꯔꯝꯗꯥꯏꯗ ꯈꯥꯝꯗꯨꯅ ꯑꯅꯤꯗꯨ ꯀꯨꯝꯊꯩ, ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯏ, ꯆꯪꯉꯨꯁꯤꯔꯥ? ꯌꯥꯔꯦ ꯅꯊꯟ ꯆꯪꯉꯨꯔꯣ, ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯑꯗꯣ ꯅꯪꯕꯨ ꯑꯉꯥꯡꯗꯨ ꯄꯨꯔꯛꯇꯣꯏꯔꯣ? ꯅꯠꯇꯦꯍꯦ, ꯃꯌꯨꯝꯗꯒꯤ ꯊꯣꯛꯍꯟꯗꯕ, ꯑꯗꯨꯗ ꯗꯦꯠ ꯃꯈꯜ ꯑꯃ ꯑꯣꯏꯅꯅꯤ ꯂꯥꯛꯏꯁꯦ꯫ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ, ꯌꯥꯔꯦ ꯆꯪꯉꯨ ꯃꯍꯥꯁꯣꯏ꯫ ꯍꯣꯏ ꯀꯦꯟꯇꯤꯟ ꯑꯁꯥꯏꯗ ꯂꯩꯕꯅꯦ, ꯃꯪꯒꯜ ꯂꯩꯔ ꯆꯥꯔꯝꯃꯨ꯫ ꯍꯟꯗꯛꯇꯤ ꯗꯦꯕ ꯈꯨꯝꯂꯛꯇ꯭ꯔꯦ, ꯏꯆꯝ ꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯗꯦꯕ, ꯇꯨꯡꯗꯒꯤ ꯅꯤꯡꯊꯤꯕꯤꯅ ꯀꯧꯔꯛꯄꯅꯤ꯫ ꯗꯦꯕ ꯇꯨꯡ ꯍꯟꯅ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯊꯕꯛ ꯑꯃ ꯆꯠꯄꯗ ꯁꯨꯝ ꯐꯥꯎꯔꯛꯄ, ꯑꯗ ꯅꯪ ꯃꯥꯜꯂꯦꯅ ꯈꯥꯝꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯕ? ꯇꯣꯝꯊꯤꯟꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯒꯤ ꯗꯣꯀꯨꯃꯦꯟ ꯂꯧꯊꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯒ꯫ ꯍꯣꯏ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯅꯕꯒ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛꯇꯤ ꯂꯩꯅꯩ, ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯦꯕ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ꯫ ꯀꯩꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯈꯪꯗ꯭ꯔꯦ, ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯑꯁꯤꯁꯨ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯍꯥꯏꯗ ꯇꯥꯔꯦ꯫ ꯗꯦꯕ ꯅꯐꯦꯠꯇꯃꯛ ꯇꯧꯅ ꯈꯨꯝꯂꯛꯏ, ꯃꯗꯨꯗꯤ ꯆꯤꯝꯕꯥꯜꯗꯨꯒꯤ ꯃꯔꯥ ꯅꯠꯇꯦ, ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯔꯥꯅꯤ꯫ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯑꯣꯏꯔꯝꯗ꯭ꯔꯕ ꯋꯥꯈꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯍꯩ ꯑꯃꯒꯤ ꯋꯥꯔꯣꯏꯁꯤꯅ ꯂꯥꯟꯗꯥꯗꯨꯅ ꯂꯩꯔꯝꯂꯕꯗꯤ? ꯑꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯅꯤꯡꯊꯤꯕꯤ ꯁꯣꯔ ꯑꯃ ꯇꯞꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯗꯦꯕ, ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯅꯥꯃꯤꯀꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯪꯅ ꯑꯅꯥꯃꯤꯀꯥꯕꯨ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯗꯨꯒꯤ ꯆꯥꯡꯗꯒꯤ ꯍꯦꯟꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯇꯥꯗꯅꯗꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯤꯔꯣꯏ꯫ ꯑꯩꯅ ꯅꯤꯔꯨꯕꯗ ꯅꯪꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯩꯅ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯨꯞꯅꯇꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯪꯗꯤ ꯈꯪꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯤꯡꯊꯤꯕꯤ, ꯅꯪꯅ ꯅꯨꯡꯁꯤꯕꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯆꯕ, ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯃꯇꯧꯗꯨꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯐꯝꯗ ꯆꯟꯅꯐꯝ ꯈꯪꯗꯕ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯡꯊꯤꯕꯤ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗ ꯊꯥꯡꯒꯦ ꯇꯧꯕꯒ ꯗꯦꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯍꯩꯗꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯈꯪꯍꯜꯂꯤ, ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯍꯩꯗꯤ ꯑꯃꯠꯇ ꯇꯥꯔꯣꯏꯗ꯭ꯔꯣ? ꯅꯤꯡꯊꯤꯕꯤ ꯆꯠꯀꯦ ꯍꯥꯏꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯁꯠ ꯂꯦꯞꯄꯤ, ꯑꯗꯨꯕꯨ ꯋꯥꯍꯩꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯗꯦꯕ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯣꯏꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯣꯏꯌꯨ ꯌꯥꯗꯦ, ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯈꯪꯉꯤ, ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯈꯦꯠꯅꯔꯤꯕꯗꯤ ꯅꯨꯡꯁꯤꯕ ꯑꯅꯤꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯅꯤ꯫ ꯅꯤꯡꯊꯤꯕꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯅꯪꯒꯤ ꯃꯤꯠꯌꯦꯡꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯝꯗ꯭ꯔꯦ꯫ ꯗꯦꯕ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯁꯛ ꯈꯪꯕꯤꯔꯝꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯆꯍꯤ 3ꯁꯦ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯒꯦ꯫ ꯅꯤꯡꯊꯤꯕꯤ, ꯑꯁꯦꯡꯕꯅꯦ ꯗꯦꯕ, ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯆꯍꯤ 3 ꯂꯣꯟꯅ ꯏꯊꯟꯇ ꯅꯨꯡꯁꯤꯖꯔꯛꯄꯒꯤ ꯃꯍꯩ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯗꯒꯤ ꯐꯪꯂꯦ꯫ ꯑꯩ ꯆꯠꯂꯒꯦ, ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯀꯧꯅꯁꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯤꯕꯤ ꯃꯈꯣꯡꯗ ꯊꯥꯡꯗꯣꯔꯛꯏ꯫ ꯃꯈꯣꯡꯗꯨꯅ ꯍꯦꯛ ꯊꯥꯡꯕꯒ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯤꯕꯤꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯣ ꯃꯤꯠꯂꯨꯒꯤ ꯄꯜ ꯅꯝꯈꯥꯏꯗꯨꯅ ꯈꯖꯥꯏ ꯊꯛꯇ ꯁꯤꯟꯊꯔꯛꯏ, ꯑꯗꯨꯕꯨ ꯇꯩꯊꯣꯛꯇꯦ ꯄꯤꯔꯥꯡ ꯑꯗꯣ꯫ ꯀꯔꯤꯒꯤ?
ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕꯤꯔꯝꯕ ꯃꯤꯀꯨꯞꯇ ꯁꯤꯟꯊꯔꯛꯄ ꯋꯥꯔꯧ ꯄꯤꯔꯥꯡꯅꯤ ꯈꯟꯗꯨꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯅꯤꯡꯗ꯭ꯔꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯋꯥꯔꯧꯍꯟꯗꯨꯅ ꯇꯥꯔꯛꯄ ꯏꯔꯤꯛꯁꯦ ꯈꯨꯠꯁꯥꯗ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯆꯨꯈ꯭ꯔꯅꯤ ꯈꯜꯂꯛꯏ꯫ ꯃꯤꯀꯨꯞꯁꯤꯗ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ ꯍꯩꯔꯝꯁꯤꯔꯥ ꯋꯥꯍꯩ ꯑꯃꯇꯪ ꯄꯤꯔꯥꯡꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯠꯂꯨꯒꯤꯁꯦ ꯅꯣꯡꯖꯨꯅꯤ ꯏꯉꯥ ꯏꯉꯦꯟꯒꯤ ꯍꯥꯏꯗꯨꯅ꯫ ꯗꯦꯕꯁꯨ ꯅꯤꯡꯊꯤꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯛ ꯁꯥꯡꯕ ꯆꯍꯤ 3 ꯂꯣꯟꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯈꯜꯂꯨꯗꯕ ꯋꯥꯈꯜ ꯑꯁꯤꯅ ꯉꯁꯤꯗꯤ ꯗꯦꯕꯒꯤ ꯊꯃꯣꯏꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯐꯝ ꯃꯆꯥ ꯑꯃꯗꯤ ꯈꯥꯛꯇꯨꯅꯁꯨ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯗꯦꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯅꯨꯡꯁꯤ ꯃꯩꯆꯥꯛꯀ ꯅꯤꯡꯊꯤꯕꯤꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯀ ꯃꯩꯆꯥꯛ ꯑꯅꯤꯁꯤꯗꯤ ꯑꯃꯠꯇꯅꯤ꯫ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯑꯅꯤꯃꯛ ꯅꯣꯡꯒꯧꯕꯤꯅꯤ ꯅꯨꯡꯁꯤ ꯏꯔꯤꯛꯇꯕꯨ ꯉꯥꯏꯔꯤꯕ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝꯗꯤ꯫ ꯅꯨꯃꯤꯠꯇꯨ ꯁ꯭ꯌꯥꯝ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯒꯗꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯁꯨ ꯂꯥꯛꯂꯒ ꯄꯣꯠꯆꯩ ꯑꯌꯥꯝꯕ ꯍꯨꯟꯗꯣꯛꯄꯁꯨ ꯌꯥꯎꯔꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯗꯤ ꯄꯣꯠꯆꯩ ꯍꯨꯟꯗꯣꯛꯄꯗꯤ ꯌꯥꯎꯗ꯭ꯔꯦ꯫ ꯃꯄꯥꯒꯤ ꯆꯥꯒꯗꯕ ꯒꯨꯂꯤꯁꯤꯡꯗꯨ ꯍꯥꯞꯆꯤꯟꯅ ꯄꯣꯠꯆꯩ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔ ꯅꯤꯡꯊꯤꯕꯤ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ? ꯑꯅꯥꯃꯤꯀꯥꯗꯨ ꯇꯨꯡ ꯍꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯗꯣꯛꯇꯔ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯕꯕꯥꯗꯤ ꯊꯣꯛꯈ꯭ꯔꯕꯣ ꯀꯩꯅꯣ? ꯀꯥꯀꯥ ꯀꯨꯃꯥꯔꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯐꯔꯦꯅꯦ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯤꯡꯊꯤꯕꯤꯗꯨ ꯑꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯏ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯗ ꯂꯥꯏꯖꯔꯕꯁꯨ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕꯒꯤ ꯑꯋꯥꯕꯅ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯕꯒꯨꯝ ꯅꯤꯡꯉꯤ ꯋꯥꯈꯜꯁꯤꯗ꯫ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩ ꯑꯗꯨꯒꯤ ꯑꯥꯔꯊ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ꯫ ꯍꯟꯗꯛꯁꯨ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯤꯡꯊꯤꯕꯤ ꯑꯅꯥꯃꯤꯀꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯨꯅ ꯈꯪꯕꯤꯔꯛꯇꯕ ꯃꯤꯀꯨꯞꯇ ꯌꯥꯝ ꯋꯥꯕꯅꯦ꯫ ꯑꯗꯨꯅꯅꯦ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯅꯥꯃꯤꯀꯥ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯗꯦꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯦ꯫ ꯅꯪꯒꯤ ꯃꯥꯡꯂꯝꯆꯠꯀꯤ ꯄꯨꯟꯁꯤꯗ ꯁꯣꯏꯈ꯭ꯔꯕꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯪ ꯗꯦꯕꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ꯫ ꯅꯤꯡꯊꯤꯕꯤ ꯍꯥꯏꯌꯨꯅꯦ ꯑꯅꯥꯃꯤꯀꯥ ꯅꯪ ꯃꯇꯝ ꯈꯔꯁꯤ ꯁꯪꯀꯔꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯑꯋꯥꯕ ꯄꯣꯛꯂꯤꯕꯗꯣ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯛꯇꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯈꯜꯂꯨ ꯆꯍꯤ ꯀꯌꯥ ꯗꯦꯕꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯋꯥꯅ ꯈꯪꯂꯝꯒꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯤꯠꯃꯥꯡꯗ ꯎꯅ ꯐꯔꯦꯁꯦ ꯋꯥꯔꯤꯁꯦ ꯁꯥꯡꯃꯟꯈ꯭ꯔꯦ ꯅꯪꯁꯨ ꯐꯖꯅ ꯈꯜꯂꯨ ꯑꯗꯨꯒ ꯗꯦꯕꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨꯀꯣ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯤꯕꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯥꯃꯤꯀꯥꯗꯤ ꯃꯁꯥꯗꯣ ꯋꯥꯍꯪ ꯈꯔꯒꯤ ꯃꯔꯨꯝꯗ ꯑꯀꯤꯕ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯃꯪꯂꯒ ꯂꯦꯞꯂꯤ꯫ ꯍꯩꯃꯥ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯂꯥꯛꯑꯣꯅꯦ ꯊꯣꯡꯖꯤꯟꯗꯒꯤ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯥꯃꯤꯀꯥꯗꯤ ꯇꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯅ ꯇꯥꯗ꯭ꯔꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯨꯃꯥꯔꯁꯨ ꯁꯦꯀꯦꯟ ꯈꯔ ꯌꯦꯡꯂꯕ ꯃꯇꯨꯡ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ꯫ ꯕꯦꯃꯥ ꯀꯩ ꯍꯥꯏꯒꯦ? ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯂꯣꯏꯔꯦ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯪ ꯕꯕꯥꯁꯨ ꯃꯊꯟꯇ ꯒꯥꯔꯤ ꯇꯣꯡꯍꯧꯔꯤ꯫ ꯑꯅꯥꯃꯤꯀꯥꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯗꯅ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯥꯀꯟꯗ ꯃꯃꯤꯠꯇꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯁꯣꯝꯗꯁꯨ ꯗꯦꯕ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯔꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗꯨ ꯇꯝꯅ꯫ ꯑꯅꯥꯃꯤꯀꯥ ꯒꯥꯔꯤ ꯈꯥꯝꯂꯤꯕꯗꯨ ꯌꯧꯕꯒ ꯑꯃꯨꯛ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯉꯤ꯫ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯒꯦ ꯈꯟꯕꯅꯤ ꯋꯥꯍꯪ ꯈꯔꯒꯤ ꯃꯔꯨꯝꯗ ꯑꯗꯨꯕꯨ ꯂꯦꯞꯂꯗ꯭ꯔꯦ ꯃꯤꯠꯃꯥꯡꯗ ꯋꯥꯍꯪꯒꯤ ꯃꯄꯨ ꯄꯥꯎꯈꯨꯝꯒꯤꯅ ꯃꯕꯨꯡꯉꯣ꯫ ꯗꯦꯕꯅ ꯒꯥꯔꯤꯗꯨ ꯍꯦꯛ ꯊꯧꯖꯤꯜꯂꯛꯄꯒ ꯑꯅꯥꯃꯤꯀꯥꯁꯨ ꯒꯥꯔꯤꯗꯨ ꯇꯣꯡꯈꯠꯂꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯒꯥꯔꯤꯗꯨ ꯊꯧꯈꯤꯕꯒ ꯗꯦꯕꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯁꯠ ꯀꯨꯝꯊꯔꯛꯇꯨꯅ ꯊꯧꯈ꯭ꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯖꯈꯤꯕꯅꯤ ꯄꯥꯎꯈꯨꯝ ꯑꯃ ꯈꯪꯖꯈꯤꯕ ꯊꯃꯣꯏꯗꯒꯤ ꯑꯗꯨꯕꯨ ꯄꯤꯕꯤꯔꯝꯗ ꯆꯠꯈ꯭ꯔꯤ ꯏꯟꯊꯣꯛꯇꯨꯅ ꯊꯃꯣꯏꯒꯤ ꯊꯣꯡꯖꯤꯟꯗꯒꯤ꯫ ꯑꯣꯏꯖꯅꯤꯡꯗꯕꯅꯤ
ꯍꯛꯆꯥꯡꯗꯨꯒꯤ ꯃꯄꯨ ꯄꯥꯝꯂꯤꯕꯅꯤ ꯁꯨꯞꯅꯇꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯑꯁꯦꯡꯕ ꯊꯃꯣꯏꯗꯣ ꯏꯃꯛ ꯃꯛꯄ ꯃꯥꯏꯊꯣꯡꯒꯤ ꯃꯔꯨꯝꯗ ꯂꯣꯠꯁꯤꯜꯂꯒꯦ ꯅꯨꯡꯁꯤꯕ ꯍꯪꯒꯦ ꯂꯥꯛꯄ ꯋꯥꯍꯪ ꯇꯥꯒꯦ ꯈꯟꯕ ꯄꯥꯎꯈꯨꯝ ꯇꯥꯌꯣꯟꯅꯔꯦ ꯃꯤꯀꯨꯞꯁꯤꯗ ꯏꯉꯥꯜ ꯉꯥꯜꯂꯝꯕ ꯑꯇꯤꯌꯥꯗ ꯗꯦꯕꯒꯤ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯏꯃꯛ ꯃꯛꯁꯤꯜꯂꯛꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯨꯕ ꯅꯣꯡꯇꯅ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯇꯞ ꯇꯞ ꯃꯔꯤꯛ ꯃꯔꯤꯛꯁꯨ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ ꯅꯣꯡꯅ ꯇꯞ ꯇꯞ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯔꯕꯁꯨ ꯗꯦꯕ ꯃꯆꯤ ꯂꯦꯡꯗꯦ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯒꯥꯔꯤꯗꯨꯅ ꯊꯧꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯞ ꯇꯞ ꯇꯥꯔꯝꯕ ꯅꯣꯡꯂꯤꯛ ꯑꯗꯨꯁꯨ ꯑꯁꯨꯝ ꯀꯟꯕ ꯍꯦꯟꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯆꯨꯔꯤꯕ ꯅꯣꯡ ꯑꯗꯨꯒꯤ ꯅꯆꯨꯡꯕ ꯄꯣꯛꯇ꯭ꯔꯤ ꯐꯅ ꯀꯨꯏꯅ ꯅꯣꯡꯂꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯛꯄꯅ ꯄꯨꯡꯆꯣꯠꯁꯨ ꯆꯣꯠꯂꯕꯅꯤ ꯅꯪꯅ ꯑꯗꯨꯛ ꯅꯨꯡꯁꯤꯔꯤꯕ ꯃꯍꯥꯛꯇ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯤꯔꯛꯈꯤꯅꯤ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯦꯕ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯗꯦꯕ ꯅꯤꯡꯊꯤꯕꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯤꯡꯊꯤꯕꯤ ꯑꯆꯨꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯗꯦꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯗꯦꯕꯒꯤ ꯈꯨꯗꯥꯡꯗꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯥꯀꯟꯒꯤ ꯕꯦꯔꯟꯗꯥ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯂꯦꯞꯍꯜꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯃꯥꯅꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤꯅꯦ ꯀꯅꯥꯅ ꯈꯪꯕ ꯃꯇꯥꯡ ꯆꯥꯗꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯅꯨꯡꯁꯤꯕꯕꯨ ꯊꯥꯖꯗꯨꯅ ꯆꯍꯤ ꯀꯌꯥ ꯑꯃꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯒ ꯃꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤ ꯈꯛꯇꯗ ꯅꯪꯅ ꯅꯤꯡꯍꯟꯅꯕ ꯄꯛꯆꯕ ꯋꯥꯠꯂꯤ ꯗꯦꯕ ꯍꯟꯗꯛꯇꯤ ꯗꯦꯕ ꯇꯨꯃꯤꯟꯅ ꯂꯩ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯑꯆꯣꯠꯄ ꯃꯃꯥꯏꯗꯣ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯁꯠ ꯅꯥꯟꯊꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯅ ꯁꯣꯏꯗꯅ ꯏꯀꯥꯏ ꯈꯨꯝꯅꯔꯛꯈꯤꯅꯤ ꯗꯦꯕ ꯅꯪ ꯉꯥꯏꯌꯨ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯅꯪ ꯉꯥꯏꯌꯨ ꯅꯤꯡꯊꯤꯕꯤ ꯑꯁꯦꯡꯕꯅꯤ ꯗꯦꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯡꯈ꯭ꯔꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯄꯗꯣ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯀꯦꯝꯈ꯭ꯔꯁꯅꯨ ꯅꯤꯡꯊꯤꯕꯤ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯈꯨꯝꯒꯅꯨ ꯅꯪ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯒꯅꯨ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯗ ꯍꯦꯟꯖꯤꯟꯈꯤꯗꯨꯅ ꯑꯩꯒꯤ ꯀꯦꯝꯍꯜꯂꯒꯦ ꯈꯜꯂꯕ ꯅꯨꯡꯁꯤꯕꯁꯦ ꯃꯌꯣꯟ ꯆꯣꯡꯂꯛꯄꯁꯨ ꯌꯥꯏ ꯅꯤꯡꯊꯤꯕꯤ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯅꯤꯡꯊꯤꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯗꯦꯕꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯁꯠ ꯐꯥꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯁꯣꯛꯍꯜꯂꯦ ꯑꯩ ꯊꯤꯟꯒꯦ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯅꯪꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯒꯦ ꯗꯦꯕ ꯅꯪ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ ꯗꯦꯕ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯇꯅ ꯃꯥꯅ ꯒꯥꯔꯤ ꯈꯥꯝꯂꯝꯕ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯅꯤꯡꯊꯤꯕꯤꯕꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯣ ꯑꯅꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯗꯦ ꯅꯣꯡꯅꯒ ꯆꯨꯕꯒ ꯂꯝꯕꯤ ꯑꯗꯨꯗꯤ ꯃꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯝꯈ꯭ꯔꯦ ꯗꯦꯕ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯊꯧꯏ ꯅꯤꯡꯊꯤꯕꯤꯗꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯦꯡꯂꯛꯇ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯗꯤ ꯑꯃꯨꯛ ꯍꯨꯔꯥꯟꯅ ꯗꯦꯕꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯕꯒ ꯗꯦꯕ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯒ ꯅꯤꯡꯊꯤꯕꯤꯒꯤ ꯁꯥꯏꯠꯀꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯀꯨꯝꯍꯜꯂꯤ ꯅꯤꯡꯊꯤꯕꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯟꯗꯣ ꯈꯪꯅ ꯑꯩ ꯈꯪꯁꯤꯟꯅꯗꯕ ꯑꯣꯜꯂꯦ ꯆꯠꯂꯨꯈꯤꯒꯦ ꯗꯦꯕ ꯅꯤꯡꯊꯤꯕꯤꯅ ꯑꯃꯨꯛ ꯈꯨꯝꯕ ꯉꯥꯏꯗꯅ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯁꯠ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗꯒꯤ ꯂꯨꯄꯥ 10 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯏ ꯆꯨꯈ꯭ꯔꯤꯕ ꯅꯣꯡ ꯑꯗꯨꯅꯁꯨ ꯄꯩꯁꯥꯗꯣ ꯏꯆꯣꯠ ꯆꯣꯠꯅ ꯏꯄꯠ ꯄꯠꯅ ꯂꯩ ꯗꯦꯕ ꯄꯩꯁꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯞꯅꯤꯡꯕꯗꯣ ꯈꯪꯖꯤꯜꯂꯤ ꯑꯩꯕꯨ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯁꯨꯝ ꯊꯝꯈꯣ ꯍꯥꯏꯕ꯭ꯔꯣ ꯉꯁꯤꯗꯤ ꯅꯪꯕꯨ ꯌꯦꯡꯂꯒ ꯄꯣꯊꯥꯖꯕ ꯑꯩꯁꯦ ꯅꯪꯅ ꯃꯩꯁꯥ ꯑꯣꯏꯔꯦ ꯗꯦꯕ ꯏꯉꯥꯡ ꯉꯥꯡꯂꯕ ꯃꯃꯤꯠꯇꯒꯤ ꯏꯔꯨ ꯂꯨꯅ ꯆꯦꯟꯊꯒꯗꯕꯒꯤ ꯀꯟꯗꯨꯅ ꯂꯩꯔꯤꯕ ꯃꯄꯤꯗꯣ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨꯅ ꯇꯞꯅ ꯅꯥꯟꯊꯣꯛꯆꯩ ꯅꯤꯡꯁꯤꯡꯕ ꯅꯪꯅ ꯀꯥꯏꯍꯧꯕꯤꯔꯅꯨ ꯋꯥꯔꯧꯕ ꯍꯩꯇ꯭ꯔꯕ ꯊꯃꯣꯏꯁꯨ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯄꯤꯔꯥꯡꯁꯨ ꯑꯣꯏꯈ꯭ꯔꯁꯅꯨ ꯏꯉꯥ-ꯏꯉꯦꯟꯒꯤ ꯅꯣꯡꯖꯨ ꯑꯍꯤꯡꯗ ꯈꯣꯡꯕꯤ ꯇꯥꯡꯅ ꯅꯨꯡꯁꯤ ꯈꯣꯟꯅ ꯈꯣꯡꯕꯤ ꯇꯝꯅ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗ ꯑꯔꯦꯝꯕꯅꯤ ꯄꯨꯝꯅꯃꯛ ꯈꯣꯡꯂꯨꯕꯒꯤ
Marani, nuksiba matagi marani. Warakta leiteng tayasu leitengni. Khankiba matagi maralni. Namidangi matamni. Anamikado mapagi kada sangsinduna mapagi kangkalada hafi epsali. Haima, yari nenangba potha zarurone. Warani, hospital dasu irenjana potha bu phangluktradula. Yanida, babade hidakti loine suraba chaba. Aduda ipana ama khandolaga thambado aduda ngairabani. Ataidi loine charabani ne nangba. Yarine potharone. Anamika wa makha taramdre magi kada proposal lei. Ngasai nungthilda takiba nongadasu nungtang adudadi nungsin amahut silari. Imamamba ahingdo amuk kublakpa ahingi nongthangda khangang ngali. Anamika tumin magi famungda makhongdu yanthaduna famduna lei. Dev, losinduna lakpa nangi nuksibasa pusi supa lo haina tamkhra male. Nafamda aigi pap jalaba pusi asigi mapu ai oheningtre. Anamika tapna phamlambadagi hogatli aduga devana pirakpa full glass ada tapna lokhatuna yingi. Ngasi siyarami matam amada hakiba akangba sajibugi leirang leihao mapop ikai kaina leinam chendana. Anamika full glass adudagi leina singdo amata khaktana lokthoi aduga magi kagi thonau manakta laktuna thonau ado tapna hangdoi. Amuksu makutta haptuna purakpa akangba leihaugi leina aduda nuksina yengjai. Asum yenglambadagi Anamikagi mamitagi mapisu tapna sintharakduna akangba leirangi leinada tap taraklami. Dev, isilsina nangbu nuksi haipa ngamdrabasu nangna pirakpa Sajibugi leihau asida aigi thamoigi nuksibasa piramoina haplabaniko. Aigi thamoy leikolda nangi nuksibagi leirang adudi pusi chuppa lengdanaba Sajibugi leihau oiduna salasano. Wase harga Anamika thonau aduda akangba leirang leihaugi leinado tapna hundokirami. Mataw aduda mamduna leirangba ahikdugi nongthaksu khanganga kublakpa aduda inganga urari leihau aduna kanagi athingba yaudana humliba malang adugi matung induna chatlibado. Maning tamna paithariba leinana thingba ngamdaba nuksibani. Amuksu liri humliba malangbana matamagi khongchat oi hairami wahai amadi leirang nuksit anina pumnamak khudolni nuksibagi matamana tamlakpani haibagum. Mathangi numitni pung nipalom taba adaida Tomthindu Dev hoida laklami. Madu ubada kesorsu Tomthinbu harauna kaushili. Haima, Tomthin, nang laklibra? Baba, amadadi leibani kaidorabano khangdre. Ngarang halakpadagi kadagi ga hendokte hangasu khunde. Yani baba, ai dauge madu. Chango adugane aroibada mabu luhongbagi wasu haifi amta hudu amu. Ipase ahal oire haramuko. Hai baba, nasal hoina tarom lage. Wase hairaga imungda parprak Devagi kada changlaklami. Adubu ka adu yorakpada Dev blanket tuma induna tumin famduna leirami. Phamung maya eduda madu ubada Tomthin maya higatuna hairi. Karino ibo asabaga fawdrabra? Dev mamaidu tapna nongkhala aga kumlai. Laadi jango phamu. Kaino nangmunarabo? Wangang nangana sangsinduna famungda satfamthei. Ngara gol tabusu pairaktre nano tausawama. Tomthin, hau nuksibasa pamne. Asengbane nuksibase pap oirame. Isana semjaba pap. Taning deko nangabana kaidaroge mo? Dev Tomthinda luthani yengi aduga hairi. Aina mabu adu kuina nuksijarakpa magi nuksi iri adu khaktabu fangladi khanbagini. Adubu manade wahai amata hairamtre. Magi punsida mikup ama tanja amata fa aisa ningsingbidra male. Bye. Mi amana mi amabu khongthang kuning ningsingduna leiba ngamba nate. Nang khangba natra Anamika gi thamoidasu nangi nuksibagi mami takhi haiba.
ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯃꯥꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯃꯥꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯚꯥꯏ ꯑꯩ ꯁꯥꯟꯅꯔꯔꯣꯏ ꯑꯩꯕꯨ ꯎꯅꯤꯡꯗ꯭ꯔꯗꯨꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯂꯤꯕ ꯃꯍꯥꯛꯀ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯨꯅꯤ ꯊꯃꯣꯏꯗ ꯂꯥꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤꯗꯃꯛ ꯑꯃꯗꯤ ꯕꯕꯥꯒꯤꯗꯃꯛ ꯅꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ ꯇꯝꯊꯦꯟ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯚꯥꯞ ꯇꯥꯗꯦ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯈꯪꯉꯣꯏ ꯅꯪꯗꯤ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯂꯩꯕ ꯄꯥꯝꯕ ꯅꯪꯗꯤ ꯈꯪꯉꯣꯏ ꯋꯥꯁꯤ ꯍꯥꯏꯔꯒ ꯇꯝꯊꯦꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯗꯦꯕ ꯃꯥꯒꯤ ꯃꯔꯨꯞ ꯇꯝꯊꯦꯟꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯈꯥꯝꯂꯨꯗ꯭ꯔꯦ ꯈꯥꯝꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯇꯝꯊꯦꯟꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯗꯦꯕ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯅꯤꯡꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯝꯊꯦꯟꯒꯤ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛ ꯍꯜꯂꯨꯕꯁꯨ ꯄꯥꯝꯂꯨꯗ꯭ꯔꯦ ꯇꯝꯊꯦꯟꯗꯣ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯗꯨꯅ ꯑꯅꯥꯃꯤꯀꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯔꯄꯞ ꯆꯪꯁꯤꯜꯂꯛꯏ ꯃꯥꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯑꯅꯥꯃꯤꯀꯥꯅ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯗꯨꯅ ꯍꯦꯛ ꯃꯥꯌꯣꯛꯅꯩ ꯑꯅꯥꯃꯤꯀꯥꯗꯣ ꯇꯝꯊꯦꯟꯕꯨ ꯎꯕꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ ꯃꯇꯧꯗꯨꯗ ꯇꯝꯊꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯛꯏ ꯑꯗꯨꯅ ꯐꯤꯗꯥꯃꯨꯛ ꯊꯥꯗ꯭ꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯈꯔꯗꯤ ꯅꯪꯅ ꯄꯤꯕꯤꯌꯨ ꯑꯅꯥꯃꯤꯀꯥ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯄꯔꯄꯞ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯁ꯭ꯇꯨꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯄꯨꯊꯔꯒ ꯊꯥꯏ ꯐꯝꯃꯨ ꯇꯝꯊꯦꯟ ꯐꯝꯗꯦ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ ꯑꯅꯥꯃꯤꯀꯥ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯇꯝꯊꯦꯟ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯅꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯂꯩꯇꯕꯅ ꯑꯩꯅ ꯃꯥꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯄꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨ ꯋꯥꯍꯩꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯅꯨ ꯃꯤꯀꯥ ꯅꯪ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯁꯥꯟꯅꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯕ ꯋꯥꯔꯤꯗꯤ ꯑꯩ ꯁꯥꯅꯤꯡꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯗꯣꯛꯇꯔ ꯅꯤꯡꯊꯤꯕꯤꯕꯨ ꯂꯧꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯋꯥꯍꯩꯗꯨꯁꯨ ꯅꯪꯅ ꯍꯥꯏꯖꯧ ꯑꯗꯨꯕꯨ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯅꯠꯇꯅ ꯑꯍꯦꯟꯕ ꯃꯔꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯗꯦꯕꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯔꯤꯛꯇꯕꯨ ꯉꯥꯏꯈꯤꯕꯅꯤ ꯃꯥꯅ ꯋꯥꯅ ꯉꯥꯏꯖꯕ ꯅꯨꯡꯁꯤꯕꯒꯤ ꯏꯔꯤꯛꯇꯣ ꯉꯁꯤꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯎꯠꯄꯤꯔꯣ ꯃꯤꯀꯥ ꯅꯪꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯥꯡꯒꯗꯧꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯕꯨ ꯅꯤꯔꯤꯌꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯇꯝꯊꯦꯟ ꯂꯩꯕꯥꯛꯇ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯇꯨꯊꯩ ꯑꯅꯥꯃꯤꯀꯥ ꯀꯞꯀꯗꯣꯔꯦ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯂꯦ ꯑꯗꯨꯕꯨ ꯀꯤꯖꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯋꯥꯍꯩ ꯑꯗꯨꯒꯤ ꯑꯀꯤꯕ ꯄꯣꯛꯂꯦ ꯑꯅꯥꯃꯤꯀꯥ ꯈꯣꯟꯖꯦꯜ ꯑꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯇꯝꯊꯦꯟ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ ꯃꯤꯀꯥ ꯇꯝꯊꯦꯟ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯑꯅꯥꯃꯤꯀꯥꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯍꯛꯆꯥꯡ ꯑꯁꯦ ꯀꯅꯥꯗꯁꯨ ꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯃꯥꯡꯂꯝꯆꯠꯀꯤ ꯑꯅꯨꯇꯥꯞ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯖꯈ꯭ꯔꯒꯦ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄꯤꯔꯣ ꯍꯥꯏꯕꯤꯌꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯊꯤꯅ ꯆꯩꯗꯨꯅ ꯅꯣꯛꯅꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨ ꯑꯅꯥꯃꯤꯀꯥꯒꯤ ꯊꯃꯣꯏꯗ ꯗꯦꯕꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗꯦ ꯗꯦꯕꯒꯤ ꯃꯐꯝ ꯑꯃ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯤꯕ ꯑꯅꯥꯃꯤꯀꯥ ꯃꯄꯤꯗ ꯃꯈꯨꯠꯇꯨꯅ ꯐꯠ ꯅꯥꯟꯗꯨꯅ ꯇꯩꯊꯣꯛꯏ ꯃꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯄꯦꯟꯕ ꯐꯥꯎꯕꯒꯤ ꯄꯤꯔꯥꯡꯅꯦ ꯃꯥꯡꯂꯝꯆꯠꯀꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯃꯇꯧꯅ ꯋꯥꯍꯟꯊꯣꯛ ꯂꯥꯟꯅꯍꯟꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯃꯌꯦꯛ ꯁꯦꯡꯂꯅꯤ ꯈꯟꯕꯗ ꯇꯥꯔꯛꯄ ꯑꯩꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅꯦ ꯑꯩ ꯗꯦꯕ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯤꯌꯦ ꯑꯗꯨꯗꯤ ꯅꯪ ꯋꯥꯁꯛꯑꯣ ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤ ꯌꯥꯎꯗꯦ ꯍꯥꯏꯅ ꯋꯥꯁꯛꯑꯣ ꯅꯪ ꯋꯥꯁꯛꯑꯣ ꯅꯪꯒꯤ ꯄꯤꯔꯥꯡ ꯃꯔꯛꯇ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯥꯡ ꯌꯥꯎꯗꯦ ꯍꯥꯏꯅ ꯋꯥꯁꯛꯑꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯩ ꯀꯩꯝ ꯈꯪꯗꯤꯌꯦ ꯆꯠꯈ꯭ꯔꯣ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯖꯔꯕ ꯕꯕꯥꯒꯤꯗꯃꯛ ꯑꯩ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯤꯡꯕꯗꯗꯤ ꯍꯤꯡꯖꯈꯤꯒꯦꯕ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯑꯅꯥꯃꯤꯀꯥ ꯏꯃꯨꯡꯗ ꯄꯔꯄꯞ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡꯗꯤ ꯁꯠ ꯊꯤꯡꯖꯤꯜꯂꯤ ꯑꯅꯥꯃꯤꯀꯥꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯣ ꯇꯣꯝꯊꯤꯟ ꯑꯁꯨꯝ ꯌꯦꯡꯕꯗꯒꯤ ꯂꯣꯠꯂꯤꯕ ꯊꯣꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯃꯤꯀꯥ ꯅꯪꯅ ꯑꯗꯨꯒꯤ ꯐꯤꯔꯦꯞ ꯑꯗꯣ ꯌꯧꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏ ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯇꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯅꯪꯅ ꯑꯃꯨꯛꯇꯪꯗꯤ
ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯍꯩꯗꯣ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯤꯌꯨ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨꯁꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯑꯅꯥꯃꯤꯀꯥ ꯁꯨꯃꯥꯡꯗ ꯃꯤꯐꯝ ꯑꯗꯨ ꯊꯝꯂꯛꯂꯝꯃꯤ꯫ ꯗꯦꯕ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯅꯨꯡꯁꯤꯕ ꯅꯪꯅ ꯇꯥꯛꯄ ꯂꯝꯕꯦꯟꯗ ꯆꯠꯂꯨꯕꯒꯤ ꯇꯥꯔꯛꯄ ꯇꯥꯛꯐꯝ ꯑꯁꯤꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯕꯒꯤ ꯊꯧꯅꯥ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ꯫ ꯍꯦꯛ ꯂꯥꯎꯅ ꯀꯞꯄꯤ ꯑꯅꯥꯃꯤꯀꯥꯗꯣ, ꯌꯥꯝꯅ ꯄꯦꯟꯅ ꯀꯞꯄꯤ ꯃꯤꯀꯨꯞ ꯑꯁꯤꯗ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯐꯥꯖꯤꯟꯖꯩ꯫ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯅ ꯇꯥꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯐꯥꯖꯤꯟꯖꯩ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯣꯝꯊꯤꯟ ꯗꯦꯕꯗꯗꯤ ꯇꯝꯂꯨꯗ꯭ꯔꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯗꯗꯤ ꯇꯝꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯤꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯠꯇꯅ ꯐꯥꯎꯖꯩ꯫ ꯀꯔꯤꯒꯤ ꯑꯣꯏꯔꯨꯕꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ, ꯇꯝꯅꯤꯡꯉꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯅꯤꯡꯊꯤꯕꯤꯅ꯫ ꯃꯥꯁꯨ ꯅꯨꯄꯤꯅꯤꯅ ꯄꯥꯛ ꯍꯦꯛ ꯍꯣꯏ ꯍꯥꯏꯕ ꯉꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯁꯤꯔꯣ? ꯆꯠꯂꯨꯅꯨꯗ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯗꯦꯕꯒꯤ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥ ꯎꯠꯊꯣꯛꯄ ꯄꯥꯝꯖꯗꯕꯅꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯗꯦꯕꯅ ꯃꯥ ꯅꯨꯡꯁꯤꯔꯤꯁꯤꯗꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯗꯦꯕꯅ ꯇꯠꯇꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯂꯩ꯫ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ? ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯅꯤ꯫ ꯑꯩ ꯑꯃ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯃꯗꯨꯅꯁꯨ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯕꯗꯣ ꯂꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯍꯨꯠꯇ ꯉꯥꯎꯖꯕ ꯍꯥꯏꯔꯒ ꯂꯩꯖꯒꯦꯅ꯫ ꯑꯁ ꯇꯥꯅꯤꯡꯗꯦ꯫ ꯀꯗꯥꯏ? ꯑꯅꯥꯃꯤꯀꯥꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯋꯥꯔꯤ ꯁꯥꯒꯦ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯄꯤꯒꯦ, ꯋꯥꯆꯦꯞꯇ ꯊꯥꯔꯒꯦꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯜꯂꯁꯤꯔꯥ? ꯍꯣꯏ ꯅꯪꯁꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒꯦ ꯂꯥꯛꯑꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯦꯁꯣꯔ ꯃꯆꯥꯒꯤ ꯆꯥꯛꯇꯨ ꯄꯨꯔꯒ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯗꯦꯕ ꯃꯄꯥꯗ ꯇꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯦ ꯆꯥꯛꯁꯤ ꯈꯔ ꯆꯥꯔꯣ, ꯑꯗꯨꯒ ꯍꯤꯗꯥꯛꯇꯨ ꯆꯥꯅꯕ꯫ ꯅꯁꯥꯗꯣ ꯏꯁꯣꯟ ꯁꯣꯜꯂꯅꯤ ꯅꯪꯕꯣ꯫ ꯕꯕꯥ, ꯑꯍꯥꯎ ꯁꯦ ꯆꯥꯛꯁꯤ ꯍꯥꯟꯅ ꯆꯥꯊꯣꯛꯑꯣ꯫ ꯗꯦꯕ ꯃꯄꯤ ꯏꯔꯥꯆꯦꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ? ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯅ ꯕꯕꯥꯕꯨ ꯋꯥꯍꯟꯗꯨꯅꯇ ꯂꯥꯛꯑꯦ꯫ ꯉꯁꯤꯁꯨ ꯑꯩꯅ ꯕꯕꯥꯕꯨ ꯋꯥꯍꯟꯕ ꯂꯦꯞꯇ꯭ꯔꯤꯌꯦ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ? ꯏꯄꯥ ꯋꯥꯗꯤꯌꯦ꯫ ꯏꯆꯥꯒꯤ ꯈꯟꯕꯗ ꯏꯄꯥ ꯑꯋꯥꯕ ꯐꯥꯎꯗꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯥꯅꯤ꯫ ꯅꯪꯅ ꯅꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯉꯩ, ꯁꯛꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ꯫ ꯏꯄꯥꯅ ꯆꯥꯒꯗꯕ ꯀꯌా ꯅꯪꯒꯤꯗꯃꯛ ꯈꯥꯛꯇꯨꯅ ꯄꯤꯖꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯑꯣꯏꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯆꯥ ꯑꯣꯏꯕꯅ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ? ꯏꯄꯥꯅ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯗꯦꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯕꯗ ꯄꯤ ꯑꯣꯏꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯅꯕ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯀꯦꯁꯣꯔꯁꯨ ꯃꯆꯥꯒꯤ ꯃꯄꯤꯗꯣ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯤꯕꯤ ꯇꯣꯝꯊꯤꯟꯅ ꯊꯥꯔꯛꯄ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯍꯥꯟꯕꯗꯤ ꯄꯥꯏꯔꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯍꯟꯅ ꯇꯧꯕꯗꯗꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯍꯜꯂꯣ, ꯀꯅꯥ? ꯑꯅꯥꯃꯤꯀꯥ, ꯑꯩꯅꯦ, ꯅꯤꯡꯊꯤꯕꯤꯅꯦ꯫ ꯑꯣ ꯗꯣꯛꯇꯔ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯀꯩ ꯂꯩꯔꯒꯦ? ꯑꯅꯥꯃꯤꯀꯥ, ꯅꯪ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯂꯤꯁꯤꯒꯤ ꯃꯔꯝꯗꯤ ꯈꯪꯂꯝꯗꯧ ꯃꯥꯜꯂꯦ꯫ ꯀꯩ ꯃꯇꯥꯡꯒꯤꯅꯣ? ꯅꯪ ꯑꯩꯒꯤ ꯃꯥ ꯌꯦꯡꯂꯒ ꯍꯌꯦꯡꯁꯦ ꯗꯦꯕꯒ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯁꯨ ꯅꯪꯅ ꯂꯣꯏꯅ ꯍꯥꯏꯌꯨꯔꯣ꯫ ꯗꯣꯛꯇꯔ, ꯃꯁꯤꯃꯗꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯅꯤꯖꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩ ꯅꯉꯣꯟꯗ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯅꯤꯔꯔꯣꯏ꯫ ꯗꯣꯛꯇꯔ, ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯒꯗꯕꯁꯦ ꯀꯔꯤꯅꯣ? ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯗꯨꯅ ꯍꯧꯔꯛꯐꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯥꯔꯛꯂꯕꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩ ꯀꯩꯗꯧꯒꯅꯤ? ꯑꯅꯥꯃꯤꯀꯥ, ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ? ꯗꯣꯛꯇꯔ, ꯈꯨꯝꯃꯣ, ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯃꯤꯅꯤ ꯊꯃꯣꯏꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯈꯤꯕ꯫ ꯅꯨꯡꯁꯤꯕꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯇꯥꯛꯄꯤꯕ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯑꯩꯅ ꯉꯁꯤ ꯆꯠꯂꯤꯕ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯃꯤꯅꯝꯒꯅꯨ꯫ ꯅꯪ ꯍꯌꯦꯡ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯀꯣꯜꯗꯨꯁꯨ ꯊꯝꯈ꯭ꯔꯦ꯫
ꯑꯅꯥꯃꯤꯀꯥ ꯋꯥꯈꯟꯗ ꯈꯜꯂꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯅ ꯁꯣꯏꯗꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯞꯍꯟꯒꯗꯧꯔꯦ, ꯑꯗꯨꯕꯨ ꯑꯩ ꯀꯞꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯅꯥꯃꯤꯀꯥ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯐꯨꯜ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯗꯦꯚ, ꯅꯪꯅ ꯄꯤꯔꯝꯕ ꯑꯍꯥꯡꯕ ꯐꯨꯜ ꯒ꯭ꯂꯥꯁꯁꯦ ꯑꯩꯅ ꯃꯇꯝꯒꯤ ꯂꯩꯔꯥꯡ ꯍꯥꯞꯄ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯃꯃꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯍꯧꯗꯅꯕ ꯃꯁꯤꯃꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯊꯣꯛꯂꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯑꯍꯥꯡꯕ ꯐꯨꯜ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯗꯨꯅ ꯑꯅꯥꯃꯤꯀꯥ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯈꯤꯔꯝꯃꯤ꯫ ꯋꯥꯍꯪ ꯑꯃꯒꯤ ꯋꯥꯈꯜꯗ ꯋꯥꯔꯣꯏꯁꯤꯟ ꯉꯥꯏꯔꯤꯕ ꯄꯨꯟꯁꯤꯅ ꯍꯪꯅꯤꯡꯏ ꯋꯥꯍꯪ ꯑꯃꯗꯤ ꯀꯗꯣꯝꯗꯅꯣ ꯑꯩꯒꯤ ꯈꯣꯡꯆꯠ? ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯑꯣꯏꯔꯕ꯭ꯔꯥ ꯇꯣꯔꯕꯥꯟ ꯑꯅꯤ ꯎꯅ ꯎꯅ ꯅꯛꯁꯤꯟꯅꯕ ꯌꯥꯗꯕ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯇꯣꯝꯊꯤꯅ ꯅꯝꯗꯅ ꯗꯦꯕꯕꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯀꯗꯥꯏꯗꯅꯣꯃꯦ ꯅꯪ ꯂꯩ ꯄꯨꯔꯤꯁꯦ? ꯄꯦꯠꯄ ꯉꯥꯡꯅꯨ, ꯇꯨꯃꯤꯟꯅ ꯁꯨꯝ ꯇꯣꯡꯉꯨ꯫ ꯀꯩꯅꯣ ꯇꯣꯝꯊꯤꯜ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ꯫ ꯑꯣ, ꯅꯪ ꯁꯤꯂꯦꯟ ꯒꯥꯏꯔꯒꯅꯦ ꯀꯤꯗꯅꯤ, ꯍꯥꯔꯠ, ꯂꯪꯁꯅꯆꯤꯡꯕꯗꯣ ꯌꯣꯟꯊꯣꯛꯀꯦ ꯇꯧꯕꯅꯦ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯋꯥꯒ ꯉꯥꯡꯖꯔꯣꯏꯀꯣ ꯑꯩ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ, ꯋꯥ ꯑꯗꯨ ꯉꯥꯡꯗꯅ ꯇꯣꯡꯉꯣꯕ꯫ ꯑꯩꯁꯨ ꯒꯥꯔꯤꯁꯦ ꯊꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦꯕ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯤꯕꯤꯅ ꯑꯅꯥꯃꯤꯀꯥꯕꯨ ꯄꯤꯀꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯕꯤꯒ ꯇꯣꯝꯊꯤꯟꯒꯅ ꯊꯦꯡꯅꯁꯤ ꯍꯥꯏꯅꯕ ꯒꯥꯔꯗꯦꯟ ꯑꯃꯗ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯥꯔꯗꯦꯟ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯔꯗꯦꯟ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯄꯤꯛꯇꯛ ꯇꯧꯅ ꯐꯖꯩ, ꯅꯤꯡꯊꯤꯖꯩ꯫ ꯏꯁꯪ ꯁꯪꯕ ꯎꯅꯥꯂꯛꯇ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯁꯥꯔꯤꯕ ꯇꯨꯝꯅꯧꯅ ꯀꯨꯞꯄ ꯌꯨꯝ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯕꯣꯏ ꯃꯈꯜꯂꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯣ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯏ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ? ꯀꯨꯏꯗ꯭ꯔꯤꯗ꯫ ꯑꯁꯤꯈꯛ ꯍꯥꯏꯅꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯒ ꯇꯣꯝꯊꯤꯟꯒꯁꯨ ꯃꯤꯠꯆꯤꯗꯨ ꯍꯥꯏꯐꯦꯠ ꯈꯠꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯤꯕꯤꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯁꯦ ꯑꯅꯥꯃꯤꯀꯥ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯅꯔꯣ, ꯑꯩꯒ ꯇꯣꯝꯊꯤꯟꯒ ꯁꯨꯝ ꯑꯀꯣꯏꯕꯁꯤ ꯌꯦꯡꯉꯨꯒꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯗꯦꯕꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯑꯗꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯁꯨꯞꯅꯇꯒꯤ ꯑꯅꯥꯃꯤꯀꯥꯒ ꯗꯦꯕꯒ ꯈꯛꯇꯃꯛ ꯃꯉꯥꯏꯔꯤ꯫ ꯑꯅꯤꯗꯨꯁꯨ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯗꯦꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯝꯗꯧꯔꯦ, ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯃꯥꯡꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯋꯥꯍꯪ ꯑꯁꯤꯗ ꯀꯞꯅꯤꯡꯕ ꯐꯥꯎꯈꯤꯕ ꯅꯨꯖꯥꯗꯣ ꯉꯁꯤꯗꯤ ꯀꯞꯅꯤꯡꯕ ꯐꯥꯎꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯨꯡꯉꯥꯏꯔꯤ ꯈꯟꯕꯤꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦꯗꯅ꯫ ꯑꯣ, ꯏꯆꯝ ꯆꯝꯕ ꯋꯥꯍꯪꯗꯨꯒꯤ ꯑꯗꯨꯛ ꯃꯔꯧ ꯂꯩꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ꯭ꯔꯥ? ꯃꯔꯧ ꯂꯩꯅꯕ ꯍꯣꯠꯅꯖꯕꯗꯤ ꯅꯠꯇꯦ, ꯑꯁꯦꯡꯕ ꯑꯗꯨ ꯈꯛ ꯈꯨꯝꯖꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤꯕ? ꯑꯅꯥꯃꯤꯀꯥ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩ, ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯗꯦꯕꯁꯨ ꯑꯅꯥꯃꯤꯀꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯑꯅꯥꯃꯤꯀꯥꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯑꯅꯥꯃꯤꯀꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯕꯤꯔꯣ, ꯕꯕꯥꯒꯤꯗꯃꯛ ꯈꯜꯂꯒ ꯂꯨꯍꯣꯡꯕꯤꯔꯣ꯫ ꯗꯦꯕ ꯏꯆꯝ ꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯒ? ꯑꯗꯣꯝꯒ ꯂꯝꯕꯥ ꯄꯥꯕꯗ ꯆꯣꯞꯂꯣꯏꯗꯕꯤ ꯑꯃꯒ꯫ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯨꯍꯣꯡꯂꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯒꯤ ꯃꯃꯜꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯗꯦꯕ, ꯃꯤꯀꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤꯗꯃꯛ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯀꯌꯥꯁꯦ ꯅꯣꯡꯃꯗ ꯅꯪꯒꯤ ꯅꯐꯝꯗ ꯏꯅꯤꯡꯇꯝꯅ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯥꯏꯖꯒꯦ꯫ ꯗꯦꯕ, ꯅꯪ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯅꯨ꯫ ꯅꯪꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝ ꯑꯩꯁꯨ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ꯫ ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯍꯧꯔꯛꯐꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯅꯥꯅ ꯇꯩꯊꯣꯛꯀꯅꯤ? ꯑꯩꯅ ꯇꯩꯊꯣꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯕ꯭ꯔꯥ? ꯈꯪꯉꯦ, ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯀꯥꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯠꯇꯨꯅ ꯊꯝꯖꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯤ꯫ ꯗꯦꯕꯒꯤ ꯋꯥꯍꯩꯗ ꯑꯅꯥꯃꯤꯀꯥꯗꯣ ꯀꯞꯅꯤꯡꯂꯛꯀꯗꯧꯔꯦ꯫ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯁꯨ ꯅꯤꯛ ꯂꯥꯎꯅ ꯆꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯍꯟꯅꯤꯡꯗꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯅꯥꯃꯤꯀꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯅꯨꯡꯁꯤ ꯄꯤꯔꯥꯡ ꯑꯣꯏꯅ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯗꯦꯕ, ꯅꯪ ꯑꯩꯕꯨ ꯑꯃꯨꯛ ꯀꯞꯍꯜꯂꯅꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯀꯞꯄꯨ, ꯅꯪꯒꯤ ꯄꯤ ꯑꯗꯣ ꯇꯩꯊꯣꯛꯅꯕ ꯑꯩ ꯂꯩꯔꯤ꯫ ꯍꯟꯗꯛꯇꯤ ꯈꯪꯍꯧꯗ꯭ꯔꯦ
nik nik launa cholamba mitlugi pallado namkhaiduna chenthari birang marik ama Anamikagi khazai thakta Devastu makutu tapna thangjanjai tarakliba pirangdu taithoke haiduna adufu Anamikana makutu fatkan thokladuna kamngangaklami taithokanu nangi nakutuna aigi miki bi taithokanu aigi pusi asa sanapon ate lukmaida haptuna yonba laifat ibisunati ai semi oibane nakoigi isaigi surda jagoi sagadaba haglai nati nakoigi taki nushiba aigi famda ulan ai pamdi nakoigi minungsi aibu maning tamhalo afa apuna bapusi se ai pamdi pil nupa nakoigi launa wai ai taning die hehik launa kablakle Anamikado masinda thina chairabasu tarakliba pirang adugi marakta yaudavadi nate Devabu nushibagi adubu pamdri ngasidi khudingmaki minungsi laidi laini angangbu kurausu laini natal sabisu lairangni adubu chinade napagi nachomoina laikopda laimanjanbi naton chabini uksel mangba kayagi pathavam angangba kurau mapalni Dev kapningbadu fazali aduga tapna hairi adubu khojal adudi nik laurari Mika nangi fihendaba kharana aigi nushibabu lana wahanthok hangana karigamba nangna aranba wahanthok halhankiba thoklabadi mapu khudingda nushiba haibu waisa yeknaba onkrane Anamika kumde tamina lei adubu makhut adunadi yaliba beg adudagi ahangba full glass ado lauthokduna Devuda piraklami nangna marup ama oina tamlakpa ahangba full glass ase ngasidi aina lakfamda amu sinarake aina matamgi oiba lairang char hapluba ngamdre Dev Anamikagi manakta changsinduna full glass ado amu chitna paihenduna hairi aina matam aduda khanki nangna ahangba full glass asida nangi nushibabu haptuna soidana aigi inakta lakini haina aduna nangna nangi nushiba hapidraba ahangba full glass ada nangi nanakta adumak thamkro Dev nagai buwalanu kadawage ayamna ware aishi yamna ware Mika nangai bu nushi hairo kadawage Dev nangi nachinduna aibu nushi haibagi mahutta aibu thina chayo aibu noknawo phajaba waigi mahutta aibu nangna thina chairo Dev aibu thina chairo Mika ai nangbu thina chaibusu ngamrai nangi maongda ai nangbu noknabusu ngamrai maramdi aigi thamoina nushijaban hakse aigi famdade yam tangi Mika handakti Anamika khonjarda nik laurabasu khara kantakna khomlai Dev aibu nushi hariba nangbu aigi maramda kadai faabu kanglage khomo nang aigi maramda kadai faabu kanglage nushibada atopa maram amamu changde ai nangbu nushi Anamika Devda luthana yengjai aduga Dev nangna aigi maramda asingba kanglakpa mikupta nangi thamoida leiriba nushiba kuding lotpa thingba ngamlaktabasuye aduna ai wahi amata nangi mafamda hainingdi nang chalo aigi imangda nang amukhana ulano nang chalo Mika aina nangonda haikidavra karigamba nanga sankarga kainabu thoklabadi ai nangi haukiba machet ningsingda nangbu lopsingi haiduna ngasisu ai nangi haukibada ningsingdana ai nangbu ngaidi Dev asingbane aigi isilsina nangi haukiba khuding nawmada singthoktuna ngangloi mipum khudingna aibu angawba amoina ukhibane aini school aduda laktabasu nangbu nushibagi aina nangi namangda lepladabsu nushibagi pumnamak nushiba haibasina thauna oiduna ngamkhiba ngaktane ngasi aina nangi namangda matik chaba ama oina leplibasisu nushibagi Mika adudi nang kambra nangna khangliba wari adugi marumda lotuna leiriba aronba wari adusu Mika nangwam kha taranu kaidoge
ngasisu ay nangbu nuksiri. Matamduda fawkhiba nuksiba ngasisu mayang tadri. Dev, aise oktabi miktholdugi marumda HIV positive oirabane. Masida karino aina logadaba firebasibo. Adudi aisu khangina. Hey, aina nangbu nuksibade thamoidune. Nangi mapal thongi hakjang dunate. Nangi asengba thamoy adune. Dev, karigino nangna mikubasidasu adu anum kanba matau lauriba. Ai khangde. Adubu nangnasu aigi nuksibai kai khunnabiyo. Punsi juba aigi awa nungai gi punsida nangsu sarup yabiro. Handakti Anamika piroinaba misna aduna Devada taru yenglaklami. Devsu piranglakta momonokladuna makhut anida tingthoraklami. Anamika makhonglu tapna thangduna Devgi manakta sangsinduna mathada tapna ngathajai. Karigino nana su anam kanba nuksiba oiramliba. Devsu Anamikabu chetna mathada konsanjaduna tapna hairi. Punsina ahanba nuksibagi mahau khangbasu nangi nafamdagini. Ngasidagi aina nangi miki pidahaloi. Nuksiye mika. Nangsa yamna nuksiye. Nang naigi inaktagi lakhiba thoklabadi ai hingba ngamgani haiba thajadre. Anamika Devagi mathadagi tapna handoktuna Devagi machuda makhutuna tapna menjai. Nangi nuksibagi wahaido hairanu Dev. Aigi thamoisa nangi nuksibana sumkhidawre. Ngasigi ahangba fungas asida aigi nuksiba haptuna nangi nanakta ai soidana lakhini. Pumduna leiramba Leihao leiringi leinana khara khajik satkaibada yelakpa nuksi leinamgum ngasidi thamoi anigi nuksiba leinamna chaikhre miyoiba khunaida nuksiba maru lingnaba ihang hangba atiyada paisilakpa iyang yangba leisulgi mafalgum loke khange yadraba sakta mama semkhre thamoigi nuksibana. Hainai asengba nuksibagi waridi thawa yaudrabadi murtida lirabasu mahi chenduna ninkhairakani haiduna. Adubu ngasidi thoklare Devagi asengba nuksibada Anamikagi thamoisu ninkhaikhre. Asamna amuk matamda kharadi haujingkhre. Nongma nungthil ama Prigalinigi number aduda anon number amagi call lakpaduda Prigalini kanano khanduna call ada receive tarami. Line aine Sankarne. Phone da harpa wahi aduda Prigalini khoidawda khangsak sagulaktuna khumlai. Ngasina mukana sembiyo haigadawribano. Aina nangodagi asa tawridaba kaya ama nana sembu oina thogalakpasa. Ai nungaibadi khara wale. Line ngasidi nangai busungang nasindu pena ngang nakhoi nangang mukhudi pakjarani ngang. Ta Sankar nana khangdabagi wani nupi oibe khagi punsisa aduki matik lubane. Adugi samathakta nuksiba mahakna milai birakpa mikuptana amuke hena wajabane haibasa nupa oibana khoina di khangbide. Nupa oibana khoidagi nupi oibi singtana taru na hinjaba henbane. Nupa oibi singtana wasin birambane. Amopta misakki marumda nupi kayagi punsi kapchari. Makhoi sindugi marakta ngasidi Anamika su ama oiri. Line aisu mabu thamoi senadi nusikhibane. Adubu yari taningde nangi taki wahi aduna karamba fajadaba mingthol ama amu pige haiduna nang aingonda call taraklibano. Line aisi tasengna lalabane. Isagi ra khangjabana lankhre haibagi thona fawba leijadre. Ai haiba wahi sin lamjingtuna leiriba aisa yamna pangdaba ama oiramne. Ai khaki nuksibabu nuksibani khalure. Magi nuksibade athenbaigi wakhalasina lamba famudre. Da Sankar aina nangbu ngasisu ifungum negai kamnajai. Adubu nangi wahi singadadi nachanna tanabagi thawna leite. Phone se thamjarake. Wase harga Prigalini kolada tabit kakthali. Aduga wai sange haibagum sor amatapna sangna hondoi. Mika nangi nafamda ai ngasigi wari simadi lotlake nang aibu warongnuko. Samdana Sankarda amunu deski number aduda call tawshili. Amada siringdu chatba ikui kuidana phat adum paikhilaklami. Kaidawre kari mateng amu pango haidawre. Haiso haibani mahasoi.
ꯑꯩꯁꯦ ꯅꯣꯏꯗ ꯌꯦꯠꯄ ꯍꯦꯟꯃꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯇꯥꯔꯪꯗꯦ ꯈꯔꯤꯒꯁꯤ ꯍꯥꯏꯗꯅ ꯃꯔꯨ ꯑꯣꯏꯔꯒ ꯇꯤꯟꯅꯔꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯔꯣꯅꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯑꯩ ꯌꯨꯝꯗ ꯅꯍꯥꯟ ꯊꯣꯛꯂꯛꯑꯒ ꯂꯩꯔꯦ ꯑꯦ ꯀꯩꯗꯧꯕ ꯊꯣꯔꯛꯏꯕ ꯑꯩ ꯑꯅꯥꯃꯤꯀꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯍꯥꯏꯔꯝꯒꯦ ꯈꯟꯅ ꯊꯣꯔꯛꯄꯅꯤ ꯚꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯎꯅꯗꯕꯅ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯀꯩꯗꯧꯅꯤ ꯎꯅꯔꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯄꯨꯔꯛꯀꯅꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯁꯤ ꯂꯥꯟꯅ ꯂꯧꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯝꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯋꯥꯔꯧꯕ ꯊꯃꯣꯏꯗ ꯊꯦꯝꯖꯤꯟꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯅ ꯍꯦꯟꯅ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯊꯣꯛꯂꯣꯏꯗ꯭ꯔꯣ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨꯁꯨ ꯑꯩ ꯏꯁꯥꯅ ꯍꯔꯥꯎꯅ ꯂꯧꯔꯒꯅꯤ ꯇꯦꯁ ꯐꯔꯦ ꯅꯪ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯎꯅꯔꯣ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯋꯥꯍꯩꯅ ꯃꯇꯧꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯊꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯖꯧ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯣꯏ ꯑꯩꯁꯨ ꯊꯝꯃꯒꯦ ꯍꯌꯦꯡꯗꯣ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯄꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯔꯤ ꯑꯗꯨꯁꯨ ꯂꯥꯛꯏꯀꯥꯟꯗ ꯆꯠꯄꯤꯔꯝꯒꯦ ꯊꯝꯃꯦꯀꯣ ꯍꯣꯏ ꯊꯝꯃꯣ ꯑꯁꯨꯝꯅ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯅꯥꯃꯤꯀꯥ ꯍꯣꯠꯀꯦꯁ ꯑꯗꯨꯗ ꯆꯥꯛꯀ ꯏꯟꯁꯥꯡꯒꯗꯣ ꯅꯤꯡꯊꯤꯅ ꯍꯥꯞꯇꯨꯅ ꯗꯦꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯤꯟꯅꯕ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯁꯪꯀꯔꯁꯨ ꯃꯃꯥꯟꯅꯕꯒꯤ ꯃꯄꯥ ꯑꯅꯥꯕꯗ ꯍꯪꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗꯅ ꯗꯦꯕꯗ ꯍꯔꯥꯎꯅ ꯂꯩꯖꯩ ꯑꯅꯥꯃꯤꯀꯥꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯄꯨꯔꯛꯂꯅꯤ ꯈꯜꯂꯨꯕꯗ ꯑꯅꯥꯃꯤꯀꯥ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯀꯛꯂꯒ ꯕꯦꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯅꯣꯟꯈꯠꯂꯛꯄꯗ ꯃꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯪꯀꯔꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯅꯥꯃꯤꯀꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯀꯝꯗꯧꯔꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯑꯅꯥꯃꯤꯀꯥ ꯈꯨꯝꯗꯕꯤ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯁꯪꯀꯔꯗꯣ ꯑꯃꯨꯛ ꯋꯥ ꯉꯥꯡꯂꯛꯏ ꯈꯨꯝꯅꯤꯡꯗ꯭ꯔꯕꯁꯨ ꯋꯥꯔꯧꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯑꯗꯨꯗꯤ ꯄꯤꯔꯝꯃꯨ ꯍꯟꯗꯛꯇꯤ ꯑꯅꯥꯃꯤꯀꯥ ꯃꯃꯥꯏꯗ ꯁꯪꯀꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯤꯒꯗꯕ ꯅꯠꯇꯦ ꯅꯤꯒꯗꯕꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤꯗꯃꯛ ꯁꯤꯟꯊꯕ ꯉꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯀꯥ ꯅꯪꯅ ꯄꯤꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯋꯥꯁꯛꯂꯝꯒꯦ ꯅꯪꯒꯤ ꯃꯔꯝꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯗꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯅꯥꯃꯤꯀꯥ ꯆꯠꯀꯦ ꯇꯧꯕꯒ ꯁꯪꯀꯔꯅ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯣ ꯁꯠ ꯐꯥꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯗꯦꯕꯁꯨ ꯑꯅꯥꯃꯤꯀꯥꯕꯨ ꯆꯪꯂꯛꯃꯟꯗ꯭ꯔꯦ ꯈꯟꯗꯨꯅ ꯊꯣꯔꯛꯄ ꯃꯇꯥꯡꯒ ꯆꯥꯟꯅꯅ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯈꯪꯍꯧꯗꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄ ꯅꯨꯡꯁꯤ ꯄꯤꯔꯥꯡ ꯅꯠꯇꯦ ꯇꯥꯔꯤꯕ ꯋꯥꯔꯧ ꯄꯤꯔꯥꯡꯅꯤ ꯏꯁꯥꯅ ꯏꯁꯥꯗ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯒꯤ ꯅꯨꯡꯁꯤꯕ ꯑꯅꯥꯃꯤꯀꯥꯁꯨ ꯃꯥꯡꯗ ꯗꯦꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯁꯥꯗꯣ ꯇꯔꯪ ꯆꯠꯇꯨꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯣ ꯊꯥꯗꯣꯛꯅꯕ ꯃꯨꯛꯂꯛꯏ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯊꯥꯗꯣꯔꯛꯇꯦ ꯗꯦꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯅꯥꯃꯤꯀꯥꯗ ꯌꯦꯡꯗꯨꯅ ꯋꯥꯔꯧꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯏ ꯑꯣ ꯃꯁꯤꯒꯤꯔ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕ ꯋꯥꯁꯦ ꯍꯥꯏꯔꯒ ꯗꯦꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯥꯃꯤꯀꯥ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯕꯒꯨꯝ ꯗꯦꯕꯅ ꯆꯠꯈꯤꯕꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯁꯪꯀꯔ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡ ꯑꯗꯨꯁꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯊꯤꯡꯉꯔꯣꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯋꯥꯔꯧꯕꯗꯨꯗꯤ ꯀꯣꯛꯅꯕ ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯁꯤꯗꯤ ꯇꯥꯕꯤꯈꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯇꯥꯅꯤꯡꯗꯤꯌꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯤꯌꯦ ꯊꯃꯣꯏ ꯄꯤꯛꯄ ꯋꯥꯈꯜ ꯃꯆꯥ ꯀꯟꯕ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯦ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯆꯦꯠ ꯑꯃꯠꯇ ꯍꯟꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯉꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛꯅ ꯇꯥꯛꯄ ꯂꯝꯕꯤꯗ ꯑꯩꯅ ꯆꯠꯈꯤꯕꯅꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯈꯪꯗꯕ ꯅꯪꯗꯤ ꯅꯨꯡꯁꯤꯗꯕ ꯇꯝꯃꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤ ꯑꯗꯣ ꯇꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯅꯥꯃꯤꯀꯥꯗꯣ ꯁꯪꯀꯔ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯅꯥꯃꯤꯀꯥꯅ ꯆꯠꯈꯤꯕꯗꯣ ꯁꯪꯀꯔꯁꯨ ꯈꯪꯉꯤ ꯆꯤꯟꯕꯥꯜꯗ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯊꯃꯣꯏꯗ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯊꯨꯝꯍꯠꯂꯕ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕꯁꯨ ꯑꯣꯟꯈꯤꯕꯅꯤ ꯇꯨꯒꯨꯠꯆꯕ ꯍꯩꯅꯗꯕ ꯂꯝꯕꯤꯗ ꯗꯦꯕꯁꯨ ꯌꯨꯝ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡꯗꯣ ꯌꯥꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯂꯝꯃꯤ ꯈꯜꯂꯨꯗꯕꯅꯤ ꯋꯥꯈꯜꯗ ꯍꯦꯟꯃꯟꯕꯅ ꯅꯨꯡꯁꯤꯕ
ꯑꯣꯏꯔꯝꯒꯅꯤ ꯅꯨꯡꯁꯤ ꯂꯧꯅꯝꯕꯤ ꯊꯃꯣꯏ ꯄꯥꯜꯂꯤ ꯈꯟꯅ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯗꯦꯕ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯂꯨꯄꯥ 10 ꯆꯞꯄꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯄꯤꯔꯣꯏꯅꯕ ꯃꯤꯠꯇꯨꯅ ꯌꯦꯡꯉꯤ ꯅꯪꯁꯨ ꯉꯁꯤꯗꯤ ꯆꯥꯅꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯇꯥꯡꯅ ꯂꯩꯈ꯭ꯔꯣ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯀꯤꯆꯟꯗ ꯄ꯭ꯔꯄ꯭ꯔ ꯀꯨꯝꯊꯗꯨꯅ ꯃꯩꯈꯦꯠ ꯎꯄꯨꯗꯨ ꯄꯨꯈꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯄꯩꯁꯥꯗꯣ ꯃꯩꯈꯦꯠꯇꯨ ꯈꯦꯠꯆꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯏ ꯑꯄꯤꯛꯄ ꯆꯦꯅꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯨꯁꯤ ꯃꯨꯁꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯁꯛꯐꯝ ꯃꯣꯜꯂꯕ ꯗꯦꯕꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨꯁꯨ ꯇꯞꯅ ꯇꯥꯁꯤꯟꯈꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯍꯥꯏꯕꯒꯨꯝ ꯑꯗꯨꯕꯨ ꯉꯝꯒꯗ꯭ꯔꯥ ꯀꯥꯎꯊꯣꯛꯄ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯂꯛꯄ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ ꯀꯥꯎꯊꯣꯛꯄ ꯃꯤꯀꯨꯞ ꯑꯃꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯗ ꯁꯤꯟꯅꯈ꯭ꯔꯒ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄꯒꯤ ꯅꯨꯡꯁꯤꯕꯅꯤ ꯋꯥꯔꯧꯐꯝ ꯊꯣꯛꯄꯁꯨ ꯋꯥꯔꯧꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗ ꯂꯣꯏꯅꯔꯛꯄ ꯀꯜꯂꯛꯄ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯒꯨꯟꯁꯨ ꯀꯟꯃꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯗꯦꯕ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯃꯥꯡꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄꯗꯒꯤ ꯑꯅꯥꯃꯤꯀꯥꯅ ꯀꯣꯜꯗꯨ ꯑꯃꯨꯛꯇꯪ ꯇꯧꯔꯛꯂꯕꯗꯤ ꯋꯥꯔꯧꯕ ꯈꯨꯗꯤꯡꯁꯨ ꯀꯣꯛꯂꯒꯅꯤ ꯈꯟꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯛꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯔ ꯉꯁꯤ ꯃꯥꯅ ꯑꯁꯨꯛ ꯋꯥꯠꯂꯤꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯅ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯁꯥꯟꯅꯔꯨꯕꯅ ꯉꯁꯤ ꯃꯤꯠꯀꯤ ꯄꯤꯅ ꯇꯥꯔꯤꯕ꯭ꯔꯥ ꯋꯥꯔꯧꯏ ꯉꯁꯤꯗꯤ ꯋꯥꯔꯧꯏ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯥꯖꯔꯨꯕꯅꯣ ꯈꯟꯅ ꯋꯥꯔꯧꯏ ꯗꯦꯕꯅ ꯃꯁꯥꯗꯨ ꯏꯇꯨꯛ ꯇꯨꯛꯊꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯒꯤ ꯔꯤꯡ ꯈꯤꯡꯂꯛꯄ ꯑꯗꯨꯗ ꯗꯦꯕ ꯂꯩꯔꯝꯕ ꯃꯨꯠ ꯑꯗꯣ ꯆꯦꯟꯖ ꯇꯧꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯅꯥꯃꯤꯀꯥꯒꯤꯅꯤ ꯗꯦꯕ ꯍꯔꯥꯎꯕꯁꯨ ꯐꯥꯎꯗꯦ ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯇ ꯂꯥꯛꯂꯤꯕ ꯐꯣꯟ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯂꯝꯃꯤ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯕꯒ ꯗꯦꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ ꯑꯅꯥꯃꯤꯀꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗೋ ꯍꯥꯟꯅ ꯇꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯗꯦꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯕꯨ ꯑꯅꯥꯃꯤꯀꯥꯗꯤ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯊꯥꯖꯐꯝꯁꯨ ꯊꯣꯛꯇꯦꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯁꯨ ꯉꯁꯤꯗꯤ ꯅꯣꯛꯅꯅꯤꯡꯕ ꯐꯥꯎꯔꯝꯂꯒꯅꯤ ꯍꯟꯗꯛꯁꯨ ꯗꯦꯕ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯑꯅꯥꯃꯤꯀꯥꯅ ꯍꯪꯂꯛꯏ ꯑꯩ ꯐꯣꯟꯁꯦ ꯊꯝꯈ꯭ꯔꯣꯔꯥ ꯃꯤꯀꯥ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯗꯦꯕꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯕ ꯑꯅꯥꯃꯤꯀꯥꯒꯤ ꯊꯃꯣꯏꯗꯣ ꯄꯦꯊꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯗꯦꯕꯗꯤ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗꯕ ꯍꯥꯏꯁꯤꯅ ꯃꯐꯝ ꯑꯃ ꯑꯣꯏꯔꯒ ꯅꯪꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯥꯟꯅꯕꯤꯔꯝꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯐꯠꯇ꯭ꯔꯕꯅꯣ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯑꯩꯁꯤꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕ ꯃꯤꯀꯥ ꯗꯦꯕ ꯀꯧꯔꯅꯨ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯅꯨ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ ꯄꯨꯟꯁꯤꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯄꯗ ꯅꯪꯕꯨ ꯊꯦꯡꯅꯈꯤꯕꯅꯦ ꯑꯗꯨꯕꯨ ꯑꯣꯏꯗ꯭ꯔꯦ ꯅꯈꯣꯏꯅꯗꯤ ꯑꯩꯁꯦ ꯉꯥꯎꯁꯤꯟꯅꯕ ꯑꯣꯛꯇꯕ ꯑꯣꯏꯅ ꯎꯕꯤꯈꯤꯕꯅꯦ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯗꯦꯕ ꯑꯩ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯖꯒꯦ ꯍꯥꯏꯔꯅꯨ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯥꯏꯔꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯃꯨꯛ ꯍꯤꯡꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯗꯦꯕ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯋꯥꯔꯧꯏ ꯑꯩꯅ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯃꯤꯔꯥꯏꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯀꯔꯤꯅ ꯁꯥꯕꯅꯣ ꯗꯦꯕ ꯑꯩ ꯋꯥꯗꯨ ꯗꯦꯕꯅ ꯃꯔꯛ ꯐꯠꯇꯠꯂꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯅꯪꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯈꯪꯗꯕꯅꯤꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯁꯤꯒꯤ ꯑꯋꯥꯕꯁꯨ ꯎꯔꯝꯃꯣꯏ ꯁꯨꯞꯅꯇꯒꯤ ꯃꯄꯥꯟ ꯊꯣꯡꯗ ꯎꯕ ꯁꯛꯇꯝ ꯑꯗꯨꯇꯅꯦ ꯅꯪꯅ ꯈꯪꯂꯤꯕ ꯅꯣꯡꯄꯥꯜ ꯑꯅꯤꯗꯤ ꯅꯪꯅ ꯌꯦꯡꯕꯤꯗꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯅꯪꯒꯤ ꯍꯧꯈꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯅꯐꯝꯗ ꯄꯟꯗꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯆꯕꯅꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯅꯪꯅ ꯑꯔꯦꯝꯕ ꯑꯣꯏꯔꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯃꯤꯀꯥ ꯗꯦꯕ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯇꯁꯦꯡꯅ ꯂꯥꯜꯂꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕ ꯂꯧꯁꯤꯟꯗꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃ ꯑꯣꯏꯔꯒ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯇꯪꯗꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨꯕ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯄꯣꯛ 8ꯇ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯈꯨꯟꯅꯥꯏꯁꯤꯗꯒꯤ ꯃꯨꯠꯈ꯭ꯔꯒꯅꯤ ꯇꯥꯅꯤꯡꯗꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯅꯪꯅ ꯍꯟꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯗꯦꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯃꯤꯑꯣꯏꯕ ꯂꯛꯇꯒꯤ ꯇꯣꯉꯥꯜꯂꯦ ꯅꯪꯅ ꯃꯤꯑꯣꯏꯕ ꯂꯛꯇꯒꯤ ꯇꯣꯉꯥꯟꯕ ꯑꯣꯏꯕꯅꯅꯦ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯑꯩꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯅꯦ ꯋꯥꯒꯗꯕ ꯂꯩꯔꯗꯤ ꯅꯪꯒꯤꯗꯃꯛ
ꯑꯩ ꯑꯣꯏꯅ ꯋꯥꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯇꯥꯔꯦ ꯍꯤꯡꯂꯗꯤ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯗꯦꯕ ꯀꯞꯂꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯗꯦꯕꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯑꯅꯥꯃꯤꯀꯥ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯗꯦꯕꯕꯨ ꯊꯦꯝꯅꯕꯒꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯑꯃꯨꯛ ꯑꯅꯥꯃꯤꯀꯥꯗ ꯂꯩꯇ꯭ꯔꯗꯨꯅ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯗ ꯃꯤꯅꯨꯡꯁꯤꯅ ꯊꯨꯝꯍꯠꯂꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯗꯦꯕ ꯀꯞꯂꯅꯨ ꯇꯣꯛꯂꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯊꯃꯣꯏꯁꯤꯒ ꯃꯤꯠꯀꯤ ꯄꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ ꯊꯃꯣꯏꯁꯤꯅꯕꯨ ꯋꯥꯔꯗꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯑꯗꯨꯃꯛ ꯊꯥꯔꯛꯏ ꯉꯁꯤ ꯐꯥꯎꯗ ꯑꯩ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯀꯧꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛꯇꯪꯗꯤ ꯀꯧꯖꯒꯦꯀꯣ ꯑꯅꯥꯃꯤꯀꯥ ꯑꯅꯥꯃꯤꯀꯥ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯗꯦꯕꯒꯤ ꯀꯞꯅ ꯀꯞꯅ ꯀꯧꯔꯛꯄ ꯃꯈꯣꯜꯗ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟ ꯈꯨꯗꯤꯡꯗ ꯍꯨꯠꯇꯨꯅ ꯆꯪꯈ꯭ꯔꯤ ꯗꯦꯕ ꯀꯞꯂꯤꯕꯗꯨ ꯊꯤꯡꯕ ꯉꯝꯗ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯩꯅ ꯀꯧꯕꯁꯦ ꯈꯨꯝꯅꯤꯡꯗ꯭ꯔꯕꯀꯣ ꯐꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯃꯒ ꯅꯤꯖꯒꯦ ꯅꯪꯒꯤ ꯅꯐꯝꯗ ꯌꯦꯠꯇꯕꯗꯨ ꯉꯝꯂꯕꯁꯨ ꯅꯪꯒꯤ ꯃꯃꯤ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯑꯁꯤꯗꯤ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯄꯗ ꯇꯥꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯑꯉꯥꯎꯕ ꯑꯩꯒꯤ ꯆꯩꯔꯣꯜꯗ ꯅꯪꯗꯤ ꯀꯞꯄꯝꯒꯅꯨ ꯑꯩꯅ ꯋꯥꯔꯁꯨ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯣ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯀꯧꯅꯁꯤꯀꯣ ꯗꯦꯕ ꯅꯪꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯑꯣꯜꯍꯟꯗꯣꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯅꯥꯃꯤꯀꯥꯁꯨ ꯍꯦꯛ ꯂꯥꯎꯅ ꯀꯞꯄꯤ ꯑꯗꯨꯕꯨ ꯗꯦꯕ ꯀꯞꯄꯗꯨ ꯈꯖꯤꯛ ꯐꯥꯖꯤꯟꯗꯨꯅ ꯈꯨꯝꯂꯛꯏ ꯃꯗꯨꯃꯒꯤ ꯏꯔꯥꯜꯗꯨꯁꯨ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯑꯗꯨꯕꯨ ꯑꯅꯥꯃꯤꯀꯥ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯈꯤꯕ ꯑꯍꯥꯡꯕ ꯐꯨꯜ ꯒ꯭ꯂꯥꯁ ꯑꯗꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯍꯟꯕꯤꯌꯨ ꯃꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦ ꯗꯦꯕ ꯐꯣꯟꯁꯦ ꯅꯍꯥꯟꯈꯩꯗꯤ ꯅꯪꯅ ꯊꯝꯂꯒꯦ ꯍꯥꯏꯕꯅꯦ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯊꯝꯃꯒꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯗꯦꯕ ꯀꯣꯜ ꯑꯗꯣ ꯇꯨꯕꯠꯀꯛꯏ ꯑꯗꯨꯒ ꯀꯞꯄꯤ ꯄꯦꯟꯅ ꯌꯥꯝꯅ ꯄꯦꯟꯅ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯞꯄꯗꯨ ꯈꯔ ꯈꯖꯤꯛ ꯐꯊꯖꯩ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯂꯨꯄꯥ 10 ꯆꯠꯄꯤ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯉꯁꯤꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯅꯪꯁꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯌꯥꯝꯅ ꯂꯥꯞꯅ ꯗꯦꯕ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯈꯣꯟꯅꯊꯪꯗ ꯍꯌꯦꯡ ꯃꯌꯨꯝꯗ ꯑꯣꯏꯅ ꯊꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯑꯅꯥꯃꯤꯀꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯅ ꯃꯄꯥꯕꯨ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯦꯡꯖꯩ ꯕꯕꯥ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨ ꯄꯥꯞ ꯆꯦꯟꯕꯤ ꯑꯣꯏꯈꯤꯕꯅ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯂꯝꯗ꯭ꯔꯦ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯁꯣꯟꯗꯨꯅ ꯑꯅꯥꯃꯤꯀꯥ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯗꯨꯅ ꯌꯦꯅꯈꯥ ꯇꯝꯅ ꯂꯥꯛꯏ ꯌꯦꯅꯈꯥ ꯌꯧꯕꯒ ꯂꯩꯔꯤꯕ ꯃꯄꯥꯅ ꯀꯥꯞꯄꯒꯤ ꯊꯝꯃꯤꯕ ꯅꯥꯄꯤ ꯍꯤꯗꯥꯛ ꯀꯧꯇꯥ ꯑꯗꯣ ꯂꯧꯈꯠꯇꯨꯅ ꯃꯨꯟꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯗꯦꯕ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯈꯤꯕ ꯅꯪꯕꯨ ꯎꯅꯤꯡꯉꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯎꯅꯤꯡꯉꯦ ꯅꯪꯕꯨ ꯎꯅꯤꯡꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯈ꯭ꯔꯒꯦ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯎꯗꯨꯅ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯚꯥꯞ ꯆꯦꯜꯂꯕ ꯍꯛꯆꯥꯡ ꯑꯁꯦ ꯑꯃꯨꯛ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯖꯒꯦ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨꯁꯨ ꯑꯩ ꯂꯩꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯄꯦꯟꯗꯅ ꯀꯞꯇꯨꯅ ꯑꯅꯥꯃꯤꯀꯥ ꯀꯧꯇꯥ ꯑꯗꯨꯒꯤ ꯃꯈꯨꯝꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯍꯦ ꯅꯨꯡꯁꯤꯕꯤꯌꯨ ꯅꯪꯅ ꯑꯩꯕꯨ ꯑꯁꯤ ꯂꯝꯗꯝ ꯌꯧꯅꯕ ꯄꯨꯕꯤꯌꯨꯀꯣ ꯕꯕꯥ ꯅꯆꯥ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯅꯆꯥꯒꯤ ꯑꯊꯤꯕ ꯃꯤꯡꯆꯠꯁꯦ ꯄꯨꯗꯨꯅ ꯆꯠꯂꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯕꯕꯥ ꯑꯅꯥꯃꯤꯀꯥ ꯍꯨ ꯑꯗꯣ ꯇꯞꯅ ꯊꯥꯡꯒꯠꯇꯨꯅ ꯊꯛꯄ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯗꯦꯕ ꯉꯟꯅ ꯍꯧꯒꯠꯂꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯍꯥꯛꯅ ꯑꯅꯥꯃꯤꯀꯥꯗ ꯉꯥꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ ꯍꯥꯏꯒꯦ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯀꯣꯜ ꯇꯧꯁꯤꯟꯅꯤꯡꯗ꯭ꯔꯤ ꯀꯣꯜꯒꯤ ꯃꯍꯨꯠ ꯃꯁꯥ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯃꯁꯥꯗꯨ ꯍꯔꯥꯎꯅ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯍꯧꯈ꯭ꯔꯤ ꯃꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯉꯔꯥꯡ ꯈꯔ ꯀꯞꯅ ꯂꯧꯅꯈ꯭ꯔꯁꯨ
Ngasi di hekta namchen chela dauni. Khangloi drada. Sala. Dev monda nungai na loisin baloi raga kumlakpada mapa gi heng mayok ni. Hai, kaidano nangna. Dev mapada nafeke tawsinduna namong nupi lawa. Hai ma, awai brane nangba. Kaino, akai baba siba. Matang sida fagi yabro. Karino ne. Ngai khone he, nupi macha dadi kaidagino. As, yare, hore masada hang. Ai chalage ko. Ado sakta baba na khara thongamo. Mai sarus yauna. Wasi haraga Dev mayado higatlaga magi gari adu thauduna Anamika gi mayumda laklami. Mayum yaramdagi thongal adu yorakpada gari adu khamduna kumthaduna lepduna akoibada asum yengbada Anamika gi thongalda thingau setpa miyoi singsang ubada Dev wakhalda khali. Kaino usokale bazala moishna. Ngaige ngairago amu thorta dolani. Nasidi mana inuksiga hayendoini. Nangai jada sala. Tanjang aduda napi amasu lakpaduda Dev changsinduna hangi. Itaima, moigi yumsibu kari kedabu yaroge. Anthokpa haiduni ibungo. Yumsida laiba machan napido karigino khangdana hutha aga sire haidana mahi chatnarisini. Wadu tabada Dev swai lauduna tamin manglaga laikri. Napi adusu magi haibam thokpa hairamlaga adumuk chakri. Dev second karagi matungda mamitagi mapi tapna sinthari. Aduga Anamika gi thongal adu tamna kanna chensalai. Upai leitraba mapa ibungo siam thawai yaudraba machagi hakchang adu yengduna kapchari. Pagi bema karino nang hei pada chaliba pakhungse nangi damak khanduna nangi asade hingjaba na paibu ngasidi kana yengduna kana gi asada mu hingkhoi bano se hogalo ngasisu nang baba bu koro ichana kaudrabadi kana nei babu kaubadi se David pango okpadagi nungaiba masaruk phangjidrabi aigi chase ngasidi mapa aina kauba khumdre beba se hogalo David pango Angawa amagum hek launa kapi siamdo madauda debasu mamitagi mapidu taithoktana leidiba asiba hakchang adugi manakda sangsinduna khurukhuda kunthai aduga angawa fina kuplibado tapna haidui ure magi thamoida latuna thamliba saktam aduna tamina tumduna leiribado Dev Anamika gi masada haifet namduna kapi Mika se hogalo ai lai nangaibu nangi yumda koksilaroijo se Namit pango ai lai se nangbu aina punsigi waina labula aga karigi nana tumina tumlibano ai lai se namit pango nang ai bakok sindri bakarigi no ai bakok silo Mika se namit pango se nangi mise pangduna ai fahamu takaurang ko Dev mapa ibungo siamda monsilai Baba Anamika se ai lai haina muta hudopiyo aina kaubasu kumdre mafam asida mahana tumina tumlibasa ai fu intolibro Baba Anamika se muta hudopiyo Baba siam nungaitana kaplaga kumlai Ifagi mo Ifabu Ichagi wahi edugi kari pa kumpiyo haibano Ichanadi Ipa ichagi mating pangduna talaglaga Ngasi ichana napahay ngundagi nilibag kudolase Ipa ibu gamdre Dev Nang ipa fuwaraw kano ibu mo Ifagi bema Se nangamugtang di hawgato na Nangi marupu kaksilo Nangi maruki wahangi pakong Ipa na pipa gamdre Mahal na nilibag kudolase Ipa na pipa gamdre Nang namugtang di pilag ko gaba Ifagi Thoibi Se namit pago Dev khonjaldo khara kana lokhatuna kapi Yare Nang gimito isin ba yare Nang bungarang ay mo daw Wari ima liga haibada na Gara kaita Nanggi wari adu tabi kitrik ando na Kasi ay na nang bukaw basip kumdri bro Namit pa ako Nanggi wari adu targi haidu na Ay nanggi namang delivery Se namit pa ako Nanggi wari diro Ay chok tari ay ba pa haidu na Nanggi wari adu targi Se
ꯅꯪꯅ ꯂꯤꯒꯦ ꯈꯟꯕ ꯋꯥꯔꯤꯗꯨ ꯂꯤꯔꯝꯈꯣ ꯁꯦ ꯋꯥꯔꯤ ꯂꯤꯌꯨꯁꯦ ꯅꯪ ꯋꯥꯔꯤ ꯂꯤꯌꯣ ꯁ꯭ꯌꯥꯝ ꯃꯈꯨꯠꯇꯨ ꯗꯦꯕꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯊꯝꯂꯛꯏ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯑꯃꯨꯛ ꯀꯧꯔꯨꯔꯅꯨ ꯈꯨꯝꯂꯛꯂꯔꯣꯏ ꯈꯟꯅ ꯈꯨꯝꯗ꯭ꯔꯕ ꯃꯥꯕꯨ ꯏꯆꯥꯅ ꯀꯧꯕꯁꯦ ꯇꯥꯕꯗ ꯏꯄꯥ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦꯅꯦ ꯗꯦꯕ ꯌꯥꯔꯣꯏ ꯕꯕꯥ ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯄꯨꯈꯤꯒꯗꯕꯅꯦ ꯃꯤꯀꯥ ꯁꯦ ꯅꯨꯃꯤꯠ ꯄꯥꯡꯉꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯁꯨ ꯄꯨꯗꯨꯅ ꯆꯠꯈꯨꯑꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯄꯨꯈꯣ ꯃꯤꯀꯥ ꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯨꯈꯣ ꯗꯦꯕ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯪꯁꯀꯥꯔ ꯑꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯁ꯭ꯌꯥꯝꯅ ꯗꯦꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯐꯩꯖꯣꯝ ꯑꯃꯁꯨ ꯍꯣꯡꯗꯣꯛꯍꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯅ ꯑꯅꯥꯃꯤꯀꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯀ꯭ꯔꯦꯃꯦꯇꯣꯔꯤꯌꯝ ꯇꯝꯅ ꯄꯨꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯗꯦꯕ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯀꯞꯅꯔꯤ ꯊꯃꯣꯏꯗ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯐꯣꯡꯗꯣꯛꯇꯨꯅ ꯀ꯭ꯔꯦꯃꯦꯇꯣꯔꯤꯌꯝ ꯑꯗꯨ ꯌꯧꯕꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯊꯥꯡꯒꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯩ ꯀꯣꯏꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯁ꯭ꯌꯥꯝꯅ ꯗꯦꯕꯗ ꯏꯁꯤꯡ ꯑꯗꯨ ꯄꯨꯍꯟꯗꯨꯅ ꯍꯩꯍꯜꯂꯤ ꯗꯦꯕ ꯏꯁꯤꯡ ꯑꯗꯨ ꯍꯩꯅ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯦ ꯑꯗꯨꯃꯛ ꯀꯞꯂꯤ ꯀꯔꯝꯅꯁꯨ ꯀꯞꯂꯣꯏ ꯊꯃꯣꯏꯗ ꯄꯩꯈꯠꯇꯨꯅ ꯂꯩꯔꯝꯕ ꯄꯦꯟꯗꯕ ꯈꯨꯗꯤꯡ ꯃꯤꯠꯀꯤ ꯄꯤ ꯑꯣꯏꯅ ꯇꯥꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯩ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯆꯨꯅꯕ ꯊꯤꯔꯛꯄꯗꯁꯨ ꯁ꯭ꯌꯥꯝꯅ ꯗꯦꯕꯕꯨ ꯆꯨꯍꯟꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯗꯦꯕ ꯃꯈꯨꯠꯇ ꯃꯩ ꯑꯗꯨ ꯄꯥꯏ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯗꯤ ꯇꯩꯊꯣꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯩ ꯑꯗꯨ ꯆꯨꯔꯝꯗꯥꯏꯗ ꯗꯦꯕ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯃꯤꯀꯥ ꯅꯪꯒꯤ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯤ ꯑꯁꯤꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯑꯩ ꯋꯥꯁꯛꯈ꯭ꯔꯦ ꯃꯄꯣꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯪꯒ ꯊꯦꯡꯅꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯌꯧꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯤ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯌꯧꯃꯤꯟꯅꯁꯤꯀꯣ ꯗꯦꯕ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯤ ꯑꯗꯣ ꯇꯞꯅ ꯆꯨꯔꯛꯂꯝꯃꯤ ꯃꯩꯔꯤ ꯐꯅ ꯆꯥꯛꯂꯤꯕ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯤꯂꯛꯇ ꯍꯛꯆꯥꯡ ꯃꯥꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯂꯩꯍꯧꯕ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤ ꯂꯥꯏꯃꯟꯗꯤ ꯑꯗꯨꯃꯛ ꯊꯃꯣꯏꯗ ꯑꯣꯡꯗꯨꯅ ꯆꯥꯛꯂꯤ ꯃꯨꯊꯠꯄ ꯉꯝꯗ ꯃꯥꯡꯍꯟꯕ ꯌꯥꯗ ꯄꯨꯟꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯑꯅꯥꯃꯤꯀꯥꯒꯤ ꯁꯣꯔꯥꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯦꯁꯣꯔꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯄꯥꯝꯗꯕ ꯃꯃꯥ ꯃꯄꯥ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯄꯨꯝꯅꯃꯛꯁꯤ ꯈꯜꯂꯨꯕꯗ ꯀꯦꯁꯣꯔ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯕꯅꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥꯅ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯈꯤꯕ ꯇꯍꯥ ꯂꯧꯔꯝꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯗꯦꯕ इचिक चिकपा पिक्तक तौबा लेकोल अमदा फमदुना मंगलगा लेरी देव तुंगदगी तोमथिना कौरकपनी देव ममाइदु हाइफे ओंथोक्तुना येंगी अदुगा अमु ओंसिलई तोमथिन पर्पल संगसिनदुना देवगी मनाक्ता सतफम थै किदरिबा नंगदि सिदा अइना हॉस्पिटल दगी हलकपदा नंग मालिना इनरकलिनी याम नुसिबगी वानिने नुसिने अदुनबु नंगी वाखल सुखलिबनी अइ करी वाखल अमु खलिबा चिल्लिबा थबक मचिनदुदा तोमथिल हंदकती देवदा लुथना येंगी अदुगा हाइरी देव पुसी हाइबसे इथंदा चप्पा याबा नते खुबाक ना मखुबा मखल थोक्तबनी अदुना नंग बाबागी खलगा लुहोंगनब तवरसे देव वहन थोक यावदबा मिनो अमा नौलई अदुगा हंगलई कनागा निंगथीबि नत्रसु अतोफ अमगा तोमथिल यानिंगबो अखोय मियोबगी थमोइसा याम थोटपने अदुगा थमोगी पार्टदा हापसु सुपनतगी मिसक अमखकने हाउखिबा मिसकतो अमु लोकथोकपा यादबने अदुगी सुमथकता अइगी वासक सुवाकने नंगी करंबा वासक इसाना इसादा सकपा वासक देव नंग बाबागी करिसु खंद्रबा खले खनबदुनने ngasi aina siba ngamdriba adu voina sikhrabasu babagi de nangsu leirisidi dev mingkausi kawraga tomthin devada luthana yingi asukluba tanja amada asiguma wahai ase hairpa aduda tomthin thamoida penjakre dev handakti mamito maikai amada yingi aduga amu hairi asengbani tomthin nana baba sa khari yengsin biu ko ai letrode dev
ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯀꯣ ꯑꯩ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯣꯏꯕ ꯍꯟꯗꯛꯁꯨ ꯗꯦꯕ ꯑꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯣꯝꯊꯤꯜ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯄꯤꯈꯤꯕ ꯁꯖꯤꯕꯨꯒꯤ ꯂꯩꯍꯥꯎ ꯑꯗꯨꯒꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯔꯝꯃꯦ ꯌꯥꯝꯅ ꯇꯥꯡꯅ ꯁꯥꯖꯕ ꯂꯩꯅꯝ ꯆꯟꯕ ꯂꯩꯔꯪ ꯂꯩꯍꯥꯎ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯛ ꯍꯦꯛꯇ ꯐꯪꯒꯟꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯑꯗꯨꯅ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥ ꯈꯛꯇꯒꯤ ꯃꯐꯝ ꯈꯥꯛꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯥꯡꯅ ꯁꯥꯠꯄ ꯁꯖꯤꯕꯨꯒꯤ ꯂꯩꯍꯥꯎ ꯑꯣꯏꯗꯨꯅ ꯊꯝꯈ꯭ꯔꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯗꯦꯕ ꯐꯝꯂꯝꯕꯗ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯗꯦꯕꯅ ꯆꯠꯈꯤꯕꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯈꯜ ꯌꯥꯝꯕ ꯃꯤꯑꯣꯏꯕꯗ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯃꯤꯁꯛꯅ ꯅꯨꯡꯁꯤꯕꯕꯨ ꯐꯪꯗ꯭ꯔꯕ ꯃꯤꯀꯨꯞ ꯑꯃꯗ ꯀꯔꯤ ꯑꯣꯏꯍꯧꯕ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯈꯪꯂꯦ ꯏꯆꯝ ꯆꯝꯕ ꯋꯥꯍꯩ ꯅꯨꯡꯁꯤꯕꯒꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯔꯣꯠꯄ ꯃꯒꯨꯟ ꯀꯜꯂꯤ ꯇꯁꯦꯡꯅ ꯀꯜꯂꯤ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯃꯑꯣꯡꯗ ꯖꯨꯛ ꯀꯌꯥ ꯂꯥꯅ ꯅꯨꯡꯗ ꯊꯃꯣꯏꯗ ꯍꯛꯇꯨꯅ ꯊꯅꯝꯕ ꯅꯨꯡꯁꯤꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯁꯥꯒꯠꯄꯗꯤ ꯑꯣꯏꯈꯤꯗꯦ ꯑꯗꯨꯕꯨ ꯆꯥꯎꯏ ꯃꯒꯨꯟꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯋꯥꯔꯤ ꯑꯣꯏꯔꯁꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟꯁꯦ ꯑꯉꯛꯄꯅꯤ